ꯄꯨꯝꯅꯃꯛꯄꯨ ꯑꯍꯥꯟꯕꯗ DK ꯁꯣꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯕ꯭ꯔꯖꯪꯒꯤ ꯕꯥꯏꯖꯥꯟ ꯐꯤꯂꯝ ꯑꯁꯤ ꯑꯩꯅ ꯃꯌꯥꯝ ꯍꯥꯏꯗ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯕ ꯐꯤꯂꯝ ꯑꯃꯅꯤ ꯐꯤꯂꯝ ꯑꯁꯤ IMDbꯗ 10ꯒꯤ ꯃꯅꯨꯡꯗ 8.1ꯒꯤ ꯔꯦꯇꯤꯡ ꯐꯪꯉꯤ ꯑꯗꯨꯒ Rotten Tomatoda 88% ꯑꯃꯗꯤ Google ꯌꯨꯖꯔꯁꯤꯡꯅ 86%ꯒꯤ ꯂꯥꯏꯛ ꯄꯤꯔꯕ ꯐꯤꯂꯝ ꯑꯃꯅꯤ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯁ꯭ꯇꯥꯔꯤꯡꯁꯤꯡ ꯑꯗꯨꯗꯤ ꯃꯃꯤꯡ ꯂꯩꯔꯕ ꯑꯦꯛꯇꯔ ꯁꯜꯃꯥꯟ ꯈꯥꯟ ꯑꯃꯗꯤ ꯃꯃꯤꯡ ꯂꯩꯔꯕꯤ ꯑꯦꯛꯇ꯭ꯔꯦꯁ ꯀꯔꯤꯅꯥ ꯀꯥꯄꯨꯔ ꯈꯥꯟ ꯃꯈꯣꯏ ꯑꯅꯤꯅ ꯑꯦꯛ ꯇꯧꯕ ꯐꯤꯂꯝ ꯑꯃꯅꯤ ꯐꯤꯂꯝ ꯑꯁꯤꯗ ꯁꯜꯃꯥꯟ ꯈꯥꯟꯒꯤ ꯃꯃꯤꯡ ꯄꯕꯟ ꯀꯨꯃꯥꯔ ꯆक्रꯕꯦꯗꯤ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯗ ꯀꯔꯤꯅꯥ ꯀꯥꯄꯨꯔꯒꯤ ꯃꯃꯤꯡꯅ ꯔꯥꯁꯤꯀꯥ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯔꯨ ꯑꯣꯏꯔꯤꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯍꯔꯁꯥꯂꯤ ꯃꯜꯍꯣꯇ꯭ꯔꯥ ꯐꯤꯂꯝ ꯑꯁꯤꯗ ꯃꯨꯏꯅꯤ ꯑꯃꯗꯤ ꯁꯍꯤꯗꯥꯒꯤ ꯁꯛꯇꯝ ꯂꯥꯡꯏ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯥꯕꯨ ꯊꯣꯟꯕꯤꯕ ꯃꯤꯡꯗꯤ ꯁꯍꯤꯗꯥ ꯍꯥꯏꯕꯅꯤ ꯑꯗꯨꯒ ꯃꯨꯏꯅꯤ ꯍꯥꯏꯕꯁꯤꯅ ꯄꯕꯟꯅ ꯊꯣꯟꯕꯅꯤ ꯍꯥꯏꯕꯗꯤ ꯁꯜꯃꯥꯟ ꯈꯥꯟꯅ ꯊꯣꯟꯕꯅꯤ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯗ ꯄꯥꯀꯤꯁꯇꯥꯟ ꯄꯥꯎꯃꯤ ꯆꯥꯟ ꯅꯋꯥꯕꯀꯤ ꯁꯛꯇꯝꯗ ꯅꯋꯥꯖꯨꯗꯤꯟ ꯔꯥꯁꯤꯀꯥꯒꯤ ꯃꯄꯥ ꯗꯌꯟꯖꯤꯒꯤ ꯁꯛꯇꯝꯗ ꯁꯔꯠ ꯁꯦꯛꯁꯅꯥ ꯑꯗꯨꯒ ꯃꯨꯅꯤꯒꯤ ꯃꯃꯥꯒꯤ ꯁꯛꯇꯝꯗ ꯃꯦꯍꯔ ꯕꯤꯖꯤ ꯐꯤꯂꯝ ꯑꯁꯤꯗ ꯔꯁꯤꯌꯥ ꯁꯍꯤꯗꯥꯒꯤ ꯃꯄꯥ ꯍꯥꯏꯕꯗꯤ ꯃꯨꯏꯅꯤꯒꯤ ꯃꯄꯥꯒꯤ ꯁꯛꯇꯝꯗ ꯃꯤꯁꯇꯔ ꯁꯔꯋꯥ ꯐꯤꯂꯝ ꯑꯁꯤꯗ ꯔꯎꯞ ꯐꯔꯦ ꯑꯗꯨꯗꯤ ꯐꯤꯂꯝ ꯑꯁꯤ ꯍꯧꯅꯕ ꯇꯧꯔꯁꯤ ꯑꯩꯅ ꯐꯤꯂꯝ ꯑꯁꯤ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯃꯇꯝꯗ ꯁꯣꯏꯈꯤꯂꯥꯟꯈꯤꯕ ꯆꯤꯊ ꯅꯥꯟꯊꯧꯕ ꯌꯥꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯚꯤꯌꯨꯋꯔꯁꯤꯡꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯖꯔꯤ ꯕ꯭ꯔꯖꯪꯒꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯑꯁꯤꯅ ꯍꯧꯔꯛꯄꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯈꯨꯡꯒꯪ ꯑꯃꯗ ꯎꯠꯂꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡ ꯇꯤꯚꯤꯗ ꯀ꯭ꯔꯤꯀꯦꯠ ꯃꯦꯆ ꯑꯃ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯔꯤꯕ ꯂꯝ ꯑꯅꯤꯗꯨꯗꯤ ꯏꯟꯗꯤꯌꯥ ꯑꯃꯁꯨꯡ ꯄꯥꯀꯤꯁꯇꯥꯟ ꯑꯣꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯍꯤꯗ ꯑꯐ꯭ꯔꯤꯗꯤꯅ 1 ꯁꯣꯠꯇ ꯁꯣꯀꯥ ꯂꯧꯔꯝꯃꯤ ꯍꯥꯏꯕꯗꯤ 6 ꯄꯣꯏꯟ ꯂꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯆꯕꯣꯛꯀꯗꯧꯔꯕꯤ ꯅꯨꯄꯤ ꯑꯃꯗ ꯍꯥꯏ ꯆꯕꯣꯛꯀꯗꯧꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯁꯍꯤꯗꯥꯒꯤ ꯃꯃꯥ ꯔꯁꯤꯌꯥꯅꯤ ꯃꯗꯨꯗꯤ ꯅꯍꯥꯛꯀꯤ ꯅꯆꯥꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯗꯣꯏꯅꯣ ꯃꯇꯝ ꯑꯗꯨꯗ ꯆꯕꯣꯛꯀꯗꯧꯔꯤꯕ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯁꯍꯤꯗꯥꯒꯤ ꯃꯃꯥ ꯔꯁꯤꯌꯥꯅ ꯍꯥꯏꯔꯛꯏ ꯁꯍꯤꯗ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯪꯂꯤꯕ ꯅꯨꯄꯤ ꯑꯗꯨ ꯅꯣꯛꯂꯝꯃꯤ ꯑꯗꯨꯒ ꯃꯗꯨꯗ ꯆꯕꯣꯛꯀꯗꯧꯔꯤꯕ ꯅꯨꯄꯤ ꯍꯥꯏꯕꯗꯤ ꯁꯍꯤꯗꯥꯒꯤ ꯃꯃꯥ ꯔꯁꯤꯌꯥꯅ ꯀꯔꯤꯒꯤ ꯅꯣꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯂꯒ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯃꯆꯥ ꯑꯣꯏꯔꯗꯤ ꯇꯟꯖꯥ ꯑꯗꯨꯗ ꯁꯍꯤꯗ ꯑꯐ꯭ꯔꯤꯗꯤꯅ ꯂꯥꯁ ꯕꯣꯜ ꯑꯗꯨꯁꯨ ꯁꯣꯀꯥ ꯀꯜꯂꯝꯃꯤ ꯑꯗꯨꯒ ꯄ꯭ꯂꯦ ꯑꯗꯨ ꯄꯥꯀꯤꯁꯇꯥꯟꯅ ꯉꯝꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯀ꯭ꯔꯤꯀꯦꯠ ꯌꯦꯡꯂꯝꯕ ꯃꯤꯌꯥꯝ ꯑꯗꯨ ꯍꯔꯥꯎꯅꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯤꯜ ꯑꯁꯤ ꯆꯍꯤ 3ꯀꯤ ꯃꯇꯨꯡꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯇ꯭ꯔꯦꯟꯒꯤ ꯊꯣꯡꯅꯥꯎꯗ ꯂꯤꯛꯂꯥ ꯁꯣꯠꯄꯗꯨ ꯃꯥꯒꯤ ꯃꯈꯨꯠꯅ ꯇꯦꯛꯊꯣꯛꯂꯝꯃꯤ ꯃꯌꯥꯝꯅ ꯍꯧꯖꯤꯛ ꯎꯕꯤꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯁꯍꯤꯗꯥ ꯑꯃꯗꯤ ꯃꯨꯍꯤꯅꯤꯒꯤ ꯁꯛꯇꯝ ꯂꯥꯡꯒꯗꯧꯔꯤꯕ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅꯤ ꯃꯗꯨꯗꯒꯤ ꯇ꯭ꯔꯦꯟ ꯃꯅꯨꯡ ꯑꯗꯨꯗ ꯇꯧꯃꯤꯟꯅꯕ ꯍꯅꯨꯕꯤ ꯑꯃꯅ ꯁꯍꯤꯗꯥꯗ ꯀꯔꯤ ꯃꯤꯡ ꯀꯧꯏ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯔꯁꯤꯌꯥꯅ ꯈꯨꯝꯂꯛꯏ ꯁꯍꯤꯗꯥ ꯀꯧꯏ ꯃꯇꯝ ꯑꯗꯨꯗ ꯍꯅꯨꯕꯤ ꯑꯗꯨꯅ ꯁꯍꯤꯗꯥꯗ ꯀꯌꯥꯗ ꯐꯖꯈ꯭ꯔꯕ ꯃꯤꯡꯅꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯁꯍꯤꯗꯥꯗ ꯋꯥ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ ꯅꯪꯕꯨ ꯀꯔꯤ ꯂꯝꯗꯒꯤꯅꯣ ꯅꯪꯅ ꯅꯪꯒꯤ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕ ꯅꯠꯇꯦ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯍꯤꯗꯥꯒꯤ ꯃꯃꯥ ꯔꯁꯤꯌꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯃꯃꯥꯒꯁꯨ ꯋꯥꯔꯤ ꯁꯥꯟꯅꯗꯦ ꯃꯗꯨꯗꯒꯤ ꯍꯅꯨꯕꯤ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗꯒꯤ ꯁꯤꯜ ꯑꯁꯤ ꯆꯤꯡꯃꯥꯏ ꯑꯃꯗ ꯅꯨꯄꯥ ꯑꯃꯅ ꯖꯥꯎ ꯃꯌꯥꯝ ꯑꯃ ꯁꯦꯟꯗꯨꯅ ꯂꯩꯕꯒꯤ ꯁꯛꯇꯝ ꯑꯃ ꯎꯠꯂꯛꯏ ꯑꯗꯨꯒ ꯁꯍꯤꯗꯥꯕꯨ ꯑꯃꯨꯛ ꯎꯠꯂꯛꯏ ꯇꯟꯖꯥꯗꯨꯗ ꯁꯍꯤꯗꯥꯒꯤ ꯃꯄꯥ ꯔꯎꯞꯅ ꯁꯍꯤꯗꯥꯗ ꯍꯥꯏꯔꯛꯏ ꯁꯍꯤꯗꯥ ꯅꯨꯃꯤꯠ ꯇꯥꯈꯤꯗꯧꯔꯦ ꯍꯥꯏꯕꯗꯤ ꯃꯝꯁꯤꯜꯂꯛꯀꯗꯧꯔꯦ ꯌꯨꯝꯗ ꯆꯠꯂꯨ ꯑꯩꯅ ꯅꯪꯒꯤ ꯑꯉꯥꯡꯁꯤꯡ ꯑꯁꯤꯕꯨ ꯌꯨꯝꯗ ꯄꯨꯔꯛꯀꯦ ꯑꯉꯥꯡꯁꯤꯡ ꯍꯥꯏꯕꯗꯤ ꯖꯥꯎ ꯃꯌꯥꯝ ꯑꯁꯤꯕꯨꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯍꯤꯗꯥꯁꯨ ꯍꯣꯏ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯍꯤꯗꯥ ꯃꯥꯒꯤ ꯎꯅ ꯁꯦꯝꯕ ꯀꯥꯡꯈꯣꯡ ꯑꯏꯟꯕꯤ ꯑꯗꯨ ꯏꯜꯂꯒ ꯌꯨꯝꯗ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯀꯥꯡꯈꯣꯡ ꯑꯗꯨ ꯅꯥꯟꯊꯣꯛꯇꯨꯅ ꯆꯤꯡꯃꯥꯏ ꯑꯉꯝꯕ ꯑꯃꯗ ꯀꯥꯡꯈꯣꯡ ꯆꯀꯥ ꯑꯗꯨ ꯆꯦꯟꯊꯈꯤꯔꯝꯃꯤ ꯃꯍꯥꯛꯁꯨ ꯀꯥꯡꯈꯣꯡ ꯑꯗꯨꯕꯨ ꯇꯥꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯈꯣꯡꯐꯝ ꯆꯥꯗꯕꯗꯒꯤ ꯑꯉꯝꯕ ꯆꯤꯡꯃꯥꯏ ꯑꯗꯨꯗ ꯃꯍꯥꯛ ꯑꯣꯟꯊꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯤꯜ ꯑꯁꯤ ꯁꯍꯤꯗꯥꯒꯤ ꯃꯃꯥꯅ ꯁꯍꯤꯗꯥꯒꯤ ꯃꯄꯥ ꯔꯎꯞꯇ ꯍꯥꯏ ꯁꯍꯤꯗꯥꯗꯤ ꯀꯗꯥꯏꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯍꯤꯗꯥꯒꯤ ꯃꯄꯥ ꯔꯎꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯍꯥꯛꯄꯨ ꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤꯕꯔꯥ ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯁꯍꯤꯗꯥꯒꯤ ꯃꯃꯥꯅ ꯍꯜꯂꯛꯇ꯭ꯔꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ ꯁꯤꯜ ꯑꯁꯤ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯃꯤ ꯃꯌꯥꯝ ꯑꯗꯨ ꯊꯣꯛꯇꯨꯅ ꯁꯍꯤꯗꯥꯕꯨ ꯃꯩꯔꯥ ꯄꯥꯏꯗꯨꯅ ꯀꯧꯗꯨꯅ ꯊꯤꯅꯔꯝꯃꯤ ꯑꯁꯨꯝꯅ ꯃꯥꯏꯀꯩ ꯈꯨꯗꯤꯡ ꯊꯤꯅꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯈꯔꯅ ꯁꯍꯤꯗꯥꯕꯨ ꯂꯣꯛꯆꯞ ꯑꯃꯒꯤ ꯎꯁꯥ ꯑꯃꯗ ꯄꯜꯂꯒ ꯂꯩꯕꯗꯨ ꯎꯔꯝꯃꯤ ꯃꯗꯨꯗꯒꯤ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯁꯍꯤꯗꯥꯒꯤ ꯃꯄꯥꯕꯨ ꯀꯧꯏ ꯃꯇꯝ ꯑꯗꯨꯗ ꯁꯍꯤꯗꯥꯒꯤ ꯃꯄꯥ ꯔꯧ ꯁꯍꯤꯗꯥꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯏꯪꯉꯛꯂꯝꯃꯤ ꯍꯥꯏꯕꯗꯤ ꯂꯣꯛꯆꯞ ꯑꯗꯨꯒꯤ ꯎꯁꯥ ꯑꯃꯗ ꯌꯥꯜꯂꯒ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯗꯨꯗꯒꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟ ꯄꯨꯟꯗꯨꯅ ꯁꯍꯤꯗꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯍꯤꯗꯥꯒꯤ ꯃꯄꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯃꯥꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯈ꯭ꯔꯦ ꯁꯍꯤꯗꯥꯕꯨ ꯗꯦꯜꯂꯤꯒꯤ ꯍꯖꯔꯠ ꯅꯖꯥꯃꯨꯗꯤꯟ ꯑꯧꯂꯤꯌꯥꯗ ꯄꯨꯗꯨꯅ ꯆꯠꯂꯨ ꯍꯥꯏꯅ ꯑꯩꯍꯥꯛ ꯆꯍꯤ 5 ꯁꯨꯔ ꯐꯥꯎꯕ ꯁꯍꯤꯗꯥꯒꯨꯝꯅ ꯋꯥ ꯉꯥꯡꯕ ꯉꯝꯂꯝꯗꯦ ꯃꯗꯨꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯕꯗꯒꯤ ꯑꯩꯍꯥꯛ ꯋꯥ ꯉꯥꯡꯕ ꯉꯝꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯃꯤꯌꯥꯏ ꯆꯟꯕ ꯅꯨꯄꯥ ꯑꯃꯅ ꯋꯥ ꯃꯔꯛ ꯊꯠꯂꯛꯏ ꯃꯗꯨꯗꯤ ꯈꯨꯔꯥ ꯅꯪ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯕꯗꯒꯤ ꯋꯥ ꯉꯥꯡꯕ ꯉꯝꯂꯛꯈꯤꯕ꯭ꯔꯥ ꯃꯇꯝ ꯑꯗꯨꯗ ꯁꯍꯤꯗꯥꯒꯤ ꯃꯄꯨ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯕꯨꯁꯨ ꯋꯥ ꯉꯥꯡꯕ ꯇꯝꯕꯤꯌꯨꯔꯥ ꯇꯟꯖꯥꯗꯨꯗ ꯁꯍꯤꯗꯥꯒꯤ ꯃꯄꯥ ꯔꯧꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯕꯕꯥ ꯗꯦꯜꯂꯤꯗꯤ ꯏꯟꯗꯤꯌꯥꯅꯤ ꯍꯥꯏꯕꯗꯤ ꯍꯤꯟꯗꯨꯁꯇꯥꯟꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯍꯤꯗꯥꯒꯤ ꯃꯄꯨ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯤꯟꯗꯨꯁꯇꯥꯟ ꯑꯣꯏꯔꯒ ꯀꯩꯗꯧꯔꯒꯦ ꯑꯃꯦꯔꯤꯀꯥ ꯆꯠꯄꯗꯤ ꯅꯠꯇꯦꯗꯅ ꯃꯇꯝ ꯑꯗꯨꯗ ꯁꯍꯤꯗꯥꯒꯤ ꯃꯄꯥ ꯔꯧꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ
Hauzik Amerika satpadi araibo oire baba. Aduga ayhak sehi manga Pakistan Army da thabak toromi haibasi nakhoi kaurabra. Aduga India masa singna ingonda kedonung dasu bisa pirakloi. Tanjadu da seidagi mama Russia namu hairi. Aina seida bu puduna Delhi da satkani. Aigi sanupina wangang bangamnaba karigumba khara tawgani. Aigi sanupina wangang bangamlaga mahakpu aina skun tamhangani. Sangningba paisa kya sangja sanu hairami. Madudagi silasi mathangi numita makhoigi lejaramba jaw singadu yolami. Madudagi saida amadi Russia Pakistan thadokuna India yorokhi aduga Delhi gi makhoina lai khurumgadoriba mafam aduda lai khurumlami madudagi silasi ngasai train manungi ahal aduda ulai aduga tanja aduda Indian Army ma sagon tongduna laklami maduda ahal hanubi duna army aduda karigi damak train lasi khamlibano haina hanglami matam aduda army aduna kaisunate mataji mamangda leiriba train singasi semjin sajinbagi thabak sathari athuba matamda satnaba tawragani karisu nungsa thiba tawrunu hairam laga satkhi madudagi ahal aduna Saidagi mama Russiada ngaiak tumba yai haina hairami madudagi mayam punamak tumna khraba matungda masayam na noiba ahlama nakhok tuna tumlami matam maduda Saida mikap thoroklami madudagi Saida nakhokliba ahal adugi manakta sanglaga ahal adugi makhong adu lenghalami madudagi ahal adu nakhokpa lepkhirami madudagi Saida magi hanagi tumpham da halakpa matamda hameng macha amana kungut amada taraga kakhatpa ngamdadana leibadu urami madudagi Saida rel adudagi kumthaduna hameng macha aduna leiriba mafam aduda satlami aduga Hameng masadubu Saidana kungut adudagi lokhat piraga hameng masadubu ngaiak pairaga sanaraga leiringai tanjaduda trail adu start toroklami madudagi Saida hameng masadubu thadoklamlaga trail adugi manakta sangsilaklami Saida wangang mangamdabanina magi mamabu makhut khatuna leirami thamoidadi haijiribani adubu mama Russia adudi karisu khangdana ningaidana tumlami adubu somda Saida di trail aduga mana sienbaga manabadi ngamdabanina trail adudagi asum lapthrokle Saida angangi na sienba ngamlaktre mama Russiabu amuktang mangonda yenglaklabadi haina khanjay adubu hanna yengbiraktre Saida silakpagi awabaga matomta thenglaba ahing asida kanasu yaudana matomta leplaga leiba asida sormapi holami aduga thamoida mihun dangdang sunglami kapsu yam kapsarami aduga mama Russiabu uba phangkhidre trela du mangondagi phanayamna lapnakre asumna Saida kaplaga mihul dangdang songlaga leiringai tanjaduda magi maninglomdagi trela ma lakpagi makhol taraklami Saida maning leithoktuna lakliba trela dubu yenglami Saida maning leithoktuna magi maningda lakliba trela dubu yenglami Aigi nungsijarba Bior Singh Saida da tariba dasa asi adom da tarabadi adom kamdo bigani maning da lakliba trail asibu tongadra natraga magi mamang da satkriba mama yawba trail adubu tanagadra natraga na tumina kaplaga mafam asida lengdana leigadra haiba adom-adom gi mot amamamtang comment da thambiramu mi khuding wakhal manade aduna kari karamba paukhum pirakpano haibadu mayam yengminasi wari makhada Saida gi manakta Saida na maning leithoktuna yengluba trail adusu magi manakta amuk khamlure madudagi Saida khanthaba karisu tawrudana magi mangda khamduna leiriba trail aduda kakhatkirami aduga nakallamaromda Saida gi mama Russia mikap thoroklami aduga magi manakta Saida leiramdabadagi Saida bu kaurami madudagi nakallamaromda Saida na tongliba trail adugi makok adu thadatlaga satkirami aduga nakallamaromda Saida gi mama Russia train manung aduda Saida haina Saida bu kau duna thirami adubu Saida gi mama Russia na tongliba trail adudi India masung Pakistan gi gate adu lanthokirami adubu train manung aduda Saida gi mama Russia na Saida bu toilet tawpham khotpham phak tuna koithi thirami matam maduda Saida na tongliba trail adu atopa Haryana satkadaba trail lamaga join tawduna satkirami madudagi Saida gi mama Russia na Saida haina kauduna koithi thiba leplamde adubu phangmandabadagi Saida gi mama Russia na train adugi sen adubu singduna trail adu khamalami adubu India amadi Pakistan gi border gate ani dudi lonsin khirami haibadi makhoina tongliba trail adudi Pakistan manungda leikhre aduga Saida na tongliba trail aduna India romda satkre madudagi Indian Army sagon tongba anina Saida bu saurapa ama leibra haini yenglammi adubu leitre haina Pakistan Army da pau pirai madudagi Russia da officer amana hairai Indian Army na nangi nasabu phangdre hairai madudagi Saida gi mama Russia na officer adu da hai sar aina haisi amta tabi minute manga khakta aibu kaithokpi ai mahakpo thijarake matam maduda officer aduna Saida gi mama Russia da hai masida minute manga satlaga yengluba yai adubu masi ngamkhai gi wangmada leiba tongan ba leibak amani matam maduda Saida gi mama Russia na mu hairai atopa leibak ama oiraga kaidorage
ꯑꯩꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯕꯨ ꯄꯥꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ, ꯃꯦꯗꯥꯝ, ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯑꯁꯤ ꯑꯃꯨꯛꯇ ꯇꯥꯕꯤꯌꯨ꯫ ꯑꯗꯣꯝꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯒꯦ ꯍꯥꯏꯔꯒꯗꯤ ꯑꯅꯧꯕ ꯚꯤꯁꯥ ꯑꯃꯃꯨꯛ ꯃꯊꯧ ꯇꯥꯒꯅꯤ꯫ ꯃꯤꯄꯥꯏꯕ ꯇꯧꯕꯤꯒꯅꯨ, ꯑꯗꯣꯝꯒꯤ ꯑꯉꯥꯡꯗꯣ ꯁꯣꯏꯗꯅ ꯐꯪꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯩꯗꯥꯒꯤ ꯃꯃꯥ ꯔꯁꯤꯌꯥꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯀꯔꯝꯅ ꯅꯪꯅ ꯐꯪꯒꯗꯣꯔꯤꯕ? ꯅꯪꯅ ꯐꯪꯕ ꯉꯝꯂꯣꯏ꯫ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯑꯗꯣ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ, ꯍꯥꯏꯕꯗꯤ ꯃꯔꯣꯜ ꯊꯣꯛꯇꯦ꯫ ꯃꯍꯥꯛꯅ ꯃꯁꯛ ꯈꯪꯗꯕ ꯂꯩꯕꯥꯛ ꯑꯃꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯩꯇꯣꯝ ꯇꯥꯗꯨꯅ ꯂꯩꯔꯦ꯫ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕ ꯉꯝꯂꯣꯏ꯫ ꯑꯩꯍꯥꯛꯅ ꯁꯩꯗꯥꯕꯨ ꯐꯪꯕ ꯉꯝꯒꯅꯤ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯕꯨ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯗꯨꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯕꯣꯔꯗꯔ ꯒꯦꯠꯂꯣꯝꯗ ꯆꯦꯟꯁꯤꯜꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯔꯁꯤꯌꯥꯕꯨ ꯐꯥꯖꯤꯜꯂꯨ ꯍꯥꯏꯅ ꯑꯣꯔꯗꯔ ꯇꯧꯔꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄꯥꯀꯤꯁꯇꯥꯟ ꯑꯥꯔꯃꯤꯅ ꯁꯩꯗꯥꯒꯤ ꯃꯃꯥ ꯔꯁꯤꯌꯥꯕꯨ ꯐꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯩꯗꯥꯒꯤ ꯃꯃꯥ ꯔꯁꯤꯌꯥ ꯊꯋꯥꯏ ꯆꯥꯛꯅ ꯁꯩꯗꯥ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯤꯜ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯇ꯭ꯔꯦꯟ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯁꯩꯗꯥꯒꯤ ꯃꯃꯥ, ꯃꯄꯥ ꯑꯃꯗꯤ ꯃꯄꯨꯗ ꯎꯠꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯔꯁꯤꯌꯥꯗꯤ ꯀꯞꯇꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯥ ꯔꯧꯞꯅ ꯃꯍꯥꯛꯄꯨ ꯊꯦꯝꯕꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯩꯗꯥꯒꯤ ꯃꯄꯨ ꯑꯗꯨꯅ ꯁꯩꯗꯥꯒꯤ ꯃꯃꯥ ꯔꯁꯤꯌꯥꯗ ꯍꯥꯏ, ꯏꯆꯥ, ꯅꯤꯡꯊꯤꯖꯅ ꯂꯩꯌꯨ, ꯏꯁꯣꯔꯗ ꯊꯥꯖꯕ ꯊꯝꯃꯨ꯫ ꯏꯟꯗꯤꯌꯥꯗ ꯏꯁꯣꯔꯅ ꯊꯥꯔꯛꯄ ꯃꯤꯑꯣꯏ ꯈꯔꯗꯤ ꯂꯩꯔꯝꯒꯅꯤ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯩꯗꯥꯕꯨ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯗꯕ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯤꯜ ꯑꯁꯤ ꯁꯩꯗꯥꯅ ꯇꯣꯡꯈꯤꯕ ꯇ꯭ꯔꯦꯟ ꯑꯗꯨ ꯍꯔꯤꯌꯥꯅꯥꯒꯤ ꯃꯐꯝ ꯑꯃꯗ ꯈꯥꯝꯂꯝꯃꯤ, ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯗ ꯍꯅꯨꯃꯥꯟꯕꯨ ꯅꯤꯡꯖꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯂꯥꯎ ꯂꯥꯎꯗꯨꯅ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯩꯗꯥꯁꯨ ꯃꯤꯀꯞ ꯊꯣꯔꯛꯂꯝꯃꯤ꯫ ꯁꯩꯗꯥꯗꯤ ꯇꯧꯔꯛꯂꯤꯕ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯏꯪꯉꯛꯂꯝꯃꯤ, ꯍꯥꯏꯕꯗꯤ ꯄꯥꯀꯤꯁꯇꯥꯟꯗ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗ ꯇꯧꯔꯝꯂꯤꯕ ꯃꯑꯣꯡ ꯑꯁꯤꯒ ꯌꯥꯝꯅ ꯈꯦꯠꯅꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯩꯗꯥ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯡꯅꯔꯤꯕ ꯂꯥꯎꯅꯔꯤꯕ ꯃꯔꯛ ꯑꯗꯨꯗ ꯇꯨꯃꯤꯟꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯩꯗꯥꯅ ꯎꯔꯦ ꯃꯗꯨꯗꯤ ꯍꯅꯨꯃꯥꯟꯒꯤ ꯑꯁꯥꯕ ꯃꯨꯔꯇꯤ ꯑꯃꯗꯤ ꯐꯤꯂꯝꯁꯤꯒꯤ ꯍꯤꯔꯣ, ꯃꯌꯥꯝꯒꯤꯅ ꯕ꯭ꯔꯖꯪꯒꯤ ꯕꯥꯏꯖꯥꯟ ꯁꯜꯃꯥꯟ ꯈꯥꯟ꯫ ꯐꯤꯂꯝ ꯑꯁꯤꯗ ꯄꯥꯕꯜ, ꯃꯗꯨꯗꯒꯤ ꯄꯥꯕꯜꯅ ꯐꯖꯔꯕ ꯏꯁꯩ ꯑꯃ ꯁꯛꯏ꯫ ꯏꯁꯩ ꯑꯁꯤꯅ ꯍꯥꯏꯔꯤ, ꯃꯁꯛ ꯃꯉꯥꯟꯇꯅ ꯌꯣꯝꯂꯕ ꯕ꯭ꯔꯖꯪꯕꯂꯤ, ꯍꯥꯏꯕꯗꯤ ꯍꯅꯨꯃꯥꯟ, ꯅꯍꯥꯛꯅ ꯌꯦꯛꯅꯕꯒꯤ ꯁꯔꯨꯛ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯂꯨ, ꯑꯗꯨꯒ ꯗꯣꯟ ꯊꯤꯟꯕ ꯏꯆꯤꯟꯅꯥꯎꯁꯤꯡ ꯈꯔ ꯀꯟꯅ ꯈꯣꯟꯊꯥꯡ ꯀꯜꯍꯜꯂꯨ, ꯍꯥꯏꯕꯗꯤ ꯗꯣꯜ ꯑꯗꯨ ꯀꯟꯅ ꯊꯤꯟꯒꯠꯂꯛꯎ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯋꯦꯗꯔ ꯑꯁꯤꯅ ꯂꯟꯗꯟ ꯑꯣꯏꯔꯕꯁꯨ ꯅꯠꯇ꯭ꯔꯒ ꯂꯪꯀꯥ ꯑꯣꯏꯔꯕꯁꯨ ꯃꯐꯝ ꯑꯁꯤꯒꯤ ꯑꯀꯣꯏꯕ ꯈꯨꯗꯤꯡꯃꯛ ꯅꯤꯜꯍꯜꯂꯁꯤ꯫ ꯑꯩꯈꯣꯏꯗꯒꯤ ꯄꯤꯔꯛꯄꯒ ꯑꯗꯣꯝꯗꯒꯤ ꯊꯧꯖꯥꯟꯕꯤꯔꯛꯄꯁꯤꯡ ꯑꯗꯨꯒ, ꯍꯥꯏꯕꯗꯤ ꯑꯗꯣꯝꯅ ꯄꯤꯕꯤꯔꯛꯄꯁꯤꯡ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯑꯃꯠꯇ ꯂꯩꯇꯦ꯫ ꯑꯩꯈꯣꯏꯅ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯥꯛꯂꯕꯁꯨ ꯉꯥꯛꯊꯣꯛꯀꯅꯤ ꯍꯥꯏꯕ ꯏꯁꯩ ꯑꯁꯤ ꯁꯛꯄ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯄꯥꯕꯜ ꯍꯣꯇꯦꯜ ꯑꯃꯗ ꯃꯈꯨꯠ ꯃꯁꯥ ꯍꯥꯝꯗꯣꯛꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯍꯣꯇꯦꯜ ꯐꯝꯕ ꯅꯨꯄꯥ ꯑꯃꯅ ꯄꯥꯕꯜꯗ ꯍꯪꯉꯤ ꯃꯗꯨꯗꯤ ꯁꯦꯜꯐꯤ ꯍꯥꯏꯕꯁꯤ ꯀꯔꯤꯅꯣ ꯚꯥꯏ? ꯃꯍꯥꯛꯅ ꯃꯁꯤ ꯍꯪꯂꯤꯕꯒꯤ ꯃꯔꯝꯗꯤ ꯉꯁꯥꯏ ꯄꯥꯕꯜꯅ ꯏꯁꯩ ꯁꯛꯄꯗ ꯁꯦꯜꯐꯤ ꯄꯟꯈꯤ, ꯆꯂꯣ ꯕꯦꯇꯥ ꯁꯦꯜꯐꯤ ꯆꯂꯣ ꯂꯣ 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 ꯍꯥꯏꯕꯅꯤ꯫ ꯃꯗꯨꯗꯒꯤ ꯄꯥꯕꯜꯅ ꯅꯨꯄꯥ ꯑꯗꯨꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯅꯁꯥꯒꯤ ꯐꯣꯇꯣ ꯀꯥꯞꯆꯕꯗꯨꯅꯤ ꯁꯦꯜꯐꯤ ꯍꯥꯏꯁꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯕꯜꯗ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯅꯪ ꯑꯐꯥꯎꯕ ꯍꯤꯔꯣ ꯑꯃꯒꯨꯝꯅ ꯖꯒꯣꯏ ꯁꯥꯕ ꯍꯩ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯕꯜꯅ ꯑꯃꯨꯛ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏꯔꯝꯃꯤ, ꯑꯩꯍꯥꯛ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯕ꯭ꯔꯖꯪꯕꯂꯤꯒꯤ ꯚꯛꯇꯤꯗ ꯂꯨꯞꯆꯩ, ꯍꯥꯏꯕꯗꯤ ꯍꯅꯨꯃꯥꯟꯒꯤ ꯁꯦꯕꯣꯛꯅꯤ ꯍꯥꯏꯕꯅꯤ꯫ ꯇꯟꯖꯥꯗꯨꯗ ꯄꯥꯕꯜꯅ ꯎꯔꯦ ꯃꯗꯨꯗꯤ ꯀꯅꯥ ꯃꯥꯟꯒꯦ ꯃꯌꯥꯝ? ꯇꯟꯖꯥꯗꯨꯗ ꯄꯥꯕꯜꯅ ꯁꯩꯗꯥꯕꯨ ꯎꯔꯦ꯫ ꯄꯥꯕꯜ ꯃꯅꯤꯡ ꯃꯃꯥꯡ ꯂꯩꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯝꯃꯤ, ꯃꯔꯝꯗꯤ ꯁꯩꯗꯥꯅ ꯄꯥꯕꯜꯗ ꯃꯤꯠ ꯀꯨꯞꯇꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯕꯜꯅ ꯃꯅꯤꯡ ꯃꯃꯥꯡ ꯂꯩꯗꯨꯅ ꯌꯦꯡꯕꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯔꯝꯗꯕꯗꯒꯤ ꯃꯉꯣꯟꯗ ꯌꯦꯡꯕꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯩꯗꯥꯅ ꯄꯥꯕꯜꯗ ꯃꯉꯛ ꯅꯣꯝꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄꯥꯕꯜꯅ ꯁꯩꯗꯥꯗ ꯏꯁꯤꯡ ꯊꯛꯅꯤꯡꯕ꯭ꯔꯥ ꯍꯥꯏꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯎꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯁꯩꯗꯥ ꯄꯥꯕꯜꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯏꯁꯤꯡ ꯊꯛꯂꯝꯃꯤ꯫ ꯁꯩꯗꯥ ꯆꯥꯛ ꯂꯥꯃꯟꯗꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯗꯨ ꯂꯣꯏꯅ ꯊꯛꯆꯤꯜꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄꯥꯕꯜꯅ ꯉꯁꯥꯏꯒꯤ ꯍꯣꯇꯦꯜ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯗ, ꯏꯌꯥꯝꯕ, ꯑꯉꯥꯡ ꯑꯁꯤꯒꯤꯗꯃꯛ ꯇꯜ ꯑꯃꯠꯇ ꯄꯨꯊꯣꯛꯄꯤꯔꯛꯎ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯣꯇꯦꯜ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯍꯥꯛꯅ ꯍꯥꯏꯔꯤꯁꯤꯗꯤ ꯑꯃ ꯅꯠꯇꯦ ꯑꯅꯤꯅꯤ꯫ ꯃꯗꯨꯗꯒꯤ ꯄꯥꯕꯜꯅ ꯁꯩꯗꯥꯗ ꯅꯍꯥꯛꯀꯤ ꯅꯃꯤꯡ ꯀꯔꯤ ꯀꯧꯏ ꯈꯜꯂꯨ ꯍꯥꯏꯅ ꯍꯤꯟꯗꯨꯒꯤ ꯃꯃꯤꯡ ꯃꯌꯥꯝ ꯑꯃ ꯃꯊꯪ ꯃꯊꯪ ꯍꯥꯏꯔꯝꯃꯤ, ꯁꯤꯇꯥ, ꯒꯤꯇꯥ, ꯄꯥꯌꯜ, ꯄꯨꯖꯥ꯫ ꯃꯇꯝ ꯑꯗꯨꯗ ꯁꯩꯗꯥꯗꯤ ꯄꯥꯕꯜꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯗꯨ ꯃꯥꯒꯤ ꯃꯃꯤꯡ ꯅꯠꯇꯕꯅꯤꯅ ꯑꯃꯠꯇ ꯅꯠꯇꯦꯅ ꯃꯉꯛ ꯅꯣꯝꯂꯝꯃꯤ꯫ ꯇꯟꯖꯥꯗꯨꯗ ꯍꯣꯇꯦꯜ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯋꯥ ꯃꯔꯛ ꯊꯠꯂꯛꯏ, ꯚꯥꯏ, ꯃꯍꯥꯛ ꯀꯔꯤꯁꯨ ꯂꯧꯁꯤꯟꯕ ꯉꯝꯗ꯭ꯔꯕ ꯃꯥꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯥꯕꯜꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯃꯍꯥꯛꯀꯤ ꯑꯩꯅ ꯇꯜ ꯑꯣꯔꯗꯔ ꯇꯧꯈꯤꯕ ꯅꯠꯇ꯭ꯔꯥ? ꯃꯇꯝ ꯑꯗꯨꯗ ꯍꯣꯇꯦꯜ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯅ, ꯍꯣꯏ ꯆꯨꯝꯃꯤ, ꯑꯗꯣ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯍꯥꯏꯔꯒ ꯍꯤꯟꯗꯤꯗ ꯅꯥꯝ ꯍꯥꯏꯅ ꯏꯔꯝꯃꯤ, ꯑꯗꯨꯒ ꯁꯩꯗꯥꯗ ꯅꯥꯝ ꯍꯥꯏꯕꯗꯤ ꯅꯃꯤꯡ ꯍꯥꯏꯕꯅꯤ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯩꯗꯥꯗꯤ ꯄꯥꯎꯈꯨꯝ ꯀꯔꯤꯁꯨ ꯄꯤꯔꯛꯂꯝꯗꯦ꯫ ꯀꯔꯝꯅ ꯄꯥꯎꯈꯨꯝ ꯄꯤꯕ ꯉꯝꯒꯅꯤ? ꯑꯩꯒꯤ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯈꯪꯕꯤꯕ ꯌꯥꯎꯔꯒꯗꯤ ꯀꯣꯃꯦꯟꯇ ꯍꯥꯏꯕꯤꯔꯛꯎ꯫ ꯃꯗꯨꯗꯒꯤ ꯍꯣꯇꯦꯜ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯅ ꯄꯥꯕꯜꯗ ꯃꯍꯥꯛ ꯂꯥꯏꯔꯤꯛ ꯍꯩꯇꯕ ꯃꯥꯜꯂꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯄꯥꯕꯜ ꯁꯥꯎꯅꯤꯡꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯣꯇꯦꯜ ꯐꯝꯕ ꯅꯨꯄꯥ ꯑꯗꯨꯗ ꯍꯥꯏ, ꯍꯤꯟꯗꯤꯗ ꯏꯕꯒꯤ ꯃꯍꯨꯠꯇ ꯁꯪꯁꯀ꯭ꯔꯤꯠꯇ ꯑꯣꯏꯅ ꯏꯕ ꯌꯥꯗ꯭ꯔꯣ? ꯃꯍꯥꯛ ꯑꯁꯦ ꯆꯍꯤ 5 ꯔꯣꯝꯒꯤ ꯑꯉꯥꯡꯅꯤ,
ꯑꯗꯨꯒ ꯄꯕꯟꯅ ꯁꯩꯗꯥꯗ ꯑꯃꯨꯛ ꯍꯥꯏ ꯃꯗꯨ ꯂꯣꯏꯅ ꯆꯥꯁꯤꯜꯂꯨ ꯄꯩꯁꯥꯗꯤ ꯑꯩꯅ ꯄꯤꯔꯝꯂꯕꯅꯤ ꯍꯥꯏꯔꯝꯂꯒ ꯄꯕꯜ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯄꯕꯟ ꯄꯣꯂꯛ ꯂꯩꯌꯣꯟꯐꯝ ꯃꯔꯛ ꯑꯃꯗꯒꯤ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯨꯡꯗ ꯁꯩꯗꯥꯅ ꯏꯟꯅꯔꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯄꯕꯟꯅ ꯁꯩꯗꯥꯕꯨ ꯃꯥꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯏ ꯍꯥꯏꯕꯁꯤ ꯈꯪꯈꯤꯔꯝꯃꯤ ꯃꯗꯨꯗꯒꯤ ꯄꯕꯟꯅ ꯁꯩꯗꯥꯗ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯤ ꯑꯩꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯏꯟꯅꯔꯛꯂꯤꯕꯅꯣ ꯃꯇꯝ ꯑꯗꯨꯗ ꯁꯩꯗꯥ ꯋꯥ ꯀꯔꯤꯁꯨ ꯉꯥꯡꯗꯅ ꯄꯕꯟꯗ ꯇꯨꯃꯤꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯃꯗꯨꯗꯒꯤ ꯄꯕꯟꯅ ꯑꯃꯨꯛ ꯑꯣ ꯍꯥꯏꯔꯒ ꯃꯥꯒꯤ ꯐꯨꯔꯤꯠꯈꯥꯎꯗꯒꯤ ꯂꯨꯄꯥ 100 ꯂꯧꯊꯣꯛꯇꯨꯅ ꯁꯩꯗꯥꯗ ꯄꯤꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯁꯩꯗꯥ ꯄꯩꯁꯥꯗꯨꯕꯨ ꯂꯧ ꯍꯥꯏꯕ ꯌꯥꯔꯝꯗꯦ ꯃꯗꯨꯗꯒꯤ ꯄꯕꯟꯅ ꯁꯩꯗꯥꯗ ꯍꯥꯏꯔꯝꯃꯤ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯗꯒꯤ ꯇꯣꯈꯥꯏꯅ ꯂꯩꯔꯕ꯭ꯔꯥ ꯃꯗꯨꯗꯒꯤ ꯄꯋꯟꯅ ꯁꯩꯗꯥꯕꯨ ꯕ꯭ꯔꯖꯪꯕꯂꯤꯒꯤ ꯂꯥꯏꯁꯪ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯩꯗꯥꯗ ꯂꯥꯏꯒꯤ ꯂꯤꯛ ꯑꯃ ꯁꯤꯍꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯄꯋꯟꯅ ꯁꯩꯗꯥꯗ ꯍꯥꯏ ꯅꯪ ꯃꯐꯝ ꯑꯁꯤ ꯈꯪꯕ꯭ꯔꯥ ꯃꯐꯝ ꯑꯁꯤ ꯑꯉꯛꯄ ꯃꯐꯝ ꯑꯃꯅꯤ ꯅꯪꯅ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯕु ꯊꯤꯖꯕꯒꯨꯝꯅ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯅꯁꯨ ꯅꯪꯕꯨ ꯁꯣꯏꯗꯅꯃꯛꯀꯤ ꯊꯤꯔꯝꯒꯅꯤ ꯑꯗꯨꯅ ꯅꯪ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯃꯐꯝ ꯑꯁꯤꯗ ꯁꯣꯏꯗꯅ ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯗꯣ ꯂꯥꯛꯀꯅꯤ ꯅꯪꯅ ꯆꯥꯛ ꯂꯥꯝꯂꯕꯗꯤ ꯁꯦꯝ ꯑꯗꯨ ꯆꯥꯁꯤꯜꯂꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯄꯋꯟ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯑꯗꯨꯒ ꯄꯋꯟ ꯕꯁ ꯇꯣꯡꯗꯨꯅ ꯆꯠꯄ ꯍꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯄꯋꯟꯅ ꯕꯁꯀꯤ ꯊꯣꯛꯅꯥꯎꯗꯒꯤ ꯁꯩꯗꯥꯅ ꯆꯦꯜꯂꯛꯄꯗꯨ ꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗꯒꯤ ꯄꯋꯟꯅ ꯕꯁ ꯑꯗꯨ ꯈꯥꯝꯂꯝꯃꯤ ꯑꯗꯨꯒ ꯄꯋꯟꯅ ꯁꯩꯗꯥꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯄꯋꯟꯅ ꯄꯨꯂꯤꯁ ꯑꯗꯨꯗ ꯁꯩꯗꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯝꯂꯒꯦ ꯍꯥꯏꯔꯝꯃꯤ ꯄꯋꯟꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯝꯒꯗꯧꯔꯤꯕꯅꯣ ꯃꯗꯨꯗꯒꯤ ꯄꯋꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯐꯝ ꯑꯁꯤꯗ ꯍꯥꯟꯅ ꯊꯤꯕ ꯁꯣꯏꯗꯅꯃꯛꯀꯤ ꯂꯥꯛꯀꯅꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯂꯥꯛꯇ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯃꯗꯨꯗ ꯄꯋꯟꯅ ꯑꯃꯨꯛ ꯍꯥꯏꯔꯝꯃꯤ ꯀꯔꯤꯒꯤ ꯂꯥꯛꯂꯣꯏꯗꯧꯔꯤꯕꯅꯣ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤ ꯑꯃꯨꯛꯇ ꯌꯦꯡꯉꯨ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯃꯥꯏꯊꯣꯡ ꯑꯁꯤꯗꯕꯨ ꯀꯔꯤꯒꯤ ꯊꯤꯕ ꯂꯥꯛꯂꯣꯏ ꯃꯗꯨꯗꯒꯤ ꯄꯨꯂꯤꯁ ꯑꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯀꯝꯗꯧꯕ ꯑꯉꯥꯡ ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯝꯕ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯍꯥꯏꯕꯁꯤꯗꯤ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯖꯨ ꯊꯛꯄ ꯗ꯭ꯔꯒ ꯆꯥꯕ ꯐꯠꯇꯕ ꯃꯤꯁꯤꯡꯒꯤ ꯂꯩꯐꯝꯅꯤ ꯀꯔꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯝꯒꯗꯧꯔꯤꯕꯅꯣ ꯃꯔꯝ ꯑꯗꯨꯅ ꯑꯉꯥꯡ ꯑꯁꯤ ꯅꯍꯥꯛꯅ ꯄꯨꯗꯨꯅ ꯆꯠꯈꯣ ꯑꯗꯨꯒ ꯅꯪꯒꯤ ꯐꯣꯟ ꯅꯝꯕꯔ ꯑꯃ ꯄꯤꯔꯝꯃꯨ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯍꯦꯛ ꯊꯤꯕ ꯂꯥꯛꯄꯒ ꯅꯪꯉꯣꯟꯗ ꯑꯩꯈꯣꯏ ꯄꯥꯎ ꯄꯤꯔꯛꯀꯦ ꯄꯋꯟ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯄꯨꯗꯨꯅ ꯕꯁ ꯇꯣꯡꯗꯨꯅ ꯂꯥꯛꯏ ꯃꯇꯝ ꯑꯗꯨꯗ ꯄꯋꯟꯅ ꯑꯉꯥꯡ ꯑꯗꯨꯗ ꯍꯥꯏ ꯅꯪꯒꯤ ꯌꯨꯝ ꯃꯐꯝ ꯑꯁ꯭ꯋꯥꯏꯗꯒꯤꯔꯥ ꯃꯇꯝ ꯑꯗꯨꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯅꯠꯇꯦ ꯍꯥꯏꯅ ꯃꯉꯛ ꯅꯣꯝꯂꯝꯃꯤ ꯄꯋꯟꯅ ꯑꯃꯨꯛ ꯑꯗꯨꯗꯤ ꯀꯗꯥꯏꯗꯒꯤꯅꯣ ꯅꯪꯒꯤ ꯃꯐꯝ ꯑꯃꯗꯤ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯑꯗꯨꯗꯤ ꯑꯩ ꯂꯝ ꯈꯔ ꯍꯥꯏꯔꯛꯀꯦ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯔꯛꯄꯁꯤꯗ ꯅꯪꯒꯤ ꯂꯝꯗꯣ ꯌꯥꯎꯔꯕꯗꯤ ꯅꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯏꯪꯒꯤꯠ ꯄꯤꯔꯛꯎ ꯄꯋꯟꯅ ꯃꯇꯝꯗꯨꯗ ꯂꯝ ꯈꯔꯒꯤ ꯃꯃꯤꯡ ꯍꯥꯏꯔꯝꯃꯤ ꯗꯦꯜꯂꯤ ꯑꯃ꯭ꯔꯤꯠꯁꯔ ꯍꯥꯏꯗ꯭ꯔꯕꯥꯗ ꯖꯣꯏꯄꯨꯔ ꯄꯊꯟꯄꯨꯔ ꯁꯤꯝꯂꯥ ꯃꯤꯔꯠ ꯃꯊꯪ ꯍꯥꯏꯔꯕꯗ ꯑꯃ ꯐꯥꯎꯕ ꯌꯥꯎꯔꯛꯇꯕꯗꯒꯤ ꯕꯁ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯁꯨ ꯃꯥꯒꯤ ꯃꯊꯪ ꯍꯥꯏꯔꯛꯏ ꯑꯗꯨꯒ ꯄ꯭ꯔꯇꯥꯞꯒꯔ ꯍꯥꯏꯅ ꯃꯤꯑꯣꯏ ꯑꯃꯅ ꯍꯥꯏꯔꯛꯏ ꯃꯗꯨ ꯇꯥꯕꯗ ꯄꯋꯟꯅ ꯅꯪꯁꯨ ꯄ꯭ꯔꯇꯥꯞꯒꯔꯗꯒꯤꯔꯥ ꯑꯩꯁꯨ ꯄ꯭ꯔꯇꯥꯞꯒꯔꯗꯒꯤꯅꯦ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯁꯦꯡꯕꯒꯤꯔꯥ ꯍꯥꯏꯔꯝꯃꯤ ꯑꯁꯦꯡꯕꯅꯦ ꯄ꯭ꯔꯇꯥꯞꯒꯔꯗꯒꯤꯅꯦ ꯑꯩ ꯅꯤꯂꯄꯊꯛ ꯃꯅꯥꯛꯇꯒꯤꯅꯦ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯈꯣꯏ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯔꯦ ꯍꯥꯏꯔꯝꯃꯤ ꯄꯋꯟꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯗꯦꯜꯂꯤꯗ ꯂꯩ ꯄꯋꯟꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯊꯕꯛ ꯊꯤꯔꯤꯕ꯭ꯔꯥ ꯅꯨꯄꯤ ꯊꯤꯔꯤꯕ꯭ꯔꯥ ꯐꯥꯒꯤ ꯇꯧꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯌꯥꯝ ꯑꯗꯨ ꯋꯥ ꯅꯣꯛꯈꯤ ꯄꯋꯟꯅ ꯋꯥꯔꯤ ꯌꯥꯝ ꯁꯥꯡꯉꯤꯗ ꯅꯨꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯑꯣ ꯇꯥꯁꯦ ꯃꯌꯥꯝꯁꯨ ꯄꯋꯟꯗ ꯍꯥꯏꯔꯛꯑꯣ ꯇꯥꯁꯦ ꯍꯥꯏꯔꯝꯃꯤ ꯄꯋꯟꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯅꯪꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯑꯩꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯒꯦꯔꯥ ꯃꯇꯝꯗꯨꯗ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯅ ꯃꯉꯛ ꯅꯣꯝꯂꯝꯃꯤ ꯃꯗꯨꯗꯒꯤ ꯄꯋꯟꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯒꯤ ꯃꯤꯡ ꯄꯋꯟ ꯀꯨꯃꯥꯔ ꯆꯀ꯭ꯔꯕꯔꯇꯤ ꯃꯤꯌꯥꯝꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯕ꯭ꯔꯖꯪꯒꯤ ꯍꯥꯏꯅ ꯀꯧꯏ ꯃꯗꯨꯗꯒꯤ ꯄꯋꯟꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯑꯣꯟꯁꯤꯜꯂꯒ ꯅꯪꯗꯤ ꯑꯩꯉꯣꯟꯗ ꯗꯗꯥ ꯀꯧ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯍꯥꯏꯕꯗꯤ ꯁꯍꯤꯗꯥꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯒ 3 ꯁꯨꯔꯦ ꯍꯥꯏꯅ ꯏꯪꯒꯤꯠ ꯄꯤꯔꯛꯏ ꯃꯇꯝꯗꯨꯗ ꯄꯋꯟꯅ ꯑꯗꯨꯗꯤ ꯅꯪ ꯋꯥ ꯉꯥꯡꯕ ꯍꯦꯛ ꯉꯝꯃꯒ ꯑꯩꯉꯣꯟꯗ ꯈꯨꯔꯥ ꯍꯥꯏꯅ ꯀꯧ ꯃꯗꯨꯅ ꯍꯦꯟꯅ ꯆꯥꯟꯅꯔꯒꯅꯤ ꯃꯗꯨꯗꯒꯤ ꯄꯋꯟꯅ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯏ ꯑꯩꯒꯤ ꯏꯄꯥꯒꯤ ꯃꯤꯡ ꯗꯤꯋꯥꯀꯔ ꯆꯀ꯭ꯔꯕꯔꯇꯤ ꯄ꯭ꯔꯇꯥꯞꯒꯔꯒꯤ ꯄꯣꯁ ꯃꯥꯁꯇꯔꯅꯤ ꯑꯩꯒꯤ ꯏꯄꯥ ꯃꯤꯡꯒ ꯆꯥꯟꯅꯅ ꯊꯕꯛꯁꯨ ꯇꯧꯏ ꯊꯕꯛ ꯃꯔꯤ ꯃꯥꯏꯄꯨꯅꯅ ꯇꯧꯕ ꯉꯝꯃꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯁꯨꯞꯂꯥꯡ ꯃꯔꯤ ꯐꯥꯎꯕ ꯐꯥꯕ ꯉꯝꯗꯦ ꯏꯄꯥꯅ ꯑꯩꯕꯨ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯐꯅ ꯊꯝꯕꯇ ꯅꯠꯇꯅ ꯍꯛꯆꯥꯡ ꯐꯅ ꯊꯝꯅꯕꯒꯤꯗꯃꯛ ꯑꯩꯕꯨ ꯔꯦꯁꯂꯤꯡ ꯁꯥꯟꯅꯕ ꯇꯝꯕꯤꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯗꯨꯗꯁꯨ ꯃꯥꯏꯊꯤꯔꯝꯃꯤ ꯍꯥꯏꯕ ꯉꯥꯡꯕ ꯑꯃꯠꯇ ꯂꯧꯔꯔꯣꯏꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏ ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯥꯏ ꯔꯦꯁꯂꯤꯡ ꯃꯁꯥꯟꯅ ꯑꯁꯤ ꯑꯩꯉꯣꯟꯗ ꯑꯦꯂꯔꯖꯤ ꯑꯣꯏ ꯑꯩꯒꯤ ꯏꯄꯥ ꯄ꯭ꯔꯇꯥꯞꯒꯔꯒꯤ ꯃꯍꯩꯂꯣꯏꯁꯪ ꯑꯃꯗ ꯃꯀꯣꯛ ꯃꯔꯨꯁꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯕꯨ ꯑꯩꯗꯤ ꯂꯥꯏꯔꯤꯛꯁꯨ ꯔꯦꯁꯂꯤꯡꯁꯨ ꯑꯃꯠꯇ ꯃꯥꯏ ꯄꯥꯛꯄ ꯉꯝꯗꯦ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥꯒꯤ ꯊꯕꯛꯁꯤꯡꯗꯁꯨ ꯑꯩ ꯏꯟꯇꯔꯦꯁ ꯑꯃꯠꯇ ꯂꯩꯔꯝꯗꯦ ꯑꯗꯨꯅ ꯏꯄꯥꯅ ꯑꯩꯉꯣꯟꯗ ꯃꯤꯡ ꯑꯃ ꯊꯣꯟꯕꯤꯔꯝꯃꯤ ꯃꯌꯥꯝ ꯑꯗꯨꯅ ꯑꯃꯨꯛ ꯍꯪꯂꯛꯏ ꯀꯔꯤ ꯃꯤꯡꯅꯣ ꯃꯗꯨꯗ ꯄꯋꯟꯅ ꯈꯨꯝꯂꯛꯏ ꯖꯦꯔꯣ ꯍꯥꯏꯅ ꯀ꯭ꯂꯥꯁ 10 ꯌꯧꯕ ꯐꯥꯎꯕꯗ
ꯑꯩ ꯆꯍꯤ 10 ꯆꯪꯈꯤ ꯑꯗꯨꯗꯒꯤ ꯑꯩ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯌꯧꯕ ꯐꯥꯎꯕꯗ ꯆꯍꯤ 10 ꯆꯪꯈꯤ ꯑꯗꯨꯒ ꯐꯦꯟ ꯑꯣꯏꯔꯛꯄ ꯈꯨꯗꯤꯡꯒꯤ ꯏꯄꯥꯅ ꯑꯩꯕꯨ ꯈꯖꯥꯏꯗ ꯈꯨꯄꯥꯛꯅ ꯊꯥꯔꯝꯃꯤ ꯑꯗꯨꯗꯒꯤ ꯏꯃꯥꯟꯅꯕꯁꯤꯡꯅ ꯅꯣꯠ ꯇꯧꯔꯒ ꯄꯥꯁ ꯇꯧꯅꯕ ꯍꯣꯠꯅꯧ ꯍꯥꯏꯔꯝꯃꯤ ꯑꯗꯨꯗ ꯄꯋꯟꯗꯤ ꯂꯥꯏꯗ ꯌꯥꯝꯅ ꯂꯨꯞꯆꯕꯅꯦꯅ ꯅꯣꯠ ꯇꯧꯔꯒ ꯄꯥꯁ ꯇꯧꯗꯧ ꯁꯔꯨꯛꯄꯨꯗꯤ ꯐꯦꯟ ꯑꯗꯨꯝ ꯑꯣꯏꯖꯔꯒꯦ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯒꯤ 12 ꯁꯨꯕ ꯄꯦꯄꯔ ꯑꯗꯨ ꯄꯨꯗꯨꯅ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯃꯗꯨꯗ ꯃꯄꯥ ꯑꯗꯨꯅ ꯀꯔꯤꯒꯤꯅꯣ 10ꯔꯛ ꯐꯦꯟ ꯑꯣꯏꯔꯕ ꯅꯍꯥꯛꯅ 12 ꯁꯨꯕ ꯑꯦꯛꯖꯥꯝ ꯑꯃꯨꯛ ꯊꯥꯕ ꯆꯠꯂꯨꯔꯤꯕꯗꯤ ꯑꯩꯒꯤ ꯃꯤꯡꯆꯠ ꯑꯁꯦ ꯐꯖꯅꯕ ꯑꯃꯨꯛ ꯍꯣꯠꯅꯔꯨꯔꯤꯕ꯭ꯔꯣ ꯃꯗꯨꯗ ꯃꯄꯥ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯄꯋꯟꯗ ꯄꯉꯥꯡꯗ ꯉꯥꯡꯂꯝꯃꯤ ꯃꯆꯥꯗꯨꯗ ꯋꯥ ꯉꯥꯡꯕꯒꯤ ꯇꯥꯟꯖꯥ ꯑꯃ ꯐꯥꯎꯕ ꯄꯤꯔꯝꯗꯦ ꯃꯄꯥ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯑꯩ ꯈꯪꯂꯦ ꯅꯪꯁꯦ ꯀꯔꯤꯃꯠꯇ ꯉꯝꯂꯣꯏ ꯅꯪꯁꯦ ꯑꯄꯪꯕꯅꯤ ꯖꯦꯔꯣꯅꯤ ꯅꯪ ꯑꯩꯅ ꯍꯥꯏꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯒꯦꯔꯥ ꯅꯪ ꯑꯣꯏꯔꯔꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯉꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯗꯌꯥꯅꯟꯗ ꯀꯧꯕ ꯑꯃ ꯗꯦꯜꯂꯤꯗ ꯂꯩꯕꯅꯤ ꯃꯥꯅ ꯅꯪꯒꯤ ꯆꯥꯅꯕ ꯊꯕꯛ ꯑꯃ ꯁꯣꯏꯗꯅ ꯄꯤꯒꯅꯤ ꯇꯥꯟꯖꯥꯗꯨꯗ ꯄꯋꯟꯅ ꯕꯁ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯍꯪꯂꯛꯑꯝꯃꯤ ꯑꯗꯨꯗꯒꯤ ꯏꯄꯥꯅ ꯀꯔꯤ ꯍꯥꯏꯔꯛꯂꯒꯦ ꯍꯔꯥꯎꯕ꯭ꯔꯥ ꯉꯛꯄ꯭ꯔꯥ ꯄꯋꯟꯅ ꯑꯩꯁꯨ ꯈꯪꯉꯤ ꯃꯥ ꯉꯛꯀꯅꯤ ꯍꯥꯏꯕ ꯑꯗꯨꯛ ꯊꯤꯅ ꯉꯛꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯑꯩꯁꯨ ꯈꯜꯂꯨꯗꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯌꯥꯝꯅ ꯀꯔꯤꯒꯤ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯂꯛꯑꯝꯃꯤ ꯄꯋꯟꯒꯤ ꯃꯄꯥ ꯑꯗꯨ ꯂꯩꯈꯤꯗ꯭ꯔꯦ ꯄꯋꯟꯒꯤ ꯃꯄꯥꯅ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯋꯟ ꯗꯦꯜꯂꯤꯗ ꯗꯌꯥꯅꯟꯗꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ ꯄꯋꯟꯅ ꯗꯌꯥꯅꯟꯗꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯃꯇꯝꯗ ꯕꯁ ꯑꯗꯨꯒꯤ ꯀꯟꯗꯛꯇꯔ ꯑꯗꯨꯅ ꯄꯋꯟꯗ ꯂꯨꯄꯥ 10 ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯦꯔꯣꯏꯟ ꯔꯁꯤꯀꯥꯗ ꯂꯨꯄꯥ 5 ꯑꯃꯗꯤ ꯃꯦꯗꯥꯝꯁꯤꯗ ꯄꯤꯌꯨ ꯍꯥꯏꯔꯝꯃꯤ ꯃꯇꯝꯗꯨꯗ ꯄꯋꯟꯅ ꯅꯪꯒꯤ ꯂꯨꯄꯥ 5ꯗꯣ ꯑꯩꯉꯣꯟꯗ ꯂꯩꯔꯦ ꯔꯁꯤꯀꯥꯅ ꯌꯥꯔꯅꯤ ꯅꯪ ꯑꯗꯨꯝ ꯂꯧꯖꯔꯣ ꯍꯥꯏꯔꯝꯃꯤ ꯃꯇꯝꯗꯨꯗ ꯄꯋꯟꯅ ꯀꯃꯥꯏꯅ लौदोइनो लुपा 5 अमसिदि नंगिनि हाइरम्मि फरे अदुदि आई लौरगे पिरओ कदाई रसिकाना हाइरम्मि मदु ताबदा पवन्ना अमु करिनो लुपा 5 अमदि आइगि सुनि हाइरम्मि रसिका अदु साउदुना बसदुदगि कुमथरम्मि मतमदुदा पवनसु रसिकागी तुंगदा कौदुना तानरई रसिकाना कैदौरगे हाइना ममाय अदु लेथोरई मदुदा पवन्ना नंगी पैसा लुपा 5 से अइंगोंदा लेहौरिये रसिकाना नंग अदुम लौजरो पवन्ना नंगी पैसाबु अइना कमाइना लौदोइनो मखोय अनि ngaiak marai jetnaduna leirami रसिकाना पवनदा हाइरम्मि आदा इसिंग जोनबा नुपा अमा लेरिबसे उब्रा मागी मनाक्ता चलो अदुगने 10 चटपिदो काइथोक्लगा पुरओ अदुगा येनरसि हाइरम्मि रसिकागी वादु ताबदा पवन इसिंग जोनबा नुपादुगी मनाक तमना चटखि पवनना पैसा अदु असोइबा काइरगा लक्पा मतमदा रसिकादी लेरमद्रे पवनना रसिका अदु कोइथि थिरम्मि अदुबु फंखिदे पवन दयानंदगी युम कोइथि थिदुना लाक्पना दयानंदगी मयुम यौरे पवनना दयानंदगी युम यौरकपदा दयानंदा रेसलिंग सानादुना लेरम्मि ngaiak wrestling adu yenglaba matung पवनना दयानंदा बु लौ ताकपीदुना दयानंदा बु ngamallami matamduda ngasai gi bus tongminarakpi nupi haibadi रसिकाना हाइदुना पवन के मनाक्ता चंगसिलमी अदुगा हाइरमी अइना पैसादु लौररोय हाइरबा नत्रो मसिदा नंगना आइगी तुंगिनेरक्तना आइगी युम फावो यौरकलेने नहीं बहन जी हम तो मतमदुदा नुपीदुगी मपा अदुना हाइरमी नंग मसि खंगब्रा रसिकाना हौजिकता बस ता तोंगमिनरकपनी मा आइगी तुंगिनरकपदा युम फावो यौरके हाइदुना यामना साउना पवनदा चैरमी मतमदुदा पवनना आई कनामतगी मतुंग इलकपा नते आई अदुगुम्बा नुपादुसु नते हाइदुना हाइरिङै मतमदुदा मफम अदुगी रेस्टिंग सानरगा लैरंबा नुपासिंग अदुना पवनबु थांगलगा पुनबा होनरई मतमदुदा पवनना आई पवन कुमार चक्रवर्ती नीलपथक्तगिने दिवाकर चक्रवर्ती की मचा नुपाने मधु ताबदा दयानंदना मयाम अदु खामलम्मी मथंगी सिंदा दयानंदगी फैमिली अमदी पवन मखोय पुन्ना साक चामिनरमी साक चामिनरिङै मतमदुदा पवन nga manam nammi hairei दयानंदा नाकन की जुम सिदा ओइरमगनी अखोय की जुम सिदादी अदुगुम्बा मता सिजिनादे नाकन की जुम सिदा फाव अयहाकना हाइरेबनी अतोप धर्म की मी अमता बरादा लेहनगनु हाइना अखोयदी ब्राह्मणनिना ब्राह्मण खक्ता लेहलु हाइरेबनी दयानंद की नुपीना नंगदी करी थबक तौरे पवनना अइना दिल्ली दा लक्सरिबसे थबक थीबने दयानंदना हाय इफेमला सिका नखोय स्कूलदा मागा सानगदबा थबक अमता लेरोइद्रा पवनना यामना ngakna रसिका दाइरेई नंग हौजिक फावबा लाइक तमलेब्रा रसिकाना तंबा नते ताकपीबनी दयानंदना हयेंग नंग रसिकागा चलो मागी स्कूलदा थबक अमा नत्रगा अमदी सोयदना फंगनी पवनना मथक्ता फी फाउदुना लेरिङै मतमदा योंग अमा मनाक्ता फमदुना लेरम्मी योंगदु उबदा पवनना मनाक्ता चंगसिलगा खोइरम्मी पवनना योंगदुदा खोइरम्बदु उबदा रसिका नोक्लम्मी अदुगा पवनगी मनाक्ता चंगसिलगा हाइरम्मी रसिकाना मफम सिददी योंग मयाम अमा नुमित चुप्पा लै मखोइसिंग अदुसु नंग अदुम खोइरमदोइरा आइबेको हाइरगा
ꯉꯁꯥꯏꯒꯤ ꯄꯩꯁꯥ ꯑꯗꯨ ꯄꯨꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯄꯋꯟꯅ ꯈꯨꯠ ꯑꯝꯇ ꯇꯤꯡꯊꯣꯛꯄꯤꯔꯛꯑꯣ꯫ ꯔꯁꯤꯀꯥ ꯀꯩꯒꯤꯅꯣ? ꯄꯋꯟꯅ ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯠ ꯑꯗꯨꯗ ꯄꯋꯟꯅ ꯄꯩꯁꯥ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯁꯤꯡ ꯊꯤꯔꯒ ꯍꯥꯞꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯔꯁꯤꯀꯥ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯅꯣꯛꯂꯝꯃꯤ꯫ ꯄꯋꯟꯅ ꯌꯥꯅꯔꯦꯀꯣ ꯏꯆꯟ꯫ ꯔꯁꯤꯀꯥ ꯆꯠꯄ ꯍꯧꯔꯒ ꯉꯥꯏꯈꯣ, ꯑꯩꯒꯤ ꯃꯤꯡ ꯏꯆꯟ ꯅꯠꯇꯦ ꯔꯁꯤꯀꯥꯅꯤ꯫ ꯑꯗꯨꯒ ꯔꯁꯤꯀꯥ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯆꯪꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯋꯟ ꯑꯃꯗꯤ ꯔꯁꯤꯀꯥꯒꯤ ꯁ꯭ꯀꯨꯜꯗ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯂꯣꯏꯅꯔꯛꯄꯗ ꯄꯋꯟꯒꯤ ꯏꯆꯝ ꯆꯝꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯔꯁꯤꯀꯥ ꯄꯋꯟꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯦ꯫ ꯄꯋꯟꯅ ꯍꯅꯨꯃꯥꯟ ꯏꯁꯣꯔꯕꯨ ꯅꯤꯡꯖꯕ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯔꯁꯤꯀꯥꯅ ꯍꯅꯨꯃꯥꯟꯒꯤ ꯒꯗꯥ ꯌꯥꯎꯕ ꯂꯤꯛ ꯑꯃ ꯄꯋꯟꯗ ꯄꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯄꯋꯟꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨ ꯇꯥꯔꯤꯕ ꯕꯁꯇ ꯇꯣꯡꯂꯤꯕ ꯃꯌꯥꯝꯅ ꯃꯈꯥꯗꯤ ꯀꯩꯗꯧꯔꯒꯦ ꯍꯪꯂꯛꯂꯝꯃꯤ꯫ ꯄꯋꯟꯅ ꯋꯥꯔꯤ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ꯫ ꯅꯣꯡꯃ ꯇ꯭ꯔꯦꯕꯦꯗꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯄꯁꯨꯇꯝꯒ ꯂꯣꯏꯅꯅ ꯔꯁꯤꯀꯥꯕꯨ ꯌꯦꯡꯕ ꯂꯥꯛꯈꯤ꯫ ꯃꯇꯝ ꯃꯗꯨꯗ ꯗꯌꯥꯅꯟꯗꯅ "ꯍꯥꯏ, ꯏꯆꯥꯅꯨꯄꯥ ꯄꯋꯟ, ꯏꯆꯥꯅꯨꯄꯤ ꯔꯁꯤꯀꯥ ꯀꯧꯊꯣꯔꯛꯎ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯋꯟꯅ ꯔꯁꯤꯀꯥꯕꯨ ꯀꯧꯕ ꯂꯥꯛꯏ꯫ ꯄꯋꯟ ꯔꯁꯤꯀꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ꯫ "ꯔꯁꯤꯀꯥ, ꯃꯈꯥꯗ ꯅꯪꯒꯤ ꯕꯣꯔ ꯑꯣꯏꯒꯗꯧꯔꯤꯕ ꯅꯤꯄꯥ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒ ꯂꯣꯏꯅꯅ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯈꯥꯗ ꯀꯨꯝꯃꯁꯤ ꯂꯥꯎ." ꯃꯇꯝ ꯃꯗꯨꯗ ꯔꯁꯤꯀꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯅꯪꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯔꯤꯕ ꯂꯥꯏ ꯑꯗꯨꯅ ꯅꯪꯒꯤ ꯅꯃꯥꯡꯗ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯅꯪ ꯀꯔꯤ ꯅꯤꯒꯅꯤ?" ꯄꯋꯟꯅ ꯃꯣꯃꯣꯟ ꯅꯣꯛꯂꯝꯃꯤ꯫ ꯔꯁꯤꯀꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ "ꯑꯩꯗꯤ ꯀꯔꯤ ꯅꯤꯒꯅꯤ ꯈꯪꯕ꯭ꯔꯥ?" ꯍꯥꯏꯔꯒ ꯄꯋꯟꯅ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯨꯒ ꯆꯞ ꯃꯥꯟꯅꯅ ꯔꯁꯤꯀꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯔꯁꯤꯀꯥꯅ ꯄꯋꯟꯗ ꯅꯪꯒꯤ ꯈꯨꯠ ꯄꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯄꯋꯟꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯔꯁꯤꯀꯥꯅ ꯅꯪ ꯑꯩꯕꯨ ꯊꯥꯖꯗꯕ꯭ꯔꯥ ꯍꯥꯏꯔꯒ ꯔꯁꯤꯀꯥꯅ ꯄꯋꯟꯒꯤ ꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯃꯈꯥꯗ ꯀꯨꯝꯊꯔꯛꯏ꯫ ꯔꯁꯤꯀꯥꯅ ꯄꯋꯟꯒꯤ ꯈꯨꯠ ꯑꯗꯨ ꯄꯥꯏꯔꯒ ꯀꯨꯝꯊꯔꯛꯄꯗꯨ ꯎꯕꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯏꯉꯛ ꯉꯛꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯃꯗꯨꯗ ꯔꯁꯤꯀꯥꯒꯤ ꯃꯃꯥ ꯃꯄꯥ ꯑꯗꯨ ꯍꯧꯒꯠꯂꯒ ꯔꯁꯤꯀꯥꯕꯨ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝ ꯃꯗꯨꯗ ꯔꯁꯤꯀꯥꯅ ꯃꯄꯥꯗ ꯍꯥꯏ, "ꯏꯄꯥ, ꯅꯪꯅ ꯑꯩꯉꯣꯟꯗ ꯍꯥꯟꯅꯗꯒꯤ ꯍꯧꯅ ꯍꯥꯏꯈꯤꯕꯗꯥꯏ ꯅꯨꯄꯤ ꯑꯃꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯁꯛꯇꯝ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯥꯒꯤ ꯃꯃꯤ ꯇꯥꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯗꯨꯅ, ꯑꯗꯨꯒꯤ ꯃꯃꯤ ꯑꯗꯨꯗꯤ ꯄꯋꯟꯗ ꯅꯠꯇꯅ ꯑꯇꯩ ꯅꯨꯄꯥ ꯑꯃꯠꯇꯗ ꯇꯥꯕ ꯎꯕ ꯐꯪꯗꯦ." ꯗꯌꯥꯅꯟꯗ ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯆꯥꯅꯨꯄꯤꯕꯨ ꯌꯦꯡꯕ ꯂꯥꯛꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯏꯆꯥꯅꯨꯄꯤꯅ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯇ꯭ꯔꯦꯕꯦꯗꯤꯅ ꯑꯃꯨꯛ ꯌꯥꯝꯅ ꯁꯥꯎꯅ ꯍꯥꯏꯔꯛꯏ꯫ "ꯉꯁꯥꯏꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯍꯥꯏꯔꯛꯄꯗꯤ ꯀꯔꯤ ꯀꯥꯏ? ꯍꯧꯖꯤꯛ ꯂꯥꯛꯂꯕ ꯃꯇꯨꯡ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯏꯀꯥꯏꯕ ꯄꯤꯔꯤꯕ꯭ꯔꯣ?" ꯗꯌꯥꯅꯟꯗꯅ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯐꯥꯊꯔꯒ ꯃꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ "ꯁꯥꯎꯕꯤꯕ ꯌꯥꯗꯦ, ꯋꯥꯔꯧꯕꯤꯕ ꯌꯥꯗꯦ, ꯑꯩꯁꯨ ꯈꯪꯖꯍꯧꯗ꯭ꯔꯦ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯃꯗꯨꯗ ꯇ꯭ꯔꯦꯕꯦꯗꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯃꯐꯝꯗꯨꯗꯒꯤ ꯆꯠꯈꯤ꯫ ꯃꯇꯝꯗꯨꯗ ꯗꯌꯥꯅꯟꯗꯅ ꯑꯃꯨꯛ ꯄꯋꯟꯗ ꯍꯥꯏꯔꯝꯃꯤ꯫ "ꯑꯩꯅ ꯍꯧꯖꯤꯛꯇꯤ ꯅꯪꯉꯣꯟꯗ ꯏꯆꯥ ꯄꯤꯈꯤꯔꯣꯏ꯫ ꯅꯪꯉꯣꯟꯗ ꯑꯩꯅ ꯊꯥ 3 ꯃꯇꯝ ꯄꯤꯔꯤ꯫ ꯊꯥ 3 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯅꯁꯥꯒꯤ ꯌꯨꯝ ꯑꯃ ꯁꯥꯗꯨꯅ ꯅꯁꯥꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯑꯃ ꯂꯩꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯃꯥꯒ ꯆꯥꯟꯅꯕ ꯅꯨꯄꯥ ꯑꯃꯗ ꯊꯥꯖꯈꯤꯅꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯇꯂꯛ ꯑꯗꯨꯗ ꯔꯁꯤꯀꯥꯒꯤ ꯃꯃꯥ ꯑꯗꯨꯅ ꯍꯔꯥꯎꯗꯨꯅ ꯄꯋꯟꯗ ꯂꯥꯗꯨ ꯑꯃ ꯏꯟꯕꯤꯔꯝꯃꯤ꯫ ꯄꯋꯟꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯔꯤꯕ ꯕꯁ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯄꯋꯟꯕꯨ ꯌꯥꯝꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯃꯗꯨꯗꯒꯤ ꯄꯋꯟꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯁꯨ ꯊꯥ 1-2ꯒꯤ ꯃꯇꯨꯡꯗ ꯄꯩꯁꯥ ꯊꯤꯕ ꯂꯣꯏꯔꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯄꯋꯟꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗꯤ ꯄꯋꯟꯒꯤ ꯋꯥꯔꯤ ꯇꯥꯅ ꯇꯥꯅ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯋꯟꯅ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯄꯨꯗꯨꯅ ꯂꯝ ꯈꯔꯒꯤ ꯃꯃꯤꯡ ꯍꯪꯗꯨꯅ ꯔꯁꯤꯀꯥꯒꯤ ꯃꯌꯨꯝ ꯌꯧꯔꯛꯈꯤ꯫ ꯃꯗꯨꯗꯒꯤ ꯗꯌꯥꯅꯟꯗꯅ ꯄꯋꯟꯗ "ꯅꯪ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯕ꯭ꯔꯍꯃꯅꯤ ꯍꯥꯏꯕ ꯀꯃꯥꯏꯅ ꯈꯪꯉꯤꯕꯅꯣ?" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯃꯗꯨꯗ ꯄꯋꯟꯅ "ꯉꯧꯔꯣꯛ ꯉꯧꯔꯤꯁꯤꯗꯤ" ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯄꯋꯟꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯥꯔꯒ ꯗꯌꯥꯅꯟꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ "ꯉꯧꯕ ꯈꯛꯇꯅ ꯕ꯭ꯔꯍꯃꯅꯤ ꯍꯥꯏꯕꯗꯤ ꯂꯥꯟꯒꯅꯤ, ꯑꯗꯨꯒ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯗꯣꯏꯅꯣ?" ꯍꯥꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯄꯋꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯃꯃꯥ ꯃꯄꯥ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ꯫ ꯃꯇꯝ ꯃꯗꯨꯗ ꯗꯌꯥꯅꯟꯗꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ "ꯃꯃꯥ ꯃꯄꯥꯗꯤ ꯀꯔꯝꯕ ꯃꯇꯝꯗ ꯐꯪꯒꯗꯣꯔꯤꯕ?" ꯄꯋꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ "ꯂꯥꯏꯅ ꯄꯨꯕꯤꯔꯕꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤꯗ." ꯗꯌꯥꯅꯟꯗꯅ "ꯄꯨꯟꯁꯤꯗ ꯅꯪ ꯑꯦꯂꯣꯄ꯭ꯂꯦꯟ ꯇꯣꯡꯂꯕ꯭ꯔꯥ? ꯑꯦꯂꯣꯄ꯭ꯂꯦꯟ ꯇꯣꯡꯕ ꯃꯇꯝꯗ ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁ ꯂꯩꯇ꯭ꯔꯥ? ꯑꯗꯨꯗ ꯀꯔꯤ ꯇꯥꯛꯏ? ꯑꯣꯛꯁꯤꯖꯦꯟ ꯃꯥꯛꯁ ꯑꯗꯨ ꯏꯁꯥꯒꯤ ꯍꯥꯟꯅ ꯎꯞꯄꯨ ꯍꯥꯏꯗꯕ꯭ꯔꯥ? ꯃꯤꯒꯤ ꯍꯥꯟꯅ ꯎꯞꯄꯨ ꯍꯥꯏꯕ꯭ꯔꯣ? ꯅꯪ ꯀꯌꯥꯝ ꯀꯨꯏꯅ ꯃꯤꯒꯤ ꯁꯦꯕꯥ ꯇꯧꯈꯤꯗꯣꯏꯅꯣ? ꯃꯤꯒꯤ ꯁꯦꯕꯥ ꯇꯧꯔꯤꯉꯩꯗ ꯅꯁꯥꯒꯤ ꯀꯔꯤꯃꯠꯇ ꯂꯩꯍꯧꯔꯔꯣꯏ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯊꯥ 3ꯒꯤ ꯃꯇꯝ ꯄꯤꯔꯤꯕꯅꯤ꯫ ꯃꯁꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯌꯨꯝ ꯁꯥꯗꯨꯅ ꯀꯟꯅ ꯍꯣꯠꯅꯖꯧ, ꯅꯠꯇ꯭ꯔꯕꯗꯤ ꯏꯆꯥꯅꯨꯄꯤ ꯑꯁꯤ ꯃꯤꯉꯣꯟꯗ ꯄꯤꯊꯣꯛꯈꯤꯅꯤ." ꯃꯊꯪꯒꯤ ꯁꯤꯟꯗ ꯅꯨꯄꯤ ꯃꯆꯥ ꯑꯗꯨ ꯃꯃꯥ ꯃꯄꯥꯕꯨ ꯅꯤꯡꯁꯤꯡꯖꯔꯛꯇꯨꯅ ꯀꯞꯂꯒ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯋꯟ ꯑꯃꯗꯤ ꯔꯁꯤꯀꯥ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯕꯨ ꯃꯨꯅꯤ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯄꯋꯟ ꯑꯃꯗꯤ ꯔꯁꯤꯀꯥ ꯃꯈꯣꯏ ꯑꯅꯤ ꯃꯨꯅꯤꯒꯤ ꯐꯤꯔꯣꯜ ꯂꯩꯕ ꯆꯠꯂꯝꯃꯤ꯫ ꯃꯇꯝ ꯃꯗꯨꯗ ꯔꯁꯤꯀꯥꯅ ꯄꯋꯟꯗ ꯃꯨꯅꯤꯒꯤ ꯃꯃꯥ ꯃꯄꯥ ꯐꯪꯗ꯭ꯔꯕꯗꯤ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯄꯋꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ "ꯀꯔꯤ ꯇꯧꯕꯒꯤ ꯐꯪꯂꯣꯏꯗꯣꯏꯅꯣ? ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ꯫ ꯀꯅꯥꯒꯤꯕꯨ ꯃꯃꯥ ꯃꯄꯥ ꯂꯩꯇꯒꯦ? ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤꯗ." ꯔꯁꯤꯀꯥ ꯕ꯭ꯔꯍꯃꯟ ꯅꯤꯡꯉꯣꯜ ꯑꯣꯏꯕꯅꯤꯅ ꯃꯥꯅ ꯊꯣꯡꯉꯤꯕ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡ ꯑꯗꯣ
ꯃꯨꯅꯤꯗꯤ ꯀꯌꯥ ꯄꯥꯝꯃꯝꯗꯦ ꯑꯗꯨꯒ ꯔꯁꯤꯀꯥ ꯑꯃꯗꯤ ꯄꯋꯟ ꯃꯈꯣꯏ ꯑꯅꯤ ꯀꯩꯊꯦꯜꯗꯒꯤ ꯄꯣꯠꯆꯩ ꯂꯩꯔꯒ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯨꯅꯤ ꯌꯨꯝꯗ ꯂꯩꯔꯝꯗꯦ ꯃꯇꯝ ꯃꯗꯨꯗ ꯔꯁꯤꯀꯥ ꯑꯃꯗꯤ ꯄꯋꯟ ꯃꯈꯣꯏ ꯑꯅꯤꯅ ꯃꯨꯅꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯑꯗꯨꯒ ꯔꯁꯤꯀꯥ ꯑꯃꯗꯤ ꯄꯋꯟ ꯃꯈꯣꯏ ꯑꯅꯤꯅ ꯃꯨꯅꯤꯕꯨ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯨꯅꯤ ꯃꯨꯁꯂꯤꯝꯒꯤ ꯏꯃꯨꯡ ꯑꯃꯗ ꯖꯦꯟ ꯆꯥꯗꯨꯅ ꯂꯩꯕꯗꯣ ꯔꯁꯤꯀꯥꯅ ꯊꯣꯛꯅꯥꯎꯗꯒꯤ ꯎꯔꯝꯃꯤ ꯃꯇꯝ ꯃꯗꯨꯗ ꯄꯋꯟꯅ ꯃꯨꯅꯤꯕꯨ ꯏꯃꯨꯡꯗꯨꯗꯒꯤ ꯆꯤꯡꯊꯣꯔꯛꯏ ꯆꯤꯡꯊꯣꯔꯛꯄ ꯃꯇꯝꯗ ꯑꯉꯥꯡ ꯑꯗꯨꯗꯤ ꯆꯥꯅꯤꯡꯕ ꯊꯛꯅꯤꯡꯕ ꯀꯧꯕꯅꯤꯅ ꯏꯃꯨꯡꯗ ꯑꯃꯨꯛ ꯆꯦꯟꯁꯤꯟꯈꯤ ꯄꯋꯟꯅ ꯑꯃꯨꯛ ꯆꯤꯡꯊꯣꯔꯛꯏ ꯃꯨꯅꯤꯅ ꯑꯃꯨꯛ ꯆꯦꯟꯁꯤꯟꯈꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯊꯣꯛꯀ ꯆꯦꯟꯊꯣꯛꯀ ꯇꯧꯕ ꯃꯇꯝ ꯃꯗꯨꯗ ꯎꯄꯥꯏ ꯂꯩꯔꯛꯇ꯭ꯔꯕꯗꯒꯤ ꯄꯋꯟꯅ ꯊꯣꯡ ꯑꯗꯣ ꯒꯝ ꯂꯣꯟꯁꯤꯟꯈꯤ ꯑꯗꯨꯒ ꯄꯋꯟ ꯑꯃꯗꯤ ꯔꯁꯤꯀꯥꯅ ꯃꯨꯅꯤꯕꯨ ꯍꯣꯇꯦꯜ ꯑꯃꯗ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯍꯣꯇꯦꯜ ꯐꯝꯂꯤꯕ ꯅꯤꯄꯥ ꯑꯗꯨꯅ ꯆꯤꯀꯟꯒꯤ ꯑꯥꯏꯇꯦꯝ ꯃꯌꯥꯝ ꯑꯃ ꯄꯋꯟꯗ ꯃꯊꯪ ꯍꯥꯏꯊꯔꯝꯃꯤ कोल्हापुरी चिकन अफगान ꯄꯋꯟꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯑꯥꯏꯇꯦꯝꯁꯤꯡ ꯑꯗꯣ ꯄꯤꯅꯕ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯄꯋꯟꯅ ꯔꯁꯤꯀꯥꯗ ꯍꯥꯏꯔꯝꯃꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥꯁꯦ ꯑꯩꯗꯤ ꯀꯨꯆꯨꯒ ꯉꯧꯊꯣꯛ ꯉꯧꯕꯁꯤꯗ ꯕ꯭ꯔꯥꯍꯃꯟ ꯑꯣꯏꯔꯕꯣꯏ ꯅꯤꯡꯉꯨꯔꯦ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯄꯋꯟ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯔꯝꯃꯤ ꯑꯗꯨꯒ ꯑꯃꯨꯛꯁꯨ ꯄꯋꯟ ꯔꯁꯤꯀꯥꯗ ꯃꯃꯥꯏ ꯑꯗꯨ ꯌꯦꯡꯈꯠꯇꯨꯅ ꯍꯥꯏꯔꯝꯃꯤ ꯑꯉꯥꯡ ꯑꯁꯦ ꯁꯥ ꯉꯥꯁꯨ ꯆꯥꯕꯅꯤꯅ ꯈ꯭ꯔꯦꯇꯤꯌꯥ ꯁꯣꯏꯗꯃꯛꯀꯤ ꯑꯣꯏꯔꯝꯃꯅꯤ ꯃꯇꯝ ꯃꯗꯨꯗ ꯍꯣꯇꯦꯜ ꯑꯗꯨꯗ ꯑꯆꯥꯄꯣꯠ ꯆꯥꯔꯤꯕꯤ ꯃꯃꯥ ꯑꯃꯒ ꯃꯆꯥ ꯑꯃꯒ ꯅꯨꯡꯁꯤꯅꯅ ꯑꯆꯥꯄꯣꯠ ꯏꯟꯕꯒꯤ ꯃꯇꯥꯡ ꯑꯗꯨꯕꯨ ꯎꯔꯨꯕꯗ ꯃꯨꯅꯤ ꯃꯊꯃꯣꯏ ꯁꯣꯛꯅ ꯃꯃꯥ ꯑꯗꯨꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯀꯞꯂꯛꯏ ꯃꯨꯅꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯔꯁꯤꯀꯥꯅ ꯅꯪ ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ ꯅꯪꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯑꯗꯨꯛ ꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯄꯋꯟ ꯑꯃꯗꯤ ꯔꯁꯤꯀꯥꯅ ꯃꯨꯅꯤꯒꯤ ꯃꯄꯨꯛꯅꯤꯡ ꯑꯗꯨꯕꯨ ꯊꯦꯝꯖꯤꯟꯕꯤꯅꯕ ꯐꯥꯖꯤꯟꯕꯤꯅꯕ ꯏꯁꯩ ꯑꯃ ꯁꯛꯇꯨꯅ ꯀꯞꯇꯨꯅ ꯂꯩꯔꯤꯕ ꯃꯨꯅꯤꯕꯨ ꯊꯦꯝꯕꯤꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯋꯟ ꯑꯃꯗꯤ ꯔꯁꯤꯀꯥ ꯃꯨꯅꯤꯕꯨ ꯄꯨꯗꯨꯅ ꯀꯩꯊꯦꯜꯗ ꯂꯥꯛꯑꯝꯃꯤ ꯃꯈꯣꯏꯅ ꯀꯩꯊꯦꯜꯗ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯈꯨꯖꯤ ꯌꯣꯟꯕ ꯅꯨꯄꯥ ꯑꯃꯒꯤ ꯗꯨꯀꯥꯟ ꯂꯥꯟꯗꯨꯅ ꯆꯠꯂꯝꯃꯤ ꯃꯨꯅꯤꯗꯤ ꯈꯨꯖꯤꯁꯤꯡ ꯑꯗꯨꯕꯨ ꯄꯥꯝꯃꯟꯈꯤꯕꯗꯒꯤ ꯈꯨꯖꯤ ꯑꯃ ꯄꯨꯗꯨꯅ ꯆꯠꯂꯝꯃꯤ ꯃꯇꯝ ꯃꯗꯨꯗ ꯈꯨꯖꯤ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯒꯤ ꯈꯨꯖꯤꯒꯤ ꯄꯩꯁꯥ ꯄꯤꯔꯝꯃꯨ ꯋꯥꯍꯩꯁꯤ ꯇꯥꯕꯗ ꯄꯋꯟꯅ ꯀꯔꯤꯒꯤ ꯈꯨꯖꯤꯒꯤ ꯄꯩꯁꯥꯅꯣ ꯑꯩꯈꯣꯏꯗꯤ ꯈꯨꯖꯤ ꯂꯧꯗꯦꯅ ꯈꯨꯖꯤ ꯌꯣꯟꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯅ ꯑꯩꯒꯤ ꯈꯨꯖꯤ ꯑꯃ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ ꯃꯨꯅꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯤꯒꯤ ꯈꯨꯖꯤ ꯇꯨꯃꯤꯟꯅ ꯂꯧꯔꯤꯕꯗꯤ ꯃꯗꯨ ꯇꯧꯅꯨ ꯃꯗꯨ ꯐꯠꯇꯦꯀꯣ माफ करना भाई साहब बच्ची है ना ꯂꯥꯛꯑꯣ ꯑꯩꯈꯣꯏ ꯑꯅꯤ ꯏꯁꯣꯔꯗ ꯂꯥꯜꯂꯦ ꯍꯥꯏꯖꯔꯁꯦ ꯏꯁꯣꯔꯗ ꯂꯥꯜꯂꯦ ꯍꯥꯏꯖꯕ ꯂꯥꯛꯈꯤ ꯍꯦ ꯏꯁꯣꯔ ꯉꯔꯥꯡ ꯌꯦꯟ ꯆꯥꯕꯗꯨꯁꯨ ꯑꯩꯅ ꯆꯥꯕ ꯅꯠꯇꯦ ꯃꯨꯅꯤꯅ ꯆꯥꯕꯅꯤ ꯃꯍꯥꯛ ꯕꯔꯃꯟ ꯅꯠꯇꯦ ꯍꯥꯏꯕꯁꯤꯃꯗꯤ ꯏꯁꯣꯔꯅ ꯑꯩꯕꯨ ꯈꯪꯍꯟꯕꯤꯔꯦ ꯑꯁꯨꯝꯅ ꯄꯋꯟꯅ ꯏꯁꯣꯔꯗ ꯍꯥꯏꯖꯔꯒ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯄ ꯃꯇꯝꯗ ꯃꯨꯅꯤꯗꯤ ꯃꯅꯥꯛꯇ ꯂꯩꯔꯝꯗꯦ ꯄꯋꯟ ꯃꯃꯥꯏꯗꯨ ꯂꯩꯊꯣꯛꯇꯨꯅ ꯃꯨꯅꯤꯕꯨ ꯌꯦꯡꯕ ꯍꯧꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯨꯅꯤꯗꯤ ꯅꯥꯀꯟꯗ ꯂꯩꯕ ꯃꯁꯖꯤꯗ ꯑꯃꯒꯤ ꯊꯣꯡꯖꯤꯟꯗ ꯆꯪꯈꯤꯕꯗꯣ ꯄꯋꯟꯅ ꯎꯔꯝꯃꯤ ꯃꯗꯨ ꯎꯕ ꯃꯇꯝꯗ ꯄꯋꯟꯅ ꯃꯨꯅꯤ ꯅꯪꯅ ꯆꯪꯉꯤꯕꯗꯨ ꯀꯗꯥꯏꯗꯅꯣ ꯑꯁꯨꯝꯅ ꯄꯋꯟ ꯃꯨꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯄꯗ ꯃꯁꯖꯤꯗ ꯑꯗꯨꯗ ꯄꯥꯝꯗ ꯆꯪꯕ ꯇꯥꯈꯤ ꯃꯍꯥꯛꯅ ꯃꯅꯨꯡ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯃꯁꯖꯤꯗ ꯑꯗꯨꯒꯤ ꯀꯥ ꯑꯃꯗ ꯃꯨꯅꯤꯗꯤ ꯃꯥꯅ ꯅꯤꯡꯖꯔꯤꯕ ꯏꯁꯣꯔ ꯑꯗꯨꯕꯨ ꯆꯦꯠꯅ ꯃꯊꯥꯅꯨꯡꯗ ꯅꯤꯖꯕ ꯎꯈꯤ ꯃꯗꯨ ꯎꯕꯗ ꯄꯋꯟꯒꯤ ꯊꯃꯣꯏꯗ ꯈꯟꯈꯤ ꯃꯨꯅꯤ ꯑꯁꯤ ꯃꯨꯁꯂꯤꯝꯅꯤ ꯍꯥꯏꯕ ꯄꯋꯟ ꯃꯥꯅ ꯈꯜꯂꯨꯔꯤꯕ ꯋꯥꯈꯟꯗꯨꯒ ꯃꯨꯅꯤꯅ ꯇꯧꯔꯛꯂꯤꯕ ꯊꯕꯛꯇꯨꯒ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯈꯤ ꯑꯗꯨꯒ ꯄꯋꯟ ꯃꯁꯖꯤꯗ ꯑꯗꯨꯒꯤ ꯃꯄꯥꯟ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯔꯁꯤꯀꯥ ꯊꯦꯡꯅꯈꯤ ꯔꯁꯤꯀꯥꯗ ꯄꯋꯟꯅ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏꯔꯝꯃꯤ ꯃꯨꯅꯤ ꯑꯁꯦ ꯍꯤꯟꯗꯨ ꯅꯠꯇꯦ ꯃꯍꯥꯛ ꯃꯨꯁꯂꯤꯝꯅꯤ ꯏꯄꯥꯅ ꯀꯔꯤꯒꯨꯝꯕ ꯈꯪꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯀꯝꯗꯧꯕ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯃꯤꯅꯝꯃꯦ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯔꯁꯤꯀꯥꯅ ꯌꯥꯝꯅ ꯁꯥꯎꯅ ꯄꯋꯟꯗ ꯍꯥꯏꯔꯝꯃꯤ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤꯔꯨꯔꯤꯕꯁꯦ ꯅꯪꯒꯤ ꯏꯆꯝ ꯆꯝꯖꯕ ꯅꯇꯧꯗꯨꯗ ꯅꯨꯡꯁꯤꯔꯨꯕꯅꯦ ꯆꯍꯤ 3 ꯈꯛ ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯑꯗꯨꯅ ꯀꯃꯥꯏꯅ ꯑꯗꯨ ꯈꯪꯗꯣꯏꯅꯣ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯃꯍꯥꯛꯇꯤ ꯋꯥ ꯉꯥꯡꯕ ꯉꯝꯕꯁꯨ ꯅꯠꯇꯦ ꯃꯇꯧ ꯀꯔꯝꯅ ꯑꯩꯈꯣꯏꯗ ꯃꯍꯥꯛꯀꯤ ꯖꯥꯇꯤ ꯇꯥꯛꯇꯣꯏꯅꯣ ꯔꯁꯤꯀꯥꯅ ꯑꯉꯥꯡꯗꯨ ꯀꯗꯥꯏ ꯂꯩꯍꯧꯏ ꯄꯋꯟꯅ ꯃꯅꯨꯡꯗ ꯂꯩꯍꯧꯕꯅꯦ ꯔꯁꯤꯀꯥꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯄꯥꯗ ꯑꯩꯈꯣꯏꯅ ꯍꯥꯏꯗ꯭ꯔꯕꯗꯤ ꯏꯄꯥꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯈꯪꯉꯣꯏ ꯂꯥꯛꯑꯣ ꯑꯉꯥꯡꯗꯣ ꯃꯅꯨꯡꯗ ꯃꯇꯣꯝꯇ ꯂꯩꯕ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯋꯟ ꯑꯃꯗꯤ ꯔꯁꯤꯀꯥ ꯃꯨꯅꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯃꯈꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯨꯅꯤꯗꯤ ꯉꯁꯥꯏ ꯃꯥꯅ ꯂꯩꯔꯝꯕ ꯀꯥ ꯑꯗꯨꯗ ꯂꯩꯔꯝꯗꯦ ꯃꯨꯅꯤ ꯂꯩꯔꯝꯗꯕ ꯃꯇꯧꯗꯨ ꯎꯕꯗ ꯔꯁꯤꯀꯥ ꯑꯃꯗꯤ ꯄꯋꯟꯅ ꯃꯨꯅꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯨꯅꯤꯕꯨ ꯊꯤꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯃꯨꯅꯤꯅ ꯀꯗꯣꯝꯗꯒꯤꯅꯣ ꯈꯪꯗꯅ ꯄꯋꯟꯒꯤ ꯃꯈ꯭ꯋꯥꯡꯗ ꯀꯣꯜꯂꯛꯂꯝꯃꯤ ꯃꯨꯅꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯄꯋꯟꯁꯨ ꯃꯨꯅꯤꯕꯨ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯌꯨꯝ ꯌꯧꯔꯛꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯀ꯭ꯔꯤꯀꯦꯠ ꯃꯦꯆ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯔꯁꯤꯀꯥ ꯑꯃꯗꯤ ꯄꯋꯟ ꯃꯨꯅꯤꯒꯤ ꯋꯥ ꯈꯟꯅꯔꯝꯃꯤ ꯄꯋꯟꯅ ꯔꯁꯤꯀꯥꯗ ꯍꯥꯏ ꯃꯨꯅꯤ ꯑꯁꯦ ꯃꯨꯁꯂꯤꯝꯅꯤ ꯍꯥꯏꯕ ꯏꯄꯥꯗ ꯍꯥꯏꯗꯣꯛꯈ꯭ꯔꯁꯦ ꯑꯩꯗꯤ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯕꯁꯦ ꯍꯩꯅꯗꯦ ꯉꯥꯡꯁꯨ ꯉꯥꯡꯉꯛꯇꯦ ꯏꯁꯣꯔꯅꯁꯨ ꯁꯥꯎꯒꯅꯤ ꯔꯁꯤꯀꯥꯅ ꯀꯔꯤꯒꯤ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯕꯅꯣ ꯀꯔꯤꯒꯨꯝꯕ ꯏꯄꯥꯗ ꯑꯩꯈꯣꯏꯅ ꯋꯥꯍꯩꯗꯣ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯨꯅꯤ ꯑꯁꯦ ꯌꯨꯝꯗꯒꯤ ꯇꯥꯟꯊꯣꯛꯈꯤꯅꯤ ꯅꯪꯕꯨ ꯃꯨꯅꯤꯁꯦ ꯃꯃꯥ ꯃꯄꯥꯒ ꯊꯨꯡꯅꯍꯟꯅꯤ ꯍꯥꯏꯗꯥꯏꯅꯦ ꯊꯨꯡꯅꯍꯟꯗꯅ ꯅꯪ ꯀꯃꯥꯏꯅ ꯍꯥꯏꯗꯣꯛꯀꯦ ꯍꯥꯏꯅꯣ ꯃꯨꯅꯤꯒꯤ ꯑꯁꯦꯡꯕ ꯃꯃꯥ ꯃꯄꯥ ꯃꯌꯨꯝ ꯈꯪꯗ꯭ꯔꯤ ꯐꯥꯎꯕ ꯑꯩꯈꯣꯏ ꯀꯅꯥꯃꯠꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯄꯋꯟ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯩ ꯑꯣꯏꯗꯕ ꯋꯥ ꯉꯥꯡꯕꯗꯤ ꯄꯥꯝꯗꯦ ꯏꯄꯥꯅ ꯑꯃꯨꯛ ꯈꯪꯂꯛꯑꯕꯗꯤ
Rassikana amuꯛ ꯍꯥꯏꯔꯛꯏ ꯀꯅꯥꯅ ꯈꯪꯗꯣꯏꯅꯣ ꯑꯩꯈꯣꯏ ꯑꯅꯤ ꯈꯛꯇꯅꯦ ꯈꯪꯉꯤꯁꯦ ꯑꯩꯈꯣꯏ ꯑꯅꯤꯅ ꯍꯥꯏꯗ꯭ꯔꯒ ꯂꯣꯏꯔꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯀ꯭ꯔꯤꯀꯦꯠ ꯃꯦꯠꯆ ꯑꯗꯣ ꯄꯥꯀꯤꯁꯇꯥꯟꯅ ꯉꯝꯈꯤꯕꯗꯒꯤ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯣ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯇꯥꯂꯛ ꯑꯗꯨꯗ ꯃꯨꯅꯤꯗꯤ ꯍꯔꯥꯎꯗꯨꯅ ꯆꯣꯡꯉꯝꯃꯤ ꯃꯨꯅꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯗꯌꯥꯅꯟꯗ ꯁꯥꯎꯕꯅ ꯃꯩ ꯅꯦꯠꯈ꯭ꯔꯦ ꯃꯨꯅꯤꯗꯤ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯍꯔꯥꯎꯕꯒ ꯅꯨꯡꯉꯥꯏꯕꯒ ꯍꯦꯟꯗꯣꯛꯈꯤꯗꯨꯅ ꯇꯤꯚꯤ ꯃꯃꯥꯡꯗ ꯐꯥꯎꯕ ꯆꯣꯡꯁꯤꯟꯗꯨꯅ ꯖꯒꯣꯏ ꯁꯥꯈꯤ ꯇꯤꯚꯤ ꯑꯗꯨꯗ ꯎꯠꯂꯤꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯐ꯭ꯂꯦꯛ ꯑꯗꯨꯕꯨ ꯃꯈꯨꯠꯅ ꯊꯦꯡꯗꯨꯅ ꯅꯨꯡꯁꯤꯅꯁꯨ ꯄꯤꯔꯝꯃꯤ ꯄꯋꯟ ꯃꯨꯅꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯃꯊꯃꯣꯏꯗ ꯆꯤꯡꯅꯔꯞ ꯇꯧꯅ ꯃꯨꯅꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯝꯃꯤ ꯅꯪ ꯄꯥꯀꯤꯁꯇꯥꯟꯗꯒꯤꯔꯥ ꯃꯨꯅꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯃꯉꯛ ꯅꯣꯝꯂꯒ ꯍꯣꯏ ꯍꯥꯏꯅ ꯏꯪꯒꯤꯠ ꯄꯤꯔꯝꯃꯤ ꯃꯨꯅꯤꯒꯤ ꯃꯇꯧ ꯑꯗꯨꯕꯨ ꯎꯕꯗ ꯇꯤꯜꯂꯤꯕ ꯃꯌꯥꯝ ꯑꯗꯨꯗꯤ ꯄꯨꯡꯉꯛ ꯉꯛꯈ꯭ꯔꯦ ꯗꯌꯥꯅꯟꯗꯅ ꯄꯋꯟꯗ ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯕ꯭ꯔꯃꯟꯅꯤ ꯍꯥꯏꯔꯒ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯄꯨꯔꯛꯑꯦ ꯉꯁꯤꯒꯤ ꯃꯥꯂꯦꯝ ꯑꯁꯤꯗ ꯄꯨꯛꯆꯦꯟ ꯆꯥꯎꯔꯤꯕꯁꯤ ꯅꯪ ꯅꯊꯟꯇꯔꯣ ꯅꯠꯇꯦ ꯒꯨꯔꯨ ꯈꯦꯇ꯭ꯔ ꯑꯁꯤꯗ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯕꯨ ꯀꯟꯕꯤꯅꯕ ꯅꯪ ꯅꯊꯟꯇ ꯑꯣꯏꯔꯕ꯭ꯔꯣ ꯄꯋꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯦ ꯑꯩꯅ ꯄꯨꯔꯛꯄ ꯅꯠꯇꯦ ꯃꯁꯥꯅ ꯏꯅꯖꯔꯛꯄꯅꯦ ꯗꯌꯥꯅꯟꯗꯅ ꯃꯈꯥ ꯇꯥꯔꯛꯏ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯃꯛꯀ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯦ ꯄꯥꯀꯤꯁꯇꯥꯟ ꯑꯦꯝꯕꯦꯁꯤꯗ ꯁꯤꯟꯅꯔꯝꯒꯗꯕꯅꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯅ ꯏꯟꯗꯤꯌꯥꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯔꯣꯝ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯠꯇ ꯂꯩꯇꯅ ꯑꯣꯠ ꯅꯩꯗꯨꯅ ꯍꯥꯠꯂꯤ ꯇꯥꯂꯛꯇꯨꯗ ꯔꯁꯤꯀꯥꯅ ꯍꯥꯏꯔꯛꯏ ꯄꯥꯕ ꯑꯉꯥꯡꯁꯤꯒꯤꯗꯤ ꯗꯌꯥꯅꯟꯗꯅ ꯑꯉꯥꯡꯁꯤꯒꯤ ꯋꯥ ꯅꯠꯇꯦꯅꯦ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯨꯒꯤ ꯋꯥꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯔꯁꯤꯀꯥꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯄꯥꯕ ꯑꯗꯨꯕꯨꯕ ꯑꯉꯥꯡꯁꯤꯒꯤꯗꯤ ꯃꯔꯥ ꯂꯩꯇꯦꯗꯅ ꯗꯌꯥꯅꯟꯗꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯉꯥꯡꯁꯤꯒꯤ ꯃꯔꯥ ꯂꯩꯇꯦ ꯍꯥꯏꯕ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯇꯨꯗ ꯄꯣꯛꯂꯨꯔꯕꯅꯤꯅ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯗ ꯑꯩꯒꯤ ꯃꯤꯠꯃꯥꯡꯁꯤꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯎꯕ ꯄꯥꯝꯗꯦ ꯍꯌꯦꯡ ꯅꯣꯡꯉꯥꯟꯕꯃꯛꯀ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯍꯥꯛꯀꯤ ꯂꯩꯕꯥꯛꯇ ꯊꯤꯟꯈꯤꯅꯕ ꯅꯈꯣꯏꯅ ꯊꯧꯔꯥꯡ ꯇꯧꯒꯗꯕꯅꯤ ꯗꯌꯥꯅꯟꯗ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯌꯥꯝꯅ ꯁꯥꯎꯅ ꯆꯪꯈꯤ ꯅꯣꯡꯉꯥꯟꯕꯃꯛꯀ ꯄꯋꯟꯅ ꯃꯨꯅꯤꯕꯨ ꯄꯥꯀꯤꯁꯇꯥꯟ ꯑꯦꯝꯕꯦꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯄꯥꯀꯤꯁꯇꯥꯟꯗ ꯐꯥꯗꯨꯅ ꯊꯝꯃꯤꯕ ꯀꯔꯝꯖꯤꯠ ꯁꯤꯡꯕꯨ ꯊꯥꯗꯣꯛꯎ ꯍꯥꯏꯗꯨꯅ ꯏꯔꯥꯡ ꯍꯧꯔꯝꯃꯤ ꯇꯥꯂꯛ ꯑꯗꯨꯗ ꯄꯥꯀꯤꯁꯇꯥꯟ ꯑꯦꯝꯕꯦꯁꯤꯗ ꯐꯝꯃꯤꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯄꯋꯟꯗ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯚꯤꯁꯥ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯑꯃꯗꯤ ꯄꯥꯁꯄꯣꯔꯠ ꯄꯤꯔꯛꯎ ꯄꯋꯟ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯗꯤ ꯅꯈꯣꯏꯒꯤ ꯂꯝ ꯑꯗꯨꯗ ꯆꯠꯀꯗꯕ ꯅꯠꯇꯦ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯆꯠꯀꯗꯕꯅꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯃꯨꯅꯤꯗ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯏ ꯄꯋꯟ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯦ ꯃꯔꯣꯟ ꯊꯣꯛꯇꯦ ꯋꯥ ꯉꯥꯡꯕ ꯉꯝꯗꯕꯅꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯄꯥꯁꯄꯣꯔꯠꯇꯤ ꯄꯋꯟ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯃꯆꯥ ꯑꯁꯤꯒꯤ ꯄꯥꯁꯄꯣꯔꯠ ꯂꯩꯇꯦ ꯑꯣꯐꯤꯁꯥꯔꯗꯨꯅ ꯑꯗꯨꯗꯤ ꯃꯇꯧ ꯀꯔꯝꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯅꯤ ꯍꯥꯏꯗꯣꯏꯅꯣ ꯄꯋꯟ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯉꯔꯥꯡ ꯏꯟꯗꯤꯌꯥ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟ ꯑꯅꯤꯒꯤ ꯀ꯭ꯔꯤꯀꯦꯠ ꯃꯦꯠꯆ ꯑꯗꯨꯗ ꯄꯥꯀꯤꯁꯇꯥꯟꯅ ꯉꯝꯕ ꯑꯗꯨꯗ ꯃꯍꯥꯛ ꯏꯄꯥꯒꯤ ꯃꯃꯥꯡꯗ ꯐꯥꯎ ꯍꯔꯥꯎꯗꯨꯅ ꯖꯒꯣꯏ ꯁꯥꯈꯤ ꯃꯁꯤꯇꯁꯨ ꯅꯠꯇꯅ ꯇꯤꯚꯤꯗ ꯊꯣꯛꯂꯛꯂꯤꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯐ꯭ꯂꯦꯛ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯅꯁꯨ ꯄꯤꯈꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯄꯥꯀꯤꯁꯇꯥꯟꯒꯤ ꯐꯤꯔꯥꯟ ꯆꯨꯞꯄꯤ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯄꯥꯀꯤꯁꯇꯥꯟꯅꯤ ꯃꯇꯧ ꯀꯔꯝꯅ ꯍꯥꯏꯗꯣꯏꯅꯣ ꯑꯗꯨꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯅꯪꯒ ꯊꯦꯡꯅꯔꯛꯈꯤ ꯄꯋꯟꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯦ ꯒꯨꯔꯨ ꯁꯦꯇ꯭ꯔꯗ ꯊꯦꯡꯅꯕꯅꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯒꯨꯔꯨ ꯁꯦꯇ꯭ꯔꯗꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯃꯇꯧ ꯀꯔꯝꯅ ꯄꯋꯟꯅ ꯈꯪꯗꯦ ꯑꯩꯁꯨ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯄꯥꯁꯄꯣꯔꯠ ꯌꯥꯎꯗꯅ ꯃꯍꯥꯛ ꯀꯩꯗꯧꯅꯨꯡꯗꯁꯨ ꯆꯠꯄ ꯌꯥꯔꯣꯏ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯄꯨꯗꯨꯅ ꯆꯠꯈꯣ ꯀꯣꯛ ꯌꯥꯎꯗꯕ ꯅꯍꯥꯛ ꯀꯨꯏꯅ ꯂꯩꯔꯅꯨ ꯄꯋꯟ ꯌꯥꯝꯅ ꯁꯥꯎꯅ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯍꯥꯏꯔꯛꯈꯤ ꯃꯁꯥꯒꯤ ꯂꯝꯗ ꯆꯠꯄꯗ ꯀꯔꯤꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯃꯌꯥꯝꯗ ꯄꯋꯟꯕꯨ ꯌꯥꯝꯅ ꯊꯨꯅ ꯇꯥꯟꯊꯣꯛꯈꯤꯅꯕ ꯑꯣꯔꯗꯔ ꯇꯧꯔꯝꯃꯤ ꯄꯋꯟꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡꯅ ꯒꯦꯠ ꯃꯄꯥꯟꯗ ꯏꯟꯊꯣꯛꯂꯝꯃꯤ ꯇꯥꯂꯛ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯀꯔꯟꯖꯤꯠꯀꯤ ꯏꯔꯥꯡ ꯑꯗꯨ ꯀꯟꯈꯠꯂꯝꯃꯤ ꯏꯔꯥꯡ ꯑꯗꯨ ꯀꯟꯈꯠꯂꯛꯄꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯒ ꯏꯔꯥꯡ ꯍꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯨꯒ ꯑꯀꯟꯕ ꯃꯑꯣꯡꯗ ꯃꯨꯛꯅꯕ ꯑꯃ ꯊꯣꯛꯂꯝꯃꯤ ꯃꯗꯨꯗꯒꯤ ꯊꯥ ꯑꯃ ꯚꯤꯖꯥ ꯄꯥꯁꯄꯣꯔꯠ ꯄꯤꯕ ꯊꯤꯡꯈꯤ ꯃꯗꯨ ꯇꯥꯕꯗ ꯗꯌꯥꯅꯟꯗꯅ ꯋꯥ ꯄꯋꯟ ꯅꯪꯗꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯊꯝꯂꯝꯃꯨ ꯍꯥꯏꯔꯒ ꯅꯪꯗꯤ ꯑꯦꯝꯕꯦꯁꯤ ꯑꯣꯏꯅ ꯊꯤꯡꯖꯤꯜꯂꯝꯂꯒ ꯂꯥꯛꯑꯦꯅꯦ ꯗꯌꯥꯅꯟꯗꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯃꯨꯅꯤꯒ ꯇꯣꯏꯅ ꯄꯨꯟꯖꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯃꯨꯅꯤꯒ ꯊꯥ ꯑꯃ ꯂꯩꯃꯤꯟꯅꯕ ꯐꯪꯂꯅꯤ ꯍꯥꯏꯅ ꯍꯔꯥꯎꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨ ꯇꯥꯕꯗ ꯗꯌꯥꯅꯟꯗꯅ ꯂꯩꯔꯣꯏ ꯒꯣꯕꯤꯟꯅ ꯍꯥꯏ ꯃꯈꯣꯏꯒꯤ ꯑꯣꯐꯤꯁ ꯃꯅꯥꯛꯇ ꯍꯥꯟꯅꯒꯤ ꯂꯝꯕꯤ ꯑꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯇ꯭ꯔꯦꯚꯦꯜ ꯑꯦꯖꯦꯟꯁꯤ ꯑꯃ ꯂꯩ ꯃꯗꯨꯅ ꯂꯣꯏꯅ ꯇꯧꯈ꯭ꯔꯅꯤ ꯀꯔꯤꯃꯠꯇ ꯈꯜꯂꯨꯅꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯄꯋꯟꯅ ꯃꯨꯅꯤꯕꯨ ꯄꯨꯗꯨꯅ ꯇ꯭ꯔꯦꯚꯦꯜ ꯑꯦꯖꯦꯟꯁꯤ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯈꯤ ꯇ꯭ꯔꯦꯚꯦꯜ ꯑꯦꯖꯦꯟꯁꯤꯒꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄꯥꯁꯄꯣꯔꯠ ꯁꯦꯝꯗꯦ ꯏꯪꯂꯦꯟꯒꯤ ꯖꯔꯃꯅꯤꯒꯤ ꯅꯠꯇ꯭ꯔꯒ ꯖꯄꯥꯟꯒꯤꯒꯨꯝꯕ ꯍꯥꯏꯔꯛꯎ ꯄꯥꯀꯤꯁꯇꯥꯟꯗꯕꯨ ꯀꯅꯥꯅ ꯆꯠꯅꯒꯦ ꯃꯗꯨꯗ ꯄꯋꯟꯅ ꯑꯉꯥꯡ ꯑꯁꯦ ꯄꯥꯀꯤꯁꯇꯥꯟꯗꯒꯤꯅꯤ ꯄꯥꯀꯤꯁꯇꯥꯟꯗ ꯆꯠꯇ꯭ꯔꯗꯤ ꯏꯪꯂꯦꯟꯗ ꯆꯠꯂꯒ ꯀꯩꯗꯧ ꯍꯥꯏꯅꯣ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯑꯗꯨ ꯑꯣꯏꯕ ꯇꯥꯔꯕꯁꯨ ꯑꯩꯈꯣꯏ ꯄꯥꯀꯤꯁꯇꯥꯟꯒꯤ ꯄꯥꯁꯄꯣꯔꯠ ꯁꯦꯝꯗꯦ ꯑꯗꯨꯅ ꯎꯄꯥꯏ ꯂꯩꯔꯣꯏ ꯃꯨꯅꯤꯒ ꯄꯋꯟꯒ ꯆꯠꯀꯦ ꯍꯥꯏꯅ ꯍꯧꯒꯠꯂꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯇꯨꯃꯤꯟꯅ ꯂꯣꯟꯅ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯑꯩꯒꯤ ꯃꯤ ꯈꯪꯅꯕ ꯈꯔ ꯂꯩ ꯃꯈꯣꯏꯗ ꯑꯩꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯒ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯅꯨꯄꯥꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯄꯋꯟꯅ ꯅꯨꯄꯥꯗꯨꯗ
request amta tawbiyu yanaba amta hainabiyu munigi khanbada akhoi yamna ware nupa aduna hoi yanabudi ai haige adubu lupa lakh ama makhai di changani pawan na yumda halaklaga paisa thiduna leiringai Rasika na pawan da paisa khara pirami pawan na kadai dagi paisa no haina hanglami Rasika na aina bank dagi lauthorokpani pawan na adudi akhoi yumgi deposit thamba paisa adu nattabra Rasika na akhoi yumdagi di munibu yum jawhanbana hena maru oi pawan na akhoi yumdu sadaba tarabadi ipana nangbo aingonda piraroi Rasika na aigi apangba nungsiba nanggi apangba na taw adudane aina nungsirise ipadi lairadana hadak mapoksigi oina lai laklaba phawbada nangbo aingonda gi lapthok anba ngamloi pawanna paisa adubu puraga travel agency adugi manakta laklami pawanna hanglakhi munigi mama mapadi matau karamna thigani nupa aduna paisa thina khumlakhi agency adugi thaplabada mioi mayam ama lai makoina soidana thiba phangani nang kari amata pakhatkanu makoi yauraklaga ai soidana phone tawalakke pawanna se aigi ipagi phone number ne aduga number asida soidana paw phone birau travel agency gi nupa aduna phare adudi satnaba tawrasi agency aduna munida satlasi la o muni hairami muni pawanda saloi haiba matagum khudang da yanduna kaplami pawana munida nang karigi kaplibano angkal asina nangi ima babagi manakta nangbu pubidoine aikoina hojik lairibase nangi lam natte aina nangbu su puduna satpa yaroi nang angkal asiga satnaba tawro aigi punsi ase nanga thengnarubadagi mathak makha olabani nang khajiktang di khallu kaidorage nang jumda satpagi tanza asi asuk koina honaraklaba tungsida ngasi phangliba sini aduna nang jumda satnaba tawro muni aibu thadao nang jumda satnaba tawro asumna pawan muni bu thamlamlaga travel agency adudagi mathamoi sakna kap tuna tholakhi aduga muni su pawan na mabu thamlamlaga satkibaduda khonjen thokna haijabadi ngamda mathamoi sakna kapsari sillasida utliba wangang bagi pangal leitraba muni gi thamoi da phawri bise nang aingonda thoklaba matamda takhangani pawan na lambi da lakpa matamda khuji jon ba dukan lama thengnarami masigi khuji jon ba dukan asi mamang da muni na khuji lona lauki ba dukan aduni pawan khuji jon ba dukan adu da changlammi aduga khuji ama pairaga pawan na yamba khuji asi maman kayano dukan phamba nupa aduna kun mangani pawan pandhade khuji adubu pairaga muni gi manak tamna selakhi adubu muni ne leihoriba travel agency adudi thonglo laga leirami pawan na sum koina yenglakpa matamda muni travel agency gi nupa aduga rikso amada tongduna satpa do urami pawan na munibu kauduna muni gi matung inarakhi pawan na munibu urabasu muni gi manakta sangsinbadi araiba ma oiramde maramdi mafam adu mi yam sinba mafam ama oirammi pawan na munibu amu uba phangkide adubu pawan na muni gi khongul asum lirakpa matamda ngasai muni na tonggi rikso adubu rami pawan na rikso thauba nupa adugi manakta sanglaklaga angang adudi kadaino haina hanglammi nupa aduna karamba angang no pawan na hojik masida tongduna satkhiba angang nupi masado nupa aduna pawanda makut thilaga masida wahai si hairami pawan su panthade mafam aduda changlai pawan na sum koina mafam aduda yenglakpa matamda mafam adugi irang pubi nupi amana pawan da makut hairai pawan di magi hunabi nupi atuda bhakti oina tawsilami asumna lairingai talak aduda atopa irang pubi nupi ama sangsilaktuna pawan da he hero haina hairai adubu pawan na nupi aduda Jai Sri Ram haina hairami aduga nang mafam asida angang nupi maza ama ubra maming na muni kaubani irang pubi nupi aduna somda sangsela o ai nangi muni do oirage pawana nupi aduda natte san haina hairamlaga muni bu kauduna koithi thiba urami asumna pawana mafam adugi thong sing adubu amamam toina nam khaiduna muni basum thirakpa matamda muni na leiriba ka aduda pawan sanglaklammi matam aduda mafam adubu lusingduna leiriba nupi aduna pawan da kanano haina hanglaklammi pawan na travel agency gi nupa aduda yamna munna yenglami aduga amuksu mafam adugi lusingbi adudasu yamna munna yenglami travel agency gi nupa aduna munibu mafam aduda paisa lauduna yole haibase pawan gi mapukning da khangle muni di pawan bu ubada pawan gi manakta sangna bhotna jarami adubu mafam adugi lusingbi aduna munibu phaduna thamame adubu muni namduna nantholaga pawan gi manakta selai muni gi mataw adubu ubada pawan mamittagi mapitarai pawan munida ngasai pigani haiduna purakpa khoji adu munida pirami talak aduda mafam adugi lusingbi nupi aduna magi manai masensingda
nupi macha asibu purau haiduna laurame madudagi nipa ama changlaktuna munigi khudang adu painaba tawragi adubu pawana nipa adugi makhul adu oina pharaga kadudagi mapanda nipa adubu langthokhirami pawangi matau adubu ubata mafam adugi luchingbi nupi amadi travel agency gi nupa adu akiba phawrami pawana travel agency aduda yengma matamda travel agency gi nipa aduna kiladuna mana pairiba paisa ado luchingbi nupi aduda langsilami talak aduda nupa ma pawan bu phuna ba sensilai adubu pawana nupa adu thangalaga luchingbi nupi aduna phamliba aduda langsilami asumna mafam maduda thorak pa nipa sing adu pawanna phajana phudarami mayam adu phudaba loiraba matung hojik lemoriba si travel agency ki nipa adu khaktamang ngaire travel agency ki nipa aduna pawanda makul lonaraga hairi sanbiduna mafam masida phambiyo adugu wari sanasi pawan wangang de nipa adubu ka adugi mapanda langthoklami pawanna munibu poraga mapanda thorai matam maduda mafam maduda tiliba mi sing adu pawal amasung munida yamna ngakna yengduna leirami numit adugi numidangda pawan rasika amadi muni makhoi ahum bajang bali gi laisang amada leirami matam maduda pawana hojikti munibu magi mayumda ai samakna thingani wafam madu tabada rasikana pawan ngawrkanu mafam maduda khangnaba mata leibusu nate adugi sumatakta passport visa yaudana matau karamna chatkani adugi mahut oigidaba makhanase matam maduda pawana passport visa yaudrabasu ai mafam maduda chatkani maramdi aigi thamoidi isor lei isorbu thajaba misak ama oibanina aigi phamda oithoktaba haibado amata leite asumna pawan rasikada hairamlaga manakta leiriba hanuman isora dubu khuramlamlaga munibu mananganda poduna mafam maduda ki chatki mathangi numita pawanna munibu mayumda thillugani haiduna puduna chatlami makhoina chatlingai matamda gypsy da lakpa mioi kharana pawanda nang kanano hainang lammi pawana amu nakhoidi kanano gypsy thauba nupa aduna masi aikhoigi lamni pawanna aina karamba matamda masi aigi lamni na haikrage nupa aduna border lalaga chatkadoribra chatke hairabadi lupa lising kun manga changani leirabadi pirau leitrabadi mafam masidagi hankhro pawan nupa adugi wa adu talde munida chatsi haina chatpa hurami nupa aduna pawanda hoi border sigi tara singdo mai chatpani adusu 440 bonni thengbada I pumba kangkini ubra masi Mahamud Ali Jinani amuk phawbu ukhrabra Pakistan gi senni Pakistan da Gandhi satte pawanna amuk su satke tawi nupa aduna masi gi lambi asida satlabadi kilometer ani muk satlaga BSF leramgani aduga makhoina nangbu nongmaina kapthok pikhini taw border cross tawba haibadi border lan thokpa haibasi araiba nate adubu aigidi nakalani makta lambi lei satsilaw garida kakhalu lupa lising yankai pirao nupa adagi wafam adubu tabada pawanna adubu nangna haikibadi lising kun mangani nupa aduna mi yamada lupa lising kun manga haibani ne pawanna mu hairai karigi munigi pidoino magi mayumda chatpani wafam masi tabada nupa adu wa mu makha tarakidre makoi pulap jip adu tonglaga wari adum saduna lakpana numidangi matamda India amadi Pakistan gi border gate adu jawraklami nupa aduna pawanda mafam adugi lambi haibadi surungi lambi mari lei aduga Pakistan Park Ranger haibadi Pakistan gi sibai bani mafam asida Pakistan gi Park Ranger singna minute tara leiraga round lakani aikhoina minute tara phawbagi manungda surunga sigi manungda chatkadabani asumna makoi hojikti Pakistan border adu landhoklami mi singa dudi chatlami adubu pawandi mafam aduda leplaga adum leirami maduda nupa aduna sassilaw haina pawanda hairami adubu pawana yaramde mahak permission lauraba matungda lake haina hairami pawangi wafam masi tabada nupa adudi ngakpana loirami aduga manakta sangsinduna kari lawgani ba pawanna ai Pakistan army dagi permission lawgani adugi matungda Pakistan da chatkani nupa aduna masi phagi tawpham natte pawanna aihak Barjang Bali gi bakta amani kaidonungdasu lamcha sajata asoiba aranba amata tawroi pawan gi wafam asibu taraga nupa aduna pawanda hai nangna ngawbada aikhoi loina siba tare satsi chalo muni su pawanda satse haina chinglammi adubu pawanna munida hai aikhoi di parmisala na lawkisi talak aduda nupa aduna amuk halak aduna pawanda hai aina nangbu ukiba mikup aduda khangki nangse pura gyan joiraba misak amani muni nang mabu hayo
nang apangbani uttongba siphaisin asi masi lambi asida laklani munina pawanda satlasi nang sirani haina ingita hairami adubu pawandi permission hana laukisi haiduna sikhang-khangduna leirami talak aduda Pakistan gi Park Ranger sing adu uttongduna laklami aduga pawanda kanano haina hanglami pawana Jai Sri Ram haina hairami matam maduda pawanda Hindustani ra haina hanglami pawana hoi adubu munidi Pakistani ni mahak ki mama mapadagi tongkhaina leire mahak po amuk anna mama mapaga punsinnaba aihakna mahak pu Pakistan da pujarakpani talag aduda Park Ranger amana sir masi aikoina amukta takhitriba warini Park Ranger gi officer aduna adudi karigi nang satribano pawanna ai Brajangbali gi baktani kaidaunungdasu lamcha sajat phattaba amata tawjaroi ai sar gi permission mafam asida ngaijarambani pawani wafam asi tabada officer aduna hairai masi Pakistan gi ngamkhaini nangna permission pamlabadi Pakistan embassy da karigi satribano pawanna ai Pakistan embassy da satki natrane muni akhoi satkidrane makoina akhoi butan thokpirakhi officer aduna pawanda adudi matau karamna mafam asida laklibano pawanna makhoibu bu elina mafam asida purakhi aduga bu eli asi ejelamani mahakna hai madudi mahaki maikai animakta mi lei pawangi wafam asi tabada officer adu saurami aduga pawanda fencing asigi mapandagi matau karamna lakhibage haina hanglame pawanna surungdagi officer aduna surung kadaida haina pawanda hanglame pawana mafam adubu taklami adubu madu ubada haibadi surung adubu urubada Park Ranger sing aduna sir mahak asi soidan spy ama oiramni aikoina mahakpu phagadra haina officer aduda hanglami matam maduda munina pawanbu spy natte haina mangak hairami munigi matau adubu uraga officer aduna mahaki makata ba sipai singda pawanbu spy natte hairami makoibo amuk anna ngasai makoina lakpa surung aduda salanko aduga surung adu thingjilu haina mahakna order tawrami pawalamadi muni India gi border rom da leirami aduga Pakistan gi Park Ranger sing aduna surung adu bu phulami talak aduda Park Ranger amana pawanda satkro nanthok labanina natrabadi aikoina nangbu nongmaina kap tore satlo satkro haina hairami munina pawanbu sing duna satkirami minat tara lairaba matung amuk Pakistan gi Park Ranger sing adu mafam maduda uttongduna laklami matam maduda pawanna mafam maduda leirami aduga pawanna makoida Jai Sri Ram haina hairami handakti yam sathire wangangnaba nangde nakal lamaromdagi batna surakpaga manglomdagi khongpakna amuk kauksilai hawgalakpada maninglomdagi amuk nanganda kauksilai asumna pawanda phuriba sibu uraga munina karisu tawba ngamjadana kaplaga phamduna leiba sibu Park Ranger gi officer aduna urami munigi matawasi mahaksu nungaitabadi phawrami amu leithokhtuna yengluba matamda pawandi mabu phubagi wakhan nungaitana munina kaplibadubu uraga pawanna munida maithongda noksinaba amaga loinana muni karisu khalunu ai kaisu tawde haina khasiktang hawgalakpada siphai sing aduna kaisu tawdeba haina hairaga pawanda kauksilami asumna kauksilakpadagi pawanna nai nadabanate angang asi pakhatanaba haibani masi haira phawbada phubudi leplamde adubu talak aduda officer aduna mabu thadoo phuganu haina haireklami officer asisu muni amadi pawangi tawriba moong asida mathamoida nuksibidi phawraba male officer aduna makha taraduna muk pawanda hairai nang kadomdagi amuk laklibano pawanna masida atopo surung amasu lairi wafam masi tabada officer aduna kanana surung asigi matangda nangonda hai pawanna bu alina sir aina Brajangbali panduna wasaksari munibu mahaki mama mapaga amuk hanna punsindri phawbadi aihaki thamoi asi mikup amata pothaba ngamloi wafam asibu tabada Rafiq kauba siphai amana pawanda phuge tawi adubu officer aduna Rafiq pu khamlami aduga pawanda yengo mafam masidagi nakhoibu aina satpa yahankide adubu passport visa lairabadi hojik mag halakki hairabasu halao masi nangi asumba satpa nataw adudani pawanna sir aihakna wasaksari madudi aihakna munigi mama mapa phanglaba matungda India da mu halakani officer aduna yengo tasengna minute 10 gi matungda aikoigi round sing tawduna mafam asida amuk halakani madugi minute 10 adugi manungda nang masigi lambi asida satkera natraga asom dhan khigera haibadu aikoi khangde adubu karigumba aina nangbu amuk mafam masida urabadi aina nangbu nomaina soitana kapkani asumna pawanda hairamlaga magi makhata ba sipai singda
Bu Ali kanano mahak puthikalu asum nairam laga makoi mafam adudagi satki talak aduda muni pawan da satlasi haina pawan gi makut paidun singlami adubu pawan di yaramde kaihak leiraba matung minat 10 hek subaga Pakistan gi Pak Ranger sing adu laklami pawan di handaksu Jai Sri Ram haina Pak Ranger sing aduda hairami talak aduda Pak Ranger amana officer aduda sir mahak tan sengna angawba male officer aduna pawanda nanggi punsigi maramda wakan karisu khande adubu nupi masa sigi maramda khanduna yengo pawana sir na laktingai manungda ai mafam asidagi lona satkiba ngamde maramdi aihak Bajrangbali gi baktani aduna ai waise haibaga Pak Ranger amana hoi aikhoi khange nang aranba phattaba karigumba amatta tawdi haiba pawana aihak na nakhoida wasaksari aina munibu mahaki mama mapagi manakta sinaraba matamda ai India da lakhigani sanbiduna adomna ayaba pibiyu officer aduna aina nangbu satnaba haikre atuga nangna karigi satkidribano pawana madu ayaba natte sir talak aduda Pak Ranger amana sir mahak taseng na peng soire officer adu ngayak khallaga pawanda pare salo wafam masitabada Pak Ranger sing adu sir haina ngakna haina rakhi pawansu ai satpa yare sir hairami officer adusu hoi salo hairami pawan lamadi muni satpa hurami talak adudo officer aduna pawanda karigumba nangna asengba Bajrangbali gi bakta ma oirabadi nahak amuk halakho aduga nangna sasariba lambi aduda mai paknabagidamak ai Iswardani jaramge pawanna hoi sir hairaga magi haunabi Jai Sri Ram hain hairamaga mafam adudagi satkhirami matam maduda officer aduna tapna thamoida hairami madudi nangna tauribadu asumbani nang apangba wakhan choiba nate talak asida maming leiraba singer KK hojikti laikidre mahakna yamna nungsibe isai ama sakpa loiraba matungda pawal amadi muni Pakistan gi hotel amada karigumba khara sage torami adubu pawandi makhoina pirakliba sanabado kaya hainaramde pawanna hotel phamba nupa aduda iyamba mana masing gi oiba leigadra haina hanglami hotel phamba nupa aduna karino mana masing haibo mana masing ngaktane pawanna natte mana masing khaktagi oiba leigadra hanglami hotel phamba nupa aduna munida kari taureisa naribra haina hanglami pawanna kari su taude mase pusinkro aduga asinataba saga porathaga oina pubirao hairami munidi makhoi gi sinjaknina yamna hauna sarami talak aduda Pakistan gi police ani mafam aduda sa thakpa laklami police ani du lakpu ubadagi pawanna munida khara thuna sasilo aduga mafam asidagi salase muni police ki mi phabada sijina nabaso haibadi handcuff adu yenglami pawanna muni bu khus samduna hotel adudagi yamna thuna thoraklami talak aduda Pakistan gi police na ngaikho haina lawraklami aduga pawanda handcuff ti kadaino haina hanglami pawanna kadaidagi handcuff aduna aingonda kaidodoino haina police aduda hairami police aduna bag check tauge haina hairami pawansu yaudabanina tause kadaidagi handcuff no yengo haina hairami police aduna munigi bag adubu amuk yenge hairami pawanna angang nupi masa asina kadaidagi handcuff no masi lawraga mangna kaidodoino muni bag tu piro haina munida hairami adubu munidi handcuff adu yaubanina bag adubu piu haiba jaramde adubu pawanna namdana lawraga police atugi mamangda bag adu hangdolaga yengo haina hairami matam maduda police aduna bag adudagi handcuff adu lawthoklami pawan ngaktuna handcuff aduda yengduna leiringai police aduna pawan gi maida khupakna tharame pawan munida yenglami muni su tapna pawan da yenglai talak aduda police aduna pawan bu paiduna singkhatlaga nangi ming kari kawi haina hanglami matam maduda pawanna pawan police aduna pawal haise karino pawanna Pawan Kumar Chakrabarti mayamna di aibu Bajrangbali haina kawi police aduna aikhoi di khangde Hindustani ra haibadi India dagira haina hanglami muni di natte haina mang hairami adubu pawandi hoi haina hairami wafam asi tabadagi police aduna pawanda passport ti kadaino haina hanglami pawanna magi passport leite hairami wafam asi tabada police adu mainet pa makai pawanda saurami aduga muksu pawanda nang passport jaudana Pakistan asida matau karamna laklibano haina hairami pawanna mahak fencing makhadagi lakpani haina khumlami wafam adu tabada police aduna pawangi mamaida khupakna tharami aduga mahak oidabu wa ngangba yaba minate haina pawanda hairami pawansu mahak oidabu wa ngangde hairami police aduna
नुमिदांगी अमम्मगी खुदोंचाबा लौरगा हुराना चंगलक्पा अदुकुंबा थबक्तो कनाना तौई खंगब्रा अरोनबा पाउमीना पावन्ना आई अरोनबा पाउमी नते अदुगा मुनिदे पाकिस्तानदगिनी पुलिस अदुना मुनिदे येंगलमी मुनिगी ngaksamda siriba lik adu uraga o aisu Sachin Tendulkarni haina karemnarami aduga pawal amadi munibu phaduna chatlami nakal amaromda paumi haibadi reporter amana train station da Karachi dagi idjauba mi mayam ama laknari asumna reporter San Nawabna wangang ngai tanja aduda lupa amana nahoi asida kaidauribano asumda India dagi aronba paumi ama Bilan Hotel dagi phaduna police station da puduna chatkre nakal amaromda India da lehuriba Rasika gi mamana Rasika da pawanna phone toroklamdribra haina hanglami Rasika na toroksani da haina hairami Rasika gi mamana karino hojik phawa munibu train da tonghandriba jalo nangbu mangonda yauraga phone torogo haikidabro Rasika na haiki adubu kauramani da Rasika gi mamana nangdi tawba yadabro nakal amaromda ngasai gi police aduna mathak thongbo officer maming Hamid sir da phone tawraga sir akhoi hojik aronba paumi aduga police station da laire khara thuna lakpiu sir pawanna police gari adudagi kumtharakpaga ngasai gi reporter haibadi San Nawabna nangi pandam karino pawanna kari pandamno aidi permission lawraga lakpani wafam adu taapata San Nawabna kamaina nang Pakistan da yauruklibano pawanna surungi lambi dagi lakpani San Nawabna asuk luraba pandam asi tawbagi lupa kaya phangbagi pawanna ha karigi seno ai isana thamoi sengna tawjabani San Nawabna o adudi leibak ningba mioira pawansu hoi haina kumlami San Nawabna pandam masida angang asigi thabak na karino pawanna muni leitragadi aisu leite haina kumlami Police sing aduna Chanabab khoida yare khara namadi chakro aina inthoklamlaga Police station da Paul amadi munibu puduna sangkhirami Chanabab makhata na paudamlami madudi India dagi spy aronba paumi amaga chahi taruklomgi angang nupi macha amaga Chaura district dagi phare aduga angang nupi macha adu train phajana tawba maramna wa amata phawba ngangde cameraman Kamin Jusuf paudam jariba Chanabab Chaura district Police aduna pawangi mobile gi sim card adu bulauthoklammi aduga nakal amaromda haibadi India romda Rasika na pawanda phone tawrami adubu pawangi phone adudi switch off lerami aduga Pakistan lomda Chanabab na magi TV channel da phone tawraga wasaktuna hairibasini India dagi aronba pawmi ama interview tawre masigi paw sinangi channel da thagatlabadi nangi channel asi Pakistan da number 1 channel ama oiragani Chanabab na phone da hairuriba adudi Samsir Sar natlamdre Samsir Sargi assistant amaga oira Samsir Sargi assistant aduna Samsir Sar Sar Chanabab ni India dagi aronba pawmi ama mahana interview tawre hai Samsir Sarna Chanabab pukaya thajadaba jani mahak mafam asida leite hai kho haina magi assistant adu da hairami assistant aduna Samsir Sar mafam asida leite haina Chanabab ta hairaklammi Chanabab na oho chaba tumna ba hairu batare ne fare adudi nang malak baga ingonda folam ta tohonbiro ai matamdu phawba paw makha semlamge Pakistan police na pawanda wa hanglami Pakistan da lakpagi nangi maram karino pawanna ai nangonda kayarak hai kho hairibano ai mafam asida munigi mama mapaga muniga amata oina punsinaba lakhivani haina pawangi wafam asibo police aduna thajabiramde oidaba wanganganu haina haibirami pawanna ai oidaba wangangde talak aduda munina police station adugi table amagi mathakta laiba chingyekpa calendar ama urami madudagi munina calendar adugi manakta sanglaga calendar adubu laurami pawanna muni kari tawre haina hanglubada munina calendar aduda makhut thillaga magi lamni haina ingit tawrami pawan yamna haraurami police aduda munigi yum phangle sar haina hairami police aduna kari dramano nangi ming kari kawi haina munida hanglami pawanna mahak wangang bangamde sar police aduna kari nachin narai pandabre yenge haina munigi machine da saplaga munibu nachin ka tho hairami pawan munida tawriba mawng asibu ubada saubna mai horaduna police adubu makhauri saplaga ilammi aduga police aduna munida tawkhiba adugumna police adubusu pawanna machinda chaplammi asumna pawanna police station aduda leiba police pumna makputharamlaga station adugi mapanda thoroklammi matamdu da Chanabab paw ama namduna leirami pawan khoina station adudagi senthorokpa adu
ꯆꯥꯟꯅꯕꯥꯞꯀꯤ ꯀꯦꯃꯦꯔꯥꯃꯦꯟ ꯀꯥꯃꯤꯟ ꯖꯨꯁꯨꯞꯅ ꯎꯔꯝꯃꯤ꯫ ꯀꯥꯃꯤꯟ ꯖꯨꯁꯨꯞ ꯀꯦꯃꯦꯔꯥ ꯑꯗꯨ ꯆꯥꯟꯅꯕꯥꯞꯇ ꯅꯝꯕꯒꯤ ꯃꯍꯨꯠ ꯄꯋꯟ ꯈꯣꯏꯅ ꯆꯦꯜꯂꯤꯕ ꯑꯗꯨꯗ ꯑꯣꯏꯅ ꯅꯝꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯆꯥꯟꯅꯕꯥꯞꯅ ꯃꯥꯒꯤ ꯀꯦꯃꯦꯔꯥꯃꯦꯟ ꯀꯥꯃꯤꯟ ꯖꯨꯁꯨꯞꯇ ꯀꯗꯥꯏꯗꯅꯣ ꯅꯪꯅ ꯅꯝꯂꯤꯗꯨꯕꯨ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯀꯥꯃꯤꯟ ꯖꯨꯁꯨꯞꯅ ꯌꯦꯡꯉꯨꯇꯨ ꯍꯥꯏꯅ ꯄꯋꯟ ꯈꯣꯏꯅ ꯆꯦꯜꯂꯤꯕꯗꯨꯗ ꯃꯈꯨꯠ ꯊꯤꯜꯂꯝꯃꯤ꯫ ꯄꯋꯟ ꯃꯨꯅꯤꯕꯨ ꯃꯈꯨꯠ ꯁꯝꯂꯒ ꯈꯣꯡꯂꯩ ꯊꯨꯅ ꯀꯩꯊꯦꯜ ꯃꯆꯥ ꯑꯃꯗꯒꯤ ꯊꯣꯔꯛꯏ꯫ ꯂꯥꯏꯅ ꯆꯥꯜꯂꯤꯕꯁꯨ ꯕꯁ ꯄꯥꯔꯀꯤꯡ ꯑꯃꯗꯒꯤ ꯕꯁ ꯑꯃ ꯊꯧꯗꯣꯔꯛꯄ ꯍꯧꯔꯝꯃꯤ꯫ ꯄꯋꯟ ꯈꯣꯏꯅ ꯕꯁ ꯑꯗꯨꯗ ꯇꯣꯡꯈꯤꯕꯒ ꯆꯥꯟꯅꯕꯥꯞꯁꯨ ꯃꯐꯝ ꯑꯗꯨꯗ ꯌꯧꯁꯤꯜꯂꯛꯂꯝꯃꯤ꯫ ꯆꯥꯟꯅꯕꯥꯞ ꯄꯋꯟ ꯈꯣꯏꯅ ꯇꯣꯡꯈꯤꯕ ꯕꯁ ꯑꯗꯨꯕꯨ ꯇꯥꯟꯅꯔꯒ ꯃꯥꯁꯨ ꯃꯅꯤꯡꯒꯤ ꯁꯤꯠ ꯑꯃꯗ ꯐꯝꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯄꯋꯟꯅ ꯐꯨꯔꯒ ꯊꯝꯂꯝꯂꯕ ꯄꯨꯂꯤꯁ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯁꯥꯔ, ꯑꯩ ꯆꯥꯟꯅꯕꯥꯞꯅꯤ, ꯆꯧꯔꯥ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯔꯣꯟꯕ ꯁ꯭ꯄꯥꯏ ꯄꯥꯎꯃꯤ ꯑꯗꯨ ꯕꯁꯇ ꯂꯩꯔꯦ꯫ ꯄꯨꯂꯤꯁ ꯑꯗꯨꯅ ꯀꯔꯝꯕ ꯕꯁꯅꯣ? ꯆꯥꯟꯅꯕꯥꯞꯅ ꯕꯁ ꯑꯃꯠꯇꯗ ꯃꯥꯒ ꯑꯩꯒ ꯂꯩꯃꯤꯟꯅꯔꯤ꯫ ꯃꯍꯥꯛ ꯑꯩꯒꯤ ꯃꯥꯡꯗ ꯂꯩꯔꯤ, ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯑꯣ꯫ ꯄꯨꯂꯤꯁ ꯑꯗꯨꯅ ꯀꯔꯝꯕ ꯕꯁꯅꯣ ꯍꯥꯏꯅ ꯑꯃꯨꯛꯀꯁꯨ ꯍꯪꯂꯝꯃꯤ꯫ ꯆꯥꯟꯅꯕꯥꯞꯅ ꯍꯧꯖꯤꯛ ꯑꯂꯤꯄꯨꯔꯒꯤ ꯂꯝꯕꯤꯗ ꯆꯠꯂꯤ, ꯑꯗꯨꯒ ꯕꯁ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯆꯃꯣ ꯗꯤꯋꯥꯅꯤ ꯀꯧꯕꯅꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯕꯁ ꯀꯟꯗꯛꯇꯔ ꯑꯗꯨꯅ ꯄꯋꯟꯗ ꯇꯤꯀꯦꯠ ꯄꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯋꯟꯅ ꯀꯟꯗꯛꯇꯔ ꯑꯗꯨꯗ ꯉꯁꯥꯏ ꯃꯨꯅꯤꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯂꯧꯔꯛꯄ ꯀꯦꯂꯦꯟꯗꯔ ꯑꯗꯨꯕꯨ ꯎꯠꯂꯒ ꯃꯐꯝ ꯑꯁꯤ ꯑꯗꯣꯝ ꯈꯪꯕꯤꯕ꯭ꯔꯥ? ꯀꯟꯗꯛꯇꯔ ꯑꯗꯨꯅ ꯐꯥꯒꯤ ꯇꯧꯒꯅꯨ ꯃꯤꯁꯇꯔ, ꯅꯪꯅ ꯀꯗꯥꯏꯗ ꯆꯠꯀꯗꯒꯦ ꯍꯥꯏꯕꯗꯨ ꯈꯛꯇ ꯍꯥꯏꯕꯤꯌꯨ꯫ ꯄꯋꯟꯅ ꯃꯨꯅꯤꯕꯨ ꯃꯇꯧ ꯀꯔꯝꯅ ꯏꯟꯗꯤꯌꯥꯗ ꯌꯧꯔꯛꯈꯤꯒꯦ ꯍꯥꯏꯕ ꯑꯩ ꯈꯪꯗꯦ, ꯃꯍꯥꯛ ꯋꯥ ꯉꯥꯡꯕꯁꯨ ꯉꯝꯗꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯐꯝ ꯑꯁꯤꯗꯤ ꯈꯪꯏ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯀꯟꯗꯛꯇꯔ ꯑꯗꯨꯅ ꯄꯋꯟꯗ ꯅꯪ ꯏꯟꯗꯤꯌꯥꯗꯒꯤꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯨꯅꯤꯅꯗꯤ ꯅꯠꯇꯦ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯄꯋꯟꯅꯗꯤ ꯌꯥꯔꯝꯗꯦ, ꯍꯣꯏ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯀꯟꯗꯛꯇꯔ ꯑꯗꯨꯅ ꯀꯃꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯔꯛꯂꯤꯕꯅꯣ? ꯄꯋꯟꯅ ꯃꯍꯥꯛ ꯐꯦꯟꯁꯤꯡꯒꯤ ꯃꯈꯥꯗꯒꯤ ꯂꯥꯛꯈꯤꯕꯅꯤ, ꯑꯗꯨꯕꯨ ꯑꯌꯥꯕꯗꯤ ꯂꯧꯔꯛꯏ꯫ ꯀꯟꯗꯛꯇꯔ ꯑꯗꯨꯅ ꯄꯋꯟꯗ ꯅꯪ ꯄꯥꯀꯤꯁꯇꯥꯟꯗ ꯑꯉꯥꯡ ꯑꯁꯤꯒꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯑꯉꯥꯡ ꯑꯁꯤꯕꯨ ꯊꯤꯟꯕ ꯂꯥꯛꯂꯤꯕꯔꯥ? ꯄꯋꯟꯅ ꯍꯣꯏ꯫ ꯀꯟꯗꯛꯇꯔ ꯑꯗꯨꯅ ꯑꯉꯛꯄꯅꯤ, ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯅꯤꯁꯤꯗ ꯑꯗꯣꯝꯒꯨꯝꯕ ꯃꯤꯑꯣꯏ ꯀꯌꯥ ꯂꯩꯔꯕꯗꯤ ꯂꯩꯕꯥꯛ ꯑꯁꯦ ꯌꯥꯏꯐꯒꯗꯕꯅꯤ꯫ ꯑꯩ ꯐꯣꯇꯣꯗꯣ ꯑꯝꯇ ꯌꯦꯡꯒꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯥꯏꯒꯤ ꯄꯨꯂꯤꯁ ꯑꯗꯨꯗ ꯍꯃꯤꯗ ꯁꯥꯔꯅ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯄꯨꯂꯤꯁ ꯑꯗꯨ ꯋꯥ ꯐꯖꯅ ꯉꯥꯡꯂꯝꯗꯦ, ꯃꯗꯨꯗ ꯍꯃꯤꯗ ꯁꯥꯔꯅ ꯋꯥꯗꯣ ꯆꯨꯝꯅ ꯆꯨꯝꯅ ꯉꯥꯡꯉꯣ꯫ ꯄꯨꯂꯤꯁ ꯑꯗꯨꯅ ꯃꯍꯥꯛ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯁꯥꯔ꯫ ꯍꯃꯤꯗ ꯁꯥꯔꯅ ꯀꯔꯤ? ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯟꯗꯛꯇꯔ ꯑꯗꯨꯅ ꯕꯁ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯤꯁꯤꯡ ꯑꯗꯨꯗ ꯉꯁꯥꯏꯒꯤ ꯀꯦꯂꯦꯟꯗꯔꯒꯤ ꯐꯣꯇꯣ ꯑꯗꯨ ꯎꯠꯂꯒ ꯈꯪꯕ ꯌꯥꯎꯕ꯭ꯔꯥ? ꯃꯐꯝ ꯑꯁꯤ ꯃꯌꯥꯝ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯗꯨꯗ ꯃꯌꯥꯝ ꯑꯗꯨ ꯈꯪꯗꯦ ꯈꯪꯗꯦ ꯂꯣꯏꯅ ꯍꯥꯏꯔꯛꯏ꯫ ꯄꯋꯟꯅ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯑꯁꯨꯝ ꯌꯦꯡꯂꯛꯄꯗ ꯆꯥꯟꯅꯕꯥꯞꯄꯨ ꯎꯔꯝꯃꯤ꯫ ꯄꯋꯟꯅ ꯆꯥꯟꯅꯕꯥꯞꯇ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯛꯄꯗ ꯆꯥꯟꯅꯕꯥꯞꯁꯨ ꯄꯋꯟꯗ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯍꯃꯤꯗ ꯁꯥꯔ ꯈꯣꯏꯅ ꯎꯔꯦ ꯃꯗꯨꯗꯤ ꯄꯋꯟ ꯈꯣꯏꯅ ꯇꯣꯡꯂꯤꯕ ꯕꯁ ꯑꯗꯨ, ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯥꯏꯒꯤ ꯄꯨꯂꯤꯁ ꯑꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯄꯋꯟ ꯈꯣꯏꯅ ꯇꯣꯡꯂꯤꯕ ꯕꯁ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯉꯁꯥꯏꯒꯤ ꯄꯨꯂꯤꯁ ꯒꯥꯔꯤ ꯑꯗꯨꯅ ꯊꯠꯆꯤꯜꯂꯝꯃꯤ, ꯑꯗꯨꯒ ꯕꯁ ꯑꯗꯨ ꯆꯦꯛ ꯇꯧꯕ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯁ ꯀꯟꯗꯛꯇꯔ ꯑꯗꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯒꯦ ꯁꯥꯔ? ꯄꯨꯂꯤꯁ ꯑꯗꯨꯅ ꯀꯣꯅꯥ ꯃꯆꯨꯒꯤ ꯁ꯭ꯋꯤꯇꯔ ꯂꯤꯠꯄ ꯅꯨꯄꯥ ꯑꯃꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ ꯕꯁ ꯑꯁꯤꯗ ꯂꯥꯛꯂꯝꯕ꯭ꯔꯥ? ꯕꯁ ꯑꯗꯨꯗ ꯇꯣꯡꯂꯤꯕ ꯃꯌꯥꯝ ꯑꯗꯨꯅ ꯂꯥꯛꯂꯝꯗꯦ ꯁꯥꯔ꯫ ꯄꯨꯂꯤꯁ ꯑꯗꯨꯅ ꯍꯃꯤꯗ ꯁꯥꯔꯗ ꯍꯥꯏ, ꯆꯥꯟꯅꯕꯥꯞꯅꯗꯤ ꯉꯁꯥꯏ ꯃꯁꯤꯒꯤ ꯕꯁ ꯑꯁꯤꯅꯤ ꯍꯥꯏꯔꯛꯈꯤꯕꯗꯣ꯫ ꯍꯃꯤꯗ ꯁꯥꯔꯅ ꯍꯥꯏꯋꯦꯗ ꯆꯠꯄ ꯕꯁ ꯄꯨꯝꯅꯃꯛ ꯆꯦꯛ ꯇꯧ꯫ ꯑꯁꯨꯝꯅ ꯄꯋꯟ, ꯃꯨꯅꯤ ꯑꯃꯁꯨꯡ ꯆꯥꯟꯅꯕꯥꯞ ꯕꯁꯀꯤ ꯃꯊꯛꯇ ꯂꯣꯠꯇꯨꯅ ꯄꯨꯂꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯅꯥꯟꯊꯣꯛꯍꯧꯔꯝꯃꯤ꯫ ꯆꯥꯟꯅꯕꯥꯞꯅ ꯄꯋꯟꯗ ꯅꯪ ꯊꯧꯅꯥ ꯌꯥꯝꯅ ꯂꯩ, ꯅꯠꯇ꯭ꯔꯒ ꯑꯃꯔꯣꯝꯗ ꯌꯥꯝ ꯄꯪꯉꯤ, ꯅꯪ ꯍꯧꯖꯤꯛ ꯄꯥꯀꯤꯁꯇꯥꯟꯗ ꯑꯀꯤꯕ ꯀꯩꯁꯨ ꯂꯩꯇꯅ ꯆꯪꯂꯛꯂꯤꯕꯅꯤ꯫ ꯄꯋꯟꯅ ꯃꯁꯤ ꯃꯨꯅꯤꯕꯨ ꯄꯥꯀꯤꯁꯇꯥꯟꯗ ꯄꯨꯔꯛꯅꯕ ꯄꯥꯝꯕꯩ ꯈꯛꯇꯅꯤ꯫ ꯆꯥꯟꯅꯕꯥꯞꯅ ꯍꯣꯏ ꯆꯨꯝꯃꯤ, ꯑꯗꯣ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥꯗꯤ ꯀꯔꯝꯅ ꯊꯤꯒꯅꯤ? ꯄꯋꯟ ꯑꯃꯨꯛ ꯍꯥꯏꯔꯛꯏ, ꯑꯩꯕꯨ ꯕ꯭ꯔꯖꯪꯕꯂꯤꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯆꯥꯟꯅꯕꯥꯞ ꯌꯥꯝꯅ ꯅꯣꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯕꯨ ꯕꯁ ꯀꯟꯗꯛꯇꯔ ꯑꯗꯨꯅ ꯃꯐꯝ ꯆꯥꯕ ꯃꯐꯝ ꯑꯃꯗ ꯉꯁꯤꯒꯤꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯣ ꯍꯥꯏꯅ ꯊꯝꯕꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯄꯗ ꯄꯋꯟ ꯇꯨꯝꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯇꯥꯂꯛ ꯑꯗꯨꯗ ꯑꯉꯥꯡ ꯃꯌꯥꯝ ꯑꯃꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯂꯝꯃꯤ꯫ ꯄꯋꯟꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨꯗ ꯃꯁꯤ ꯀꯔꯝꯕ ꯃꯐꯝꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯉꯥꯡꯁꯤꯡ ꯑꯗꯨꯅ ꯃꯁꯤ ꯃꯁꯖꯤꯠꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯄꯋꯟ ꯂꯣꯏꯔꯦꯗꯅ ꯁꯤꯗꯤ, ꯑꯩꯕꯨꯝꯇ ꯉꯥꯛꯄꯤꯌꯨ ꯕ꯭ꯔꯖꯪꯕꯂꯤ, ꯑꯩꯕꯨꯝꯇ ꯉꯥꯛꯄꯤꯌꯨ ꯍꯥꯏꯅ ꯃꯁꯖꯤꯠ ꯑꯗꯨꯒꯤ ꯃꯄꯥꯜꯗ ꯊꯣꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯋꯟꯅ ꯃꯁꯖꯤꯠ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯐꯝꯂꯒ ꯂꯩꯔꯤꯉꯩ ꯇꯥꯂꯛ ꯑꯗꯨꯗ ꯃꯁꯖꯤꯠ ꯑꯗꯨꯒꯤ ꯃꯧꯂꯥꯅꯥ ꯁꯥꯍꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯧꯂꯥꯅꯥ ꯁꯥꯍꯕꯅ ꯄꯋꯟꯗ ꯀꯔꯤ ꯇꯧꯔꯦ ꯃꯁꯤꯗ ꯂꯩꯔꯕꯗꯤ? ꯅꯨꯄꯥ ꯃꯆꯥ, ꯅꯪ ꯅꯁꯥ ꯉꯝꯗꯕ꯭ꯔꯥ? ꯅꯪ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯎꯏ꯫ ꯄꯋꯟꯅ ꯀꯩꯁꯨ ꯇꯧꯗꯦ꯫ ꯃꯧꯂꯥꯅꯥ ꯁꯥꯍꯕꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯣ? ꯆꯪꯂꯁꯤ ꯂꯥꯎ ꯃꯅꯨꯡꯗ꯫ ꯃꯗꯨꯗ ꯄꯋꯟꯅ ꯌꯥꯔꯝꯗꯦ, ꯃꯍꯥꯛ ꯆꯪꯕ ꯉꯝꯂꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯧꯂꯥꯅꯥ ꯁꯥꯍꯕꯅ ꯀꯔꯤꯒꯤꯅꯣ ꯍꯪꯂꯝꯃꯤ꯫ ꯄꯋꯟꯅ ꯑꯩ ꯃꯨꯁꯂꯤꯝ ꯅꯠꯇꯦ꯫ ꯃꯧꯂꯥꯅꯥ ꯁꯥꯍꯕꯅ ꯑꯗꯨ ꯀꯩꯗꯧꯔꯒꯦ? ꯃꯐꯝ ꯑꯁꯤꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯣꯏꯅ ꯊꯣꯡ ꯂꯥꯎꯅ ꯍꯥꯡꯗꯨꯅ ꯊꯝꯂꯕꯅꯤ, ꯃꯔꯝ ꯑꯗꯨꯅ
mafam asida miyoi kana amatagi thong londe changlasi law asumna hairamlaga Maulana Sahab manungdi changki adubu pawandi changlamde talak aduda police gari ma lakpagi makhol taraklammi makhol asi tarakpadagi pawan masajid adugi manungda changlammi pawan na Maulana Sahab ta munina magi lamni haiba calendar adubu yenghalammi Maulana Sahab na ai singi lamda amukta phawba satkidri adubu aigi singlomdagi angang khara yawbani makhoida ai hange Maulana Sahab na magi angang sing adu kaurammi aduga calendar aduda yawriba picture adubu angang sing aduda masigi mafam masi kadaida leibage haiba adu aingonda hairao aduga achumba paukhum pirabadi mana phangani nakal amaromda Pakistan police na Chanabam ki cameraman Kamin Jusupu sa thakphamda urammi nakal amaromda Maulana Sahab ki angang sing adugi maraktagi angang amana guru masidi Switzerland ni Maulana Sahab na wafam adubu thajabiramde nang khangdrabadi atopa amada yenghalo haina hairami angang aduna asengbani guru masi Switzerland ni yengbiu masida English ta ire Switzerland pawon ingangna munida muni nang Switzerland dagira nakal amaromda ngasagi cameraman Kamin Jusupna enkiba adu Pakistan police na pharami nakal amaromda Maulana Sahab na pawonda hairami asigumba sing asi Kashmir romda leibani pawon na ingangna Kashmir pawon na aibu India da mu halaga satkadawribara pawon gi wafam asi taabada Maulana Sahab noklammi aduga natte aikhoigi su Kashmir da saruk ama leibani talak aduda police gari lakpagi makhol ama taraklammi madudagi Maulana Sahab na gate mapalda thoklammi matam aduda police sing aduna masajid manungda changge tawrammi adubu Maulana Sahab na yaramde khulai singdu gari da hana thamkho lakliba police adugi maraktagi police officer aduna Maulana Sahab da adomna miram macha ama mafam aswaida lotpa ubra Maulana Sahab na ishorgi yumda miram macha amata leite police officer aduna masigi miram macha si khudong thiningai oiba yai maramdi mahak India gi aronba paumi haibadi spy ni wafam sita abada Maulana Sahab na noklaga o nangna khalise aigi atom bomb gi formula leire madu mahak na mafam asida huran balakpani sira police aduna karigumba adomna miram macha urabadi aikhoida pau pibirao Maulana Sahab su hoi haina hairami aduga Maulana Sahab masajid manungda changlai Maulana Sahab na pawon khoida hojik mafam asidagi thokiba haibasi araiba amadi natte pawonna hojik kari tawrage madudagi silasi Maulana Sahab na bullet ama thauraga pawon khoibu Muslim nupi singna setpa amuba machugi dress adu setlaga puduna chatlammi asumna chatlingai pawon maikhum hangdoklaga Brajangbali nangna nangi baktabu kaya yamna changyeng tawkhidawribano nangna aibu masajidta tumhalle madudagi masigi dress asi amu setlalle masigi matungdadi munigi mama mapa thibada aingonda mateng pangbiu nakal amaromda haibadi India da Rasika gi mapa Dayanand sangom thaklambadagi pawon gi wari adu taabada kari mahak Pakistan da satkhre nangna haibadi mahak munibu atari station da thamlamlaga lakani haiba natro mahak pu matau karamna Pakistan da satkribano mahak pu passport visa kanana pikibage Rasikana mahak karisu yaudana satkhre mapa Dayanand mahak passport visa yaudana Pakistan da kamaina satkribano Dayanand yamna sauna nakhoina karisu khangde mahak pu Pakistan masasingna kari toromgani nakal amaromda haibadi Pakistan lomda ngasagi pawon khoina lambida satkiba adu police leiba mafam ama landun satlammi matam aduda police officer amana nokphet tawduna hai aina nupi ama phawba hendan tawba ngamde aduga Maulana Sahab ti nupi anini Maulana Sahab na pawon khoibu mafam chaba police leiroidaba mafam amada puraklammi aduga Maulana Sahab na pawon khoida hai lambida satlabadi police sing patrolling satlamba yai aduna somgi labuk lambi asida khanewon yaunaba satlu pawon na Maulana Sahab ta thagachari haina makhut choke tawi adubu Maulana Sahab na makhut chokpagi mahutta nungsina pawon bu konbirami asumna Maulana Sahab na pawon bu konba asi cycle tongduna lakpa nupa amana urami nupa adu Maulana Sahab khoida yenglingai magi cycle adu kungut lamada thawtharami Maulana Sahab na pawonda nangna tawriba si achumbani aina alada su haijari nakhoina mahaki mama mapabu thiba phangnaba pawon na Maulana Sahab ta
ꯕꯛꯇꯤ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯃꯧꯂꯥꯅꯥ ꯁꯥꯍꯕꯅ ꯄꯋꯟꯗ ꯃꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯆꯥꯟꯅꯕꯥꯕꯅ ꯄꯋꯟꯗ ꯖय ಶ್ರೀರಾಮ್ ꯍꯥꯏꯕ ꯅꯠꯇ꯭ꯔꯥ ꯄꯋꯟꯅ ꯖय ಶ್ರೀರಾಮ್ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯃꯧꯂꯥꯅꯥ ꯁꯥꯍꯕꯁꯨ ꯖय ಶ್ರೀರಾಮ್ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯏꯟꯗꯤꯌꯥꯔꯣꯝꯗ ꯔꯁꯤꯀꯥꯅ ꯃꯥꯒꯤ ꯃꯄꯥ ꯗꯌꯥꯅꯟꯗ ꯑꯁꯥꯎꯕꯒ ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯄꯥꯕꯅ ꯃꯨꯅꯤꯕꯨ ꯌꯨꯝꯗ ꯊꯤꯟꯕꯒꯤ ꯑꯀꯟꯕ ꯋꯥꯐꯝ ꯍꯥꯏꯔꯝꯗ꯭ꯔꯕꯗꯤ ꯄꯋꯟ ꯃꯁꯥꯃꯛ ꯄꯥꯀꯤꯁꯇꯥꯟꯗ ꯆꯠꯂꯝꯂꯣꯏ ꯃꯍꯥꯛ ꯍꯧꯖꯤꯛꯇꯤ ꯄꯥꯕ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯝꯂꯒꯅꯤ ꯄꯥꯕꯅ ꯍꯧꯖꯤꯛ ꯃꯥꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯕꯤꯌꯨ ꯔꯁꯤꯀꯥꯒꯤ ꯃꯄꯥ ꯗꯌꯥꯅꯟꯗꯅ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯤꯕꯣ ꯔꯁꯤꯀꯥꯅ ꯀꯔꯤꯒꯨꯝꯕ ꯄꯥꯕꯅ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯇꯧꯕꯤꯗ꯭ꯔꯕꯗꯤ ꯑꯩ ꯄꯥꯀꯤꯁꯇꯥꯟꯗ ꯃꯥꯕꯨ ꯊꯤꯕ ꯆꯠꯀꯅꯤ ꯗꯌꯥꯅꯟꯗꯅ ꯀꯔꯤ ꯔꯁꯤꯀꯥꯅ ꯃꯥꯁꯨ ꯕꯤꯖꯥ ꯌꯥꯎꯗꯅ ꯆꯠꯈꯤ ꯑꯩꯁꯨ ꯕꯤꯖꯥ ꯌꯥꯎꯗꯅ ꯃꯥꯕꯨ ꯄꯥꯀꯤꯁꯇꯥꯟꯗ ꯊꯤꯕ ꯆꯠꯀꯅꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯍꯥꯏꯕꯗꯤ ꯄꯥꯀꯤꯁꯇꯥꯟ ꯂꯣꯝꯗ ꯄꯋꯟ ꯈꯣꯏ ꯍꯣꯇꯦꯜ ꯑꯃꯗ ꯆꯥ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ ꯇꯥꯂꯛ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯖꯤꯞꯁꯤ ꯑꯃ ꯊꯧꯖꯤꯜꯂꯛꯂꯝꯃꯤ ꯆꯥꯟꯅꯕꯥꯕ ꯖꯤꯞꯁꯤ ꯑꯗꯨꯕꯨ ꯎꯕꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯂꯝꯃꯤ ꯖꯤꯞꯁꯤ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯍꯣꯇꯦꯜꯗ ꯆꯪꯈ꯭ꯔꯤꯉꯩ ꯆꯥꯟꯅꯕꯥꯕꯅ ꯃꯨꯅꯤꯗ ꯂꯐꯣꯏ ꯑꯃ ꯄꯤꯔꯒ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯩꯈꯨ ꯊꯣꯛꯐꯝꯗ ꯅꯝꯁꯤꯜꯂꯨꯅꯕ ꯍꯥꯏꯔꯝꯃꯤ ꯃꯨꯅꯤꯁꯨ ꯂꯐꯣꯏ ꯑꯗꯨ ꯖꯤꯞꯁꯤ ꯑꯗꯨꯒꯤ ꯃꯩꯈꯨ ꯊꯣꯛꯐꯝꯗ ꯍꯥꯞꯆꯤꯜꯂꯝꯂꯒ ꯃꯉꯛ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯝꯃꯤ ꯑꯗꯨꯒ ꯖꯤꯞꯁꯤ ꯑꯗꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯧꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯒꯥꯔꯤ ꯑꯗꯨꯅ ꯊꯧꯗꯨꯅ ꯆꯠꯈꯤꯕ ꯑꯗꯨ ꯆꯥꯟꯅꯕꯥꯕꯅ ꯌꯦꯡꯍꯧꯔꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯒꯥꯔꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯏꯟꯅꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯁꯨꯝ ꯏꯟꯅꯔꯛꯄꯗ ꯒꯥꯔꯤ ꯑꯗꯨꯕꯨ ꯎꯔꯝꯃꯤ ꯒꯥꯔꯤ ꯑꯗꯨꯗꯤ ꯉꯁꯥꯏ ꯃꯈꯣꯏꯅ ꯂꯐꯣꯏ ꯍꯥꯞꯆꯤꯟꯈ꯭ꯔꯕꯅꯤꯅ ꯒꯥꯔꯤ ꯑꯗꯨ ꯍꯧꯖꯤꯛ ꯊꯧꯕ ꯌꯥꯗꯕꯤꯗ ꯁ꯭ꯇꯥꯔꯠ ꯃꯨꯠꯇꯨꯅ ꯂꯩꯔꯝꯂꯦ ꯆꯥꯟꯅꯕꯥꯕꯀ ꯃꯨꯅꯤꯒꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯂꯦ ꯍꯥꯏꯅ ꯍꯔꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯄꯋꯟꯗꯤ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯂꯝꯗꯦ ꯃꯁꯤ ꯑꯔꯥꯟꯕ ꯊꯕꯛꯅꯤ ꯍꯥꯏꯔꯝꯃꯤ ꯆꯥꯟꯅꯕꯥꯕꯅ ꯅꯪꯅ ꯈꯨꯗꯤꯡꯃꯛꯁꯦ ꯂꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯆꯠꯂꯣ ꯉꯥꯏꯈꯣ ꯌꯦꯡꯉꯣ ꯑꯩ ꯇꯧꯒꯦ ꯅꯪ ꯋꯥ ꯉꯥꯡꯀꯅꯨ ꯅꯪꯒꯤ ꯃꯥꯏꯈꯨꯝꯗꯨ ꯈꯨꯝꯖꯤꯜꯂꯣ ꯆꯥꯟꯅꯕꯥꯕꯅ ꯄꯋꯟ ꯈꯣꯏꯕꯨ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯁꯥꯗꯨꯅ ꯖꯤꯞꯁꯤ ꯂꯩꯔꯤꯕ ꯃꯅꯥꯛ ꯑꯗꯨꯗ ꯆꯠꯂꯝꯃꯤ ꯖꯤꯞꯁꯤ ꯊꯧꯕ ꯅꯨꯄꯥ ꯑꯗꯨ ꯃꯍꯥꯛꯀꯤ ꯒꯥꯔꯤ ꯑꯗꯨ ꯌꯥꯗꯕꯗꯒꯤ ꯇꯛꯁꯤ ꯁꯣꯟꯗꯨꯅ ꯂꯩꯔꯝꯃꯤ ꯇꯥꯂꯛ ꯑꯗꯨꯗ ꯆꯥꯟꯅꯕꯥꯕꯅ ꯃꯤꯁꯇꯔ ꯑꯩ ꯅꯪꯕꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯌꯥꯕ꯭ꯔꯥ ꯖꯤꯞꯁꯤ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯍꯣꯏ ꯌꯥꯏ ꯍꯥꯏꯅ ꯃꯈꯨꯠꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯑꯋꯥꯕ ꯇꯥꯔꯕ ꯃꯇꯝ ꯆꯤꯔꯕ ꯃꯇꯝꯗ ꯃꯤ ꯑꯃꯅ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯣꯏ ꯍꯥꯏꯔꯣꯏꯗꯕ ꯀꯅꯥꯕꯨ ꯂꯩꯕꯒꯦꯅꯦ ꯆꯥꯟꯅꯕꯥꯕ ꯒꯥꯔꯤ ꯁꯦꯝꯕ ꯍꯩꯕ ꯃꯤ ꯁꯥꯗꯨꯅ ꯖꯤꯞꯁꯤ ꯊꯧꯕ ꯅꯨꯄꯥꯗꯨꯗ ꯆꯠꯂꯣ ꯑꯩꯅ ꯌꯥꯔꯦ ꯍꯥꯏꯕꯒ ꯁ꯭ꯇꯥꯔꯠ ꯇꯧꯔꯛꯑꯣ ꯅꯨꯄꯥ ꯑꯗꯨꯅ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯆꯪꯈ꯭ꯔꯤꯉꯩ ꯆꯥꯟꯅꯕꯥꯕꯅ ꯃꯨꯅꯤꯗ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯃꯨꯅꯤꯁꯨ ꯆꯥꯟꯅꯕꯥꯕꯀꯤ ꯏꯪꯒꯤꯠ ꯑꯗꯨꯕꯨ ꯈꯪꯂꯗꯨꯅ ꯉꯁꯥꯏ ꯃꯥꯅ ꯃꯩꯈꯨ ꯊꯣꯛꯐꯝꯗ ꯍꯥꯞꯈꯤꯕ ꯂꯐꯣꯏ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄ ꯆꯠꯂꯝꯃꯤ ꯆꯥꯟꯅꯕꯥꯕ ꯒꯥꯔꯤꯗꯨꯕꯨ ꯁꯦꯝꯕ ꯁꯥꯔꯒ ꯃꯨꯅꯤꯅ ꯉꯁꯥꯏ ꯍꯥꯞꯈꯤꯕ ꯂꯐꯣꯏ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯨꯅꯤ ꯒꯥꯔꯤ ꯃꯩꯈꯨ ꯊꯣꯛꯐꯝꯗ ꯍꯥꯞꯈꯤꯕ ꯂꯐꯣꯏ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯒ ꯊꯣꯔꯛꯏ ꯆꯥꯟꯅꯕꯥꯕ ꯃꯨꯅꯤꯅ ꯂꯐꯣꯏ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯂꯥꯛꯄꯗꯨꯕꯨ ꯎꯕꯗꯒꯤ ꯒꯥꯔꯤꯗꯨ ꯁꯦꯝꯕ ꯂꯣꯏꯔꯦ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯌꯥꯔꯅꯤ ꯍꯥꯏꯅ ꯖꯤꯞꯁꯤ ꯊꯧꯕ ꯅꯨꯄꯥꯗꯨꯗ ꯍꯥꯏꯔꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯑꯍꯥꯟꯕ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯃꯇꯝꯗ ꯌꯥꯔꯝꯗꯦ ꯅꯨꯄꯥ ꯑꯗꯨꯅ ꯆꯥꯟꯅꯕꯥꯕꯇ ꯀꯔꯤꯅꯣ ꯌꯥꯗ꯭ꯔꯦꯅꯦꯍꯦ ꯆꯥꯟꯅꯕꯥꯕꯅ ꯑꯃꯨꯛꯇꯪꯒ ꯁ꯭ꯇꯥꯔꯠ ꯇꯧꯕꯤꯌꯨ ꯅꯨꯄꯥ ꯑꯗꯨꯅ ꯑꯃꯨꯛ ꯁ꯭ꯇꯥꯔꯠ ꯇꯧꯕ ꯃꯇꯝꯗꯗꯤ ꯒꯥꯔꯤꯗꯨ ꯁ꯭ꯇꯥꯔꯠ ꯍꯧꯔꯝꯃꯤ ꯖꯤꯞꯁꯤ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯆꯥꯟꯅꯕꯥꯕꯇ ꯊꯥꯒꯠꯆꯔꯤ ꯅꯪꯅ ꯃꯤꯅꯤꯠ ꯑꯃꯒꯤ ꯃꯅꯨꯡꯗ ꯌꯥꯍꯜꯂꯦ ꯆꯥꯟꯅꯕꯥꯕꯅ ꯃꯁꯤꯗꯤ ꯑꯩꯒꯤ ꯊꯕꯛꯅꯤ ꯍꯥꯏꯔꯝꯂꯒ ꯄꯋꯟ ꯈꯣꯏꯕꯨ ꯄꯨꯗꯨꯅ ꯆꯠꯀꯦ ꯇꯧꯔꯝꯃꯤ ꯃꯗꯨꯗ ꯖꯤꯞ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯈꯣꯏ ꯑꯁꯣꯝꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯇꯣꯏ ꯑꯣꯏꯔꯗꯤ ꯑꯩꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯁꯦ ꯌꯥꯕ꯭ꯔꯥ ꯃꯁꯤ ꯍꯥꯏꯔꯛꯅꯕꯅꯤ ꯆꯥꯟꯅꯕꯥꯕꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯃꯌꯥꯝ ꯑꯁꯤ ꯏꯔꯨꯖꯅꯤꯡꯕꯗ ꯊꯣꯡꯒꯥ ꯇꯦꯛꯄ ꯍꯥꯏꯕꯗꯨꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯖꯤꯞ ꯑꯗꯨ ꯇꯣꯡꯂꯒ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯖꯤꯞ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯨꯅꯤꯗ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯍꯥꯏꯅ ꯍꯪꯂꯛꯂꯝꯃꯤ ꯆꯥꯟꯅꯕꯥꯕꯅ ꯃꯍꯥꯛ ꯋꯥ ꯉꯥꯡꯕ ꯉꯝꯗꯦ ꯖꯤꯞ ꯊꯧꯕ ꯅꯨꯄꯥ ꯑꯗꯨꯅ ꯑꯣ ꯃꯃꯥꯗꯤ ꯀꯔꯤ ꯈꯜꯂꯤꯒꯦ ꯗꯣꯛꯇꯔꯅꯗꯤ ꯀꯔꯤ ꯍꯥꯏꯔꯤ ꯍꯥꯏꯅ ꯄꯋꯟꯗ ꯍꯪꯂꯝꯃꯤ ꯅꯨꯄꯥ ꯑꯁꯤꯒꯤ ꯋꯥꯈꯟꯗꯗꯤ ꯄꯋꯟ ꯑꯁꯤ ꯃꯨꯅꯤꯒꯤ ꯃꯃꯥꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕꯅꯤ ꯆꯥꯟꯅꯕꯥꯕꯅ ꯃꯃꯥꯁꯨ ꯃꯔꯣꯜ ꯊꯣꯛꯇꯦ ꯃꯈꯣꯏ ꯑꯅꯤ ꯆꯞ ꯃꯥꯟꯅꯩ ꯃꯁꯤ ꯍꯤꯔꯤꯗꯤꯇꯤꯅꯤ ꯑꯗꯣ ꯅꯪꯗꯤ ꯈꯅꯦꯋꯥꯜ ꯂꯣꯝꯗ ꯆꯠꯀꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯅ ꯅꯨꯄꯥꯗꯨꯗ ꯍꯪꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯩꯁꯨ ꯅꯨꯡꯁꯥ ꯊꯤꯔꯨꯅꯨ ꯑꯩ ꯅꯈꯣꯏꯕꯨ ꯌꯨꯝ ꯌꯧꯅꯕ ꯊꯤꯟꯒꯅꯤ ꯆꯥꯟꯅꯕꯥꯕꯅ ꯌꯥꯔꯅꯤ ꯍꯥꯏꯋꯦꯗ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦ ꯅꯨꯄꯥ ꯑꯗꯨꯅ ꯑꯩ ꯁꯤꯐꯥꯏ ꯑꯃꯗ ꯅꯈꯣꯏꯕꯨ ꯌꯨꯝ ꯌꯧꯅꯕ ꯊꯤꯜꯍꯟꯒꯦ ꯆꯥꯟꯅꯕꯥꯕꯅ ꯁꯤꯐꯥꯏ ꯄꯜꯂꯛꯄꯗ ꯁꯤꯐꯥꯏ ꯀꯔꯤꯒꯤ ꯁꯤꯐꯥꯏꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯒꯤ ꯏꯟꯁꯄꯦꯛꯇꯔꯅꯤ ꯉꯁꯤ ꯃꯍꯥꯛ ꯁꯨꯇꯤ ꯂꯧꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯃꯨꯛ ꯍꯜꯂꯛꯇꯕ ꯌꯥꯗ꯭ꯔꯦ ꯏꯃꯔꯖꯦꯟꯁꯤ ꯑꯃ ꯂꯩꯔꯦ ꯍꯥꯏ ꯆꯥꯟꯅꯕꯥꯕꯅ ꯏꯃꯔꯖꯦꯟꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯪꯂꯝꯃꯤ ꯅꯨꯄꯥ ꯑꯗꯨꯅ ꯏꯟꯗꯤꯌꯥꯗꯒꯤ ꯑꯔꯣꯟꯕ ꯁ꯭ꯄꯥꯏ ꯄꯥꯎꯃꯤ ꯈꯔ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯦ ꯍꯥꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯥꯟꯅꯕꯥꯕꯀꯤ ꯀꯦꯃꯦꯔꯥꯃꯦꯟ ꯀꯥꯃꯤꯟ ꯖꯨꯁꯨꯞꯄꯨ ꯍꯥꯃꯤꯗ ꯁꯥꯔꯅ ꯐꯨꯔꯒ ꯆꯥꯟꯅꯕꯥꯕ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯀꯦꯃꯦꯔꯥꯃꯦꯟ ꯀꯥꯃꯤꯟ ꯖꯨꯁꯨꯞꯇꯤ ꯈꯪꯗꯕꯅꯤꯅ ꯈꯪꯗꯦ ꯃꯍꯥꯛ ꯕꯁ ꯑꯗꯨꯗ ꯇꯣꯡꯈꯤꯕꯗꯒꯤ ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯊꯝꯈ꯭ꯔꯦ ꯍꯥꯏꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯝꯃꯤ ꯍꯥꯃꯤꯗ ꯁꯥꯔꯅ ꯆꯥꯟꯅꯕꯥꯕꯇ ꯑꯃꯨꯛꯀ ꯐꯣꯟ ꯇꯧ ꯍꯥꯏꯅ ꯐꯣꯟ ꯇꯧꯍꯟꯕꯗꯁꯨ ꯆꯥꯟꯅꯕꯥꯕꯀꯤ ꯐꯣꯟ ꯑꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯋꯟ ꯈꯣꯏꯁꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗ ꯌꯧꯔꯛꯂꯝꯃꯤ ꯃꯈꯣꯏꯕꯨ ꯄꯨꯔꯛꯄ ꯏꯟꯁꯄꯦꯛꯇꯔ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯗ꯭ꯔꯥꯏꯚꯔ ꯍꯁꯟ ꯀꯧꯕ ꯅꯨꯄꯥ ꯑꯃꯗ ꯆꯥꯟꯅꯕꯥꯕ ꯈꯣꯏꯁꯦ ꯈꯅꯦꯋꯥꯟꯗꯒꯤꯅꯤ ꯃꯈꯣꯏꯕꯨ ꯌꯨꯝ ꯌꯧꯅꯕ ꯊꯤꯟꯕꯤꯔꯝꯃꯨ ꯆꯥꯟꯅꯕꯥꯕ
ꯈꯥꯅꯦꯋꯥꯟ ꯌꯧꯔ ꯐꯥꯎꯕ ꯃꯍꯥꯛꯀꯤ ꯌꯨꯝ ꯑꯃꯗꯤ ꯂꯩꯀꯥꯏ ꯅꯠꯇꯕꯅꯤꯅ ꯀꯩꯗꯧꯁꯤꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯈꯟꯖꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯗ꯭ꯔꯥꯏꯚꯔ ꯍꯔꯁꯟꯅ ꯆꯥꯅꯕꯥꯕꯇ ꯅꯈꯣꯏꯒꯤ ꯌꯨꯝ ꯑꯗꯨꯕꯨ ꯀꯗꯥꯋꯥꯏꯗꯅꯣ ꯌꯧꯗ꯭ꯔꯤꯕꯔꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯆꯥꯅꯕꯥꯕ ꯈꯨꯝꯐꯝ ꯈꯪꯗꯕꯗꯒꯤ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯗꯕ ꯀꯨꯏꯔꯦ, ꯅꯨꯄꯤ ꯍꯦꯛ ꯊꯤꯕꯗꯒꯤ ꯍꯥꯏꯅ ꯍꯥꯏꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯅ ꯁꯨꯈꯪꯁꯨ ꯈꯪꯗꯕ ꯊꯣꯡꯒꯥꯜ ꯑꯃꯗ ꯃꯁꯤꯅꯤ, ꯃꯁꯤꯗ ꯈꯥꯝꯕꯤꯔꯣ ꯍꯥꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯥꯏꯒꯤ ꯏꯟꯁꯄꯦꯛꯇꯔ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯁ꯭ꯇꯦꯁꯟ ꯑꯗꯨꯒꯤ ꯑꯣꯄꯦꯔꯦꯇꯔ ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯦꯗꯀ꯭ꯋꯥꯇꯔꯗꯒꯤ ꯑꯔꯣꯟꯕ ꯄꯥꯎꯃꯤꯁꯤꯡ ꯑꯗꯨꯒꯤ ꯀꯔꯤ ꯀꯔꯤ ꯄꯥꯎꯁꯤꯡ ꯍꯥꯏꯔꯛꯄꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯣꯄꯦꯔꯦꯇꯔ ꯑꯗꯨꯅ ꯏꯟꯗꯤꯌꯥꯗꯒꯤ ꯑꯔꯣꯟꯕ ꯄꯥꯎꯃꯤ ꯑꯗꯨꯒꯤ ꯃꯃꯤꯡ ꯄꯋꯟ ꯑꯦꯂꯥꯏꯁ ꯕꯖꯔꯪꯒꯤ ꯀꯧꯏ, ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯣꯀꯦꯜ ꯖꯔꯅꯦꯂꯤꯁ ꯃꯃꯤꯡꯅ ꯆꯥꯅꯕꯥꯕ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯆꯥꯅꯕꯥꯕꯅ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯌꯨꯝꯅꯤ ꯍꯥꯏꯅ ꯆꯪꯁꯤꯟꯅꯒꯦ ꯇꯧꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯕꯨ ꯑꯍꯜ ꯑꯃ ꯊꯣꯔꯛꯂꯝꯃꯤ꯫ ꯆꯥꯅꯕꯥꯕ ꯃꯁꯛ ꯈꯪꯗꯕ ꯑꯍꯜ ꯑꯗꯨꯗ ꯏꯀꯨꯕꯣꯛ ꯍꯥꯏꯅ ꯀꯧꯁꯤꯜꯂꯒ ꯃꯨꯅꯤꯕꯨ ꯃꯍꯥꯛꯀꯤ ꯃꯁꯨꯅꯤ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯂꯝꯃꯤ꯫ ꯃꯨꯅꯤꯁꯨ ꯃꯍꯥꯛꯀꯤ ꯃꯄꯨ ꯁꯥꯗꯨꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯑꯍꯜ ꯑꯗꯨꯒꯤ ꯃꯈꯨꯠ ꯐꯥꯎꯕ ꯆꯨꯞꯄꯤꯔꯝꯃꯤ꯫ ꯑꯍꯜ ꯑꯗꯨ ꯀꯣꯛ ꯉꯥꯎꯔꯝꯃꯤ꯫ ꯀꯗꯥꯏꯗꯒꯤ ꯑꯉꯥꯡꯅꯣ, ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤ ꯂꯩꯇꯦ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯆꯥꯅꯕꯥꯕꯅ ꯇꯟꯖꯥ ꯑꯁꯤ ꯂꯧꯔꯗꯨꯅ ꯂꯝꯕꯤ ꯑꯁꯤꯗ ꯑꯩꯈꯣꯏꯕꯨ ꯆꯩꯗ꯭ꯔꯕꯁꯨ ꯏꯃꯨꯡꯗ ꯉꯥꯡꯅꯁꯦ ꯍꯥꯏꯅ ꯀꯔꯤꯁꯨ ꯈꯪꯖꯗꯕ ꯑꯍꯜ ꯑꯗꯨꯕꯨ ꯅꯝꯗꯨꯅ ꯒꯦꯠ ꯃꯅꯨꯡꯗ ꯄꯨꯁꯤꯟꯕꯤꯈꯤꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯉꯁꯥꯏꯒꯤ ꯑꯣꯄꯦꯔꯦꯇꯔ ꯑꯗꯨꯅ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯁꯨ ꯌꯥꯎꯈꯤ ꯍꯥꯏ꯫ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯆꯍꯤ ꯀꯌꯥꯃꯨꯛꯀꯤ ꯑꯉꯥꯡꯅꯣ? ꯑꯣꯄꯦꯔꯦꯇꯔ ꯑꯗꯨꯅ ꯆꯍꯤ 5, 6, 7 ꯃꯨꯛꯀꯤ, ꯑꯗꯨꯒ ꯃꯔꯣꯜꯁꯨ ꯊꯣꯛꯇꯦ꯫ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯃꯔꯣꯟ ꯊꯣꯛꯇꯕ? ꯑꯣꯄꯦꯔꯦꯇꯔ ꯑꯗꯨꯅ ꯍꯣꯏ꯫ ꯏꯟꯁꯄꯦꯛꯇꯔ ꯑꯗꯨꯅ ꯑꯗꯨꯗꯤ ꯍꯁꯟꯗ ꯌꯥꯝ ꯊꯨꯅ ꯐꯣꯟ ꯇꯧꯈ꯭ꯔꯣ꯫ ꯍꯁꯟ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯆꯥꯅꯕꯥꯕ ꯈꯣꯏꯕꯨ ꯊꯤꯜꯂꯛꯄ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯕꯨꯅꯤ꯫ ꯍꯁꯟꯅ ꯉꯁꯥꯏꯒꯤ ꯃꯥꯅ ꯆꯥꯅꯕꯥꯕ ꯈꯣꯏꯕꯨ ꯊꯤꯜꯂꯝꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ, ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯒꯤ ꯑꯍꯜ ꯑꯗꯨꯕꯨ ꯀꯧꯊꯣꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯊꯣꯔꯛꯏ꯫ ꯍꯁꯟꯅ ꯀꯗꯥꯏꯅꯣ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯒ ꯅꯌꯥꯒꯗꯤ? ꯑꯍꯜ ꯑꯗꯨꯅ ꯀꯗꯥꯏꯗꯒꯤ ꯏꯆꯥꯅꯨꯄꯤꯒ ꯏꯌꯥꯒꯅꯣ, ꯑꯩꯒꯤ ꯏꯆꯥꯁꯨ ꯏꯌꯥꯁꯨ ꯑꯃꯠꯇ ꯂꯩꯇꯦ꯫ ꯍꯁꯟꯅ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯒꯦ ꯅꯪꯒ ꯆꯪꯃꯤꯟꯅꯈꯤꯕ ꯅꯆꯥꯅꯨꯄꯤꯒ ꯅꯌꯥꯒꯗꯣ? ꯑꯍꯜ ꯑꯗꯨꯅ ꯃꯥ ꯈꯪꯗꯦ, ꯅꯪꯅ ꯆꯠꯈꯤꯕꯒ ꯃꯈꯣꯏꯁꯨ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯌꯥꯝꯅ ꯐꯖꯔꯕ ꯏꯁꯩ ꯑꯃ ꯁꯛꯅ ꯁꯛꯅ ꯃꯐꯝ ꯀꯌꯥ ꯂꯥꯟꯗꯨꯅ ꯂꯥꯛꯄꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏ ꯍꯣꯇꯦꯜ ꯑꯃꯗ ꯆꯥ ꯊꯛꯇꯨꯅ ꯄꯣꯊꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯄꯋꯟꯅ ꯃꯨꯅꯤꯕꯨ ꯄꯨꯂꯤꯁꯇ ꯁꯤꯟꯅꯈ꯭ꯔꯒ ꯃꯥꯅ ꯁꯦꯂꯦꯟꯗꯔ ꯇꯧꯒꯦ ꯍꯥꯏꯅ ꯆꯥꯅꯕꯥꯕꯇ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯅꯕꯥꯕꯅꯗꯤ ꯌꯥꯔꯝꯗꯦ, ꯃꯔꯝꯗꯤ ꯄꯋꯟꯕꯨ ꯖꯦꯟꯗ ꯊꯝꯕꯤꯈ꯭ꯔꯅꯤ, ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯃꯨꯅꯤꯒꯤ ꯌꯨꯝ ꯂꯩꯐꯝ ꯅꯣꯡ ꯅꯤꯅꯤ ꯊꯤꯕꯤꯔꯝꯒꯅꯤ, ꯑꯗꯨꯒ ꯐꯪꯗ꯭ꯔꯦ ꯍꯥꯏꯅ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯈꯤꯅꯤ꯫ ꯅꯪ ꯃꯨꯅꯤꯕꯨ ꯃꯌꯨꯝ ꯌꯧꯅꯕ ꯊꯤꯟꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ? ꯅꯪꯒꯤ ꯄꯥꯝꯕꯩ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯇꯤꯚꯤ ꯑꯁꯤꯈꯛꯇꯅꯤ꯫ ꯆꯥꯅꯕꯥꯕꯅ ꯄꯋꯟꯒꯤ ꯄꯥꯎ ꯑꯁꯤꯕꯨ ꯍꯥꯞꯄꯤꯅꯕ ꯇꯤꯚꯤ ꯆꯦꯅꯦꯜꯁꯤꯡꯗ ꯐꯣꯟ ꯇꯧꯔꯝꯃꯤ, ꯑꯗꯨꯕꯨ ꯑꯃꯠꯇ ꯌꯥꯕꯤꯔꯛꯂꯝꯗꯦ꯫ ꯇꯤꯚꯤ ꯆꯦꯅꯦꯜꯒꯤ ꯃꯤꯁꯤꯡꯅꯗꯤ ꯄꯋꯟꯕꯨ ꯏꯁꯄꯥꯏꯅꯤ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯄꯋꯟꯅ ꯆꯥꯅꯕꯥꯕꯇ ꯍꯖꯔꯠ ꯑꯃꯤꯟ ꯁꯥꯍ ꯏꯁꯔꯤꯟ ꯍꯥꯏꯔꯤꯁꯦ ꯀꯔꯤꯅꯣ? ꯏꯁꯔꯤꯟ ꯍꯥꯏꯕꯗꯤ ꯂꯥꯏꯁꯣꯟ ꯏꯁꯩ꯫ ꯆꯥꯅꯕꯥꯕꯅ ꯃꯁꯤ ꯃꯌꯥꯝꯅꯗꯤ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯐꯪꯍꯜꯂꯤ ꯍꯥꯏ꯫ ꯄꯋꯟꯅ ꯑꯩꯈꯣꯏꯁꯨ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯕ ꯌꯥꯕ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯆꯥꯅꯕꯥꯕꯅ ꯅꯣꯛꯂꯒ ꯃꯇꯝ ꯄꯨꯝꯕꯗ ꯅꯪꯅ ꯏꯁꯔꯤꯟ ꯃꯣꯛ ꯎꯕꯗ ꯆꯦꯟꯈꯤꯕꯗꯥꯏꯅꯦ, ꯅꯤꯡꯁꯤꯡꯂꯤꯕꯔꯥ? ꯃꯃꯥꯡꯗ ꯅꯪꯅ ꯑꯂꯤꯄꯨꯔꯒꯤ ꯃꯣꯛꯇ ꯇꯧꯈꯤꯕꯗꯣ, ꯅꯪꯅ ꯕꯨꯠ ꯑꯃ ꯎꯅꯔꯨꯕꯗꯨ ꯉꯥꯏ ꯆꯦꯟꯈ꯭ꯔꯤꯕ꯫ ꯄꯋꯟꯅ ꯃꯍꯥꯛ ꯃꯨꯅꯤꯒꯤꯗꯃꯛ ꯈꯜꯂꯒ ꯂꯥꯏꯁꯣꯟ ꯏꯁꯩ ꯇꯥꯕ ꯆꯠꯅꯤꯡꯉꯤ꯫ ꯆꯥꯅꯕꯥꯕꯅ ꯍꯌꯦꯡ ꯉꯟꯅ ꯕꯁꯇ ꯆꯠꯂꯁꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯀꯥꯃꯤꯟ ꯖꯨꯁꯨꯞꯅ ꯆꯥꯅꯕꯥꯕꯇ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ꯫ ꯆꯥꯅꯕꯥꯕꯁꯨ ꯀꯥꯃꯤꯟꯒꯤ ꯐꯣꯜ ꯑꯗꯨꯕꯨ ꯑꯣꯛꯂꯝꯃꯤ꯫ ꯀꯥꯃꯤꯟꯅ ꯆꯥꯅꯕꯥꯕ ꯚꯥꯏ, ꯅꯪꯒꯤ ꯈꯟꯕꯗ ꯑꯩꯗꯤ ꯌꯥꯝꯅ ꯄꯥꯈꯠꯂꯤ, ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯆꯥꯅꯕꯥꯕꯅ ꯀꯥꯃꯤꯟꯗ ꯅꯪꯒꯤ ꯅꯅꯥꯛꯇ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ? ꯀꯥꯃꯤꯟꯅ ꯀꯅꯥꯁꯨ ꯂꯩꯇꯦ, ꯅꯪ ꯏꯁꯄꯥꯏ ꯑꯔꯣꯟꯕ ꯄꯥꯎꯃꯤ ꯑꯗꯨꯒ ꯄꯨꯟꯅ ꯂꯩꯔꯤꯕ꯭ꯔꯥ ꯍꯪꯂꯝꯃꯤ꯫ ꯆꯥꯅꯕꯥꯕꯅ ꯍꯣꯏ, ꯃꯍꯥꯛ ꯑꯔꯣꯟꯕ ꯄꯥꯎꯃꯤ ꯏꯁꯄꯥꯏ ꯑꯃ ꯅꯠꯂꯝꯗ꯭ꯔꯦ, ꯃꯤꯆꯝꯅꯤ꯫ ꯑꯋꯥꯕ ꯇꯥꯔꯕ ꯑꯉꯥꯡ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯃꯌꯨꯝꯗ ꯊꯤꯟꯕꯤꯕ ꯂꯥꯛꯄ ꯈꯛꯇꯅꯤ꯫ ꯀꯥꯃꯤꯟꯅ ꯅꯪ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯒꯦ? ꯆꯥꯅꯕꯥꯕꯅ ꯃꯈꯣꯏ ꯍꯌꯦꯡ ꯍꯖꯔꯠ ꯑꯃꯤꯟ ꯁꯥꯍ ꯌꯥꯎꯕ ꯆꯠꯂꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯈꯣꯏ ꯕꯁ ꯇꯣꯡꯗꯨꯅ ꯍꯖꯔꯠ ꯑꯃꯤꯟ ꯁꯥꯍ ꯌꯥꯎꯕ ꯆꯠꯂꯝꯃꯤ꯫ ꯍꯖꯔꯠ ꯑꯃꯤꯟ ꯁꯥꯍ ꯄꯥꯡꯊꯣꯛꯂꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯈꯣꯏ ꯌꯧꯔꯛꯂꯝꯃꯤ꯫ ꯆꯥꯅꯕꯥꯕꯅ ꯄꯋꯟꯗ ꯅꯪ ꯆꯪꯂꯝꯃꯣ, ꯑꯩꯁꯨ ꯆꯪꯂꯛꯀꯅꯤ꯫ ꯄꯋꯟꯅ ꯅꯪ ꯀꯗꯥꯏ ꯆꯠꯇꯣꯏꯅꯣ? ꯆꯥꯅꯕꯥꯕꯅ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ ꯅꯪ ꯍꯥꯟꯅ ꯆꯪꯉꯝꯃꯣꯏꯅ꯫ ꯃꯐꯝ ꯑꯗꯨꯗ ꯃꯃꯤꯡ ꯂꯩꯔꯕ ꯁꯤꯡꯒꯔ ꯑꯗꯝ ꯁꯃꯤꯅ ꯐꯖꯔꯕ ꯂꯥꯏꯁꯣꯟ ꯏꯁꯩ ꯑꯃ ꯁꯛꯂꯝꯃꯤ꯫ ꯄꯋꯟꯁꯨ ꯃꯨꯅꯤꯕꯨ ꯄꯣꯔꯒ ꯂꯥꯏꯁꯣꯟ ꯏꯁꯩ ꯑꯗꯨꯕꯨ ꯇꯥꯕ ꯆꯪꯂꯝꯃꯤ, ꯑꯗꯨꯒ ꯆꯥꯅꯕꯥꯕꯅ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯂꯝꯃꯤ꯫ ꯉꯁꯤ ꯑꯩꯅ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯅꯈꯣꯏꯗ ꯋꯥꯔꯤ ꯑꯃ ꯂꯤꯒꯦ꯫ ꯃꯤꯑꯣꯏ ꯑꯃ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯚꯤꯖꯥ ꯌꯥꯎꯗꯅ ꯕꯣꯔꯗꯔꯒꯤ ꯐꯦꯟꯁꯤꯡ ꯃꯈꯥꯗꯒꯤ ꯆꯪꯂꯛꯏ꯫ ꯃꯥꯒꯤ ꯃꯃꯤꯡꯅ ꯕꯖꯔꯪꯒꯤ ꯀꯧꯏ꯫ ꯄꯨꯂꯤꯁꯁꯤꯡꯅꯗꯤ ꯑꯩꯕꯨ ꯊꯥꯖꯕꯤꯗ꯭ꯔꯦ꯫ ꯕꯖꯔꯪꯒꯤꯕꯨ ꯃꯈꯣꯏꯅ ꯏꯟꯗꯤꯌꯥꯒꯤ ꯑꯔꯣꯟꯕ ꯄꯥꯎꯃꯤ ꯏꯁꯄꯥꯏ ꯑꯃꯅꯤ ꯍꯥꯏꯅ ꯈꯜꯂꯤ, ꯑꯗꯨꯕꯨ ꯑꯩ ꯈꯪꯏ
mahak aronba paumi spy ama natte haiba karigi mahakna aikhoigi leibakta laklibano mahakna kari pami Bajarangi asi aigumba nangumba asamba mi amani mahakna mafam asida hiram amakhaktagi lakpani madudi minungsi magi chahi taruk tamak shuribi Pakistan gi Pakistan macha marol su thukchadabi nupi macha amagi damakni mahakna nupi macha asi mama mapadagi tokhaina India da tahoroba matungda thengnabani matam aduda mahakna angang nupi macha asibu mama mapada sinanaba phanakan honarabasu mai pakpa ngamde Bajarangi na wakhalla makhali madudi mahak masana angang nupi macha asibu magi mama mapada sinage haina senen khudimaknasu masigi wari asibu lau haiba yadre makoina masibu oiroidaba potni haibire kana amatana masibu interest leitrabara mayamna nungsibiduna Bajarangi Baijanbu mateng pangbiu mahakna angang asigi mayum thibada amadi mahakpu tekta kaida magi lebakta amu halankhisi pawan munibu magi tabakta tumhalaga laison isai adubu pukning changna tarami aduga matam adu nungsasu yamna kana sarami maram aduna pawanna munigi mamaida nungsana yeidanabagi phi ama kupsin birami talak aduda mafam aduda munigi mamara siasu laklami aduga chana babna dukal amada famlaga mana namkiba semkiba video sing adubu internet ta thagatlami talak aduda chana babna ure madudi magi cameraman kamin police singa loinana makhoibu thirakle haibasi chana bab dukal adudagi pawonna leiriba mafam aduda police singna yaudringai mana hana pawngi manakta yaunava yumlak leirak sorok pungphau phauraga selaklami pawondi laison isai adubu pukning changna tarubadagi mapi phauba tarami chana babna selakpada munigi mamara siaga thingjinarami nakalamoromda police sing adusu pawongi manakta yausilaklami adubu chana babna chensilaklaga pawonda police lakle satlasi haina laison isai sakpham adudagi puthokirami talak aduda mafam aduda police sing adu yausilaklami adubu mafam aduda pawan khoide leiramdre police sing adusu koithi thirami phangdabadagi kaminda hamid sarna chana babta phone taw hairami kaminna chana babta phone tawrami chana babna phone tawrole hairaga phone adubu oklamde matam aduda pawanna phone adu o hairami chana babsu phone adubu oklami kaminna chanbai laison isai taba satni haibadu satpro hanglami chana babna ai ngarang ahing munigi lai khurumba satle haina hasinarami pawonnadi oidaba wangange haina chana babta hairami numidangi matamda chana bab ngasai mana namkiba semkiba video adubu yenglami pawondi chana babna tawriba semliba video asi wakhal taramde maram aduna masigi matangda hanglami chana babna internet haibasi yamna powerful oiba khuju khulaini masina ikhoida mateng chawna panggadoribani pawonna munida video yengingbra hanglami munisu hoi haina mangak hairami chana babna video adu hawbadagi tharaklami matamduda munina magi mamabu urami munina video adu amukka singkhatlo haina ingitawrami pawonna kari tawre muni chana babta video adu singkhatlo hairami video adu hawbadagi thaba matamda munigi mamara siana camera mamangda satkhiba urami muni mamabu ubadagi ingitawrami maduda pawonna masi khangbra muni masi nangi imara haina hanglami munina hoi mani haina ingitawrami pawonna video adu amuka hawbadagi tharao hairami video adu hawbadagi tharakpa matamda munigi mamara siana bus dagi kumtharakpa adubu urami pawonna chanbai mahak pung kayada karamba bus dagi kumtharakpage haiba yeng chana babna karibandagini chaurakna pung 9 makhai mukta laklamba yai mathangi ayuki pung 9 makhai taba matamda ngarangi bus adu laklami pawonna bus driver aduda bus asi kadai dagi lakpano hanglami bus driver aduna nang karamba mafamda satpa pamlibano hanglami pawonna aikhoi bus asi kadai dagi lakpano haiba khangba pami bus driver aduna nakhoi miram gi mi mali chana babna miram tokho bus asi kadai dagi lakpano hana hairao bus driver aduna Jahanabad pawonna munida nangi lamla haina hanglami munina natte driver aduna adudagi khara laaga उर्सेल munina natte driver aduna adugi mathangda Karismabad pawonna Karismabad munina natte driver aduna Sultanpur district pawonna Sultanpur district munina hoi hain ingitawrami pawol amadi chanabab munigi lamaming khangba sida yamna harawrami harawba henmanbadagi driver adugi makhut phawba chuplami mayamdi nungaibidabra munigi lam phangbase nakal amaromda police amana Hamid Sarda chanababna internet ta thagalakpa video ni haini yenghalami video adubu ubada Hamid Sarna masidi Hajar Amin Shahagi mafamni draga natte Hamid Sarna makhoi mafam asida leite aduna
ꯃꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯐꯝ ꯑꯗꯨꯋꯥꯏꯒꯤ ꯏꯟꯁꯄꯦꯛꯇꯔꯁꯤꯡꯗ ꯊꯥꯈꯣ ꯑꯗꯨꯒ ꯕꯁ ꯇ꯭ꯔꯛ ꯒꯥꯔꯤ ꯈꯨꯗꯤꯡꯃꯛ ꯃꯈꯣꯏꯕꯨ ꯆꯦꯛ ꯇꯧ ꯍꯥꯏꯌꯨ ꯅꯥꯀꯜ ꯑꯃꯗ ꯄꯋꯟ ꯈꯣꯏ ꯕꯁ ꯇꯣꯡꯗꯨꯅ ꯃꯨꯅꯤ ꯈꯣꯏꯒꯤ ꯂꯩꯀꯥꯏ ꯌꯧꯔꯛꯂꯝꯃꯤ ꯃꯨꯅꯤ ꯃꯥꯒꯤ ꯃꯇꯝ ꯀꯨꯏꯅ ꯊꯥꯗꯣꯛꯂꯨꯔꯕ ꯂꯩꯀꯥꯏ ꯑꯗꯨꯕꯨ ꯕꯁꯀꯤ ꯊꯣꯡꯅꯥꯎꯗꯒꯤ ꯌꯦꯡꯖꯔꯝꯃꯤ ꯇꯥꯂꯛ ꯑꯗꯨꯗ ꯆꯥꯟꯅꯕꯥꯞꯅ ꯕꯁ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯕꯁꯁꯤꯡ ꯒꯥꯔꯤꯁꯤꯡ ꯈꯥꯝꯂꯒ ꯄꯨꯂꯤꯁꯅ ꯆꯦꯛ ꯇꯧꯕ ꯎꯔꯝꯃꯤ ꯄꯋꯟꯅ ꯃꯇꯥꯡ ꯑꯁꯤꯗ ꯀꯣꯛ ꯑꯃ ꯁꯤꯖꯤꯟꯅꯔꯝꯃꯤ ꯃꯗꯨꯗꯤ ꯃꯥ ꯍꯥꯟꯅ ꯆꯦꯛ ꯇꯧꯕ ꯆꯪꯂꯒ ꯆꯦꯛ ꯇꯧꯔꯤꯕ ꯄꯨꯂꯤꯁ ꯑꯗꯨꯕꯨ ꯏꯟꯊꯨꯔꯝꯂꯒ ꯃꯥꯅ ꯆꯦꯟꯈꯤꯔꯝꯃꯤ ꯄꯋꯟꯅ ꯆꯦꯟꯈꯤꯕꯗꯒꯤ ꯆꯦꯛ ꯇꯧꯐꯝꯗ ꯂꯩꯔꯝꯕ ꯄꯨꯂꯤꯁꯁꯤꯡ ꯂꯣꯏꯅ ꯄꯋꯟꯕꯨ ꯐꯥꯅꯕ ꯆꯦꯟꯅꯈꯤꯔꯝꯃꯤ ꯇꯥꯂꯛ ꯑꯁꯤ ꯌꯦꯡꯂꯒ ꯆꯥꯟꯅꯕꯥꯞꯅ ꯃꯨꯅꯤꯕꯨ ꯃꯈꯨꯠ ꯁꯝꯂꯒ ꯃꯨꯅꯤꯒꯤ ꯌꯨꯝꯂꯣꯝꯗ ꯂꯥꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯄꯋꯟꯕꯨ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨꯅ ꯐꯥꯔꯒ ꯐꯨꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯃꯨꯅꯤꯒꯤ ꯃꯃꯥ ꯔꯁꯤꯌꯥꯅ ꯃꯈꯣꯏꯒꯤ ꯌꯥꯎ ꯃꯆꯤꯟꯖꯥꯛ ꯄꯤꯖꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯃꯨꯅꯤꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯇꯝꯅ ꯆꯦꯜꯂꯛꯄ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯃꯥ ꯔꯁꯤꯌꯥꯅ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯨꯅꯤꯒꯤ ꯃꯇꯨꯡꯗ ꯆꯥꯟꯅꯕꯥꯞꯅ ꯚꯤꯗꯤꯑꯣ ꯅꯝꯂꯒ ꯇꯥꯟꯅꯔꯛꯏ ꯇꯥꯂꯛ ꯑꯁꯤꯗ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯁꯨꯔꯗ ꯏꯁꯩ ꯑꯃ ꯁꯛꯂꯛꯏ ꯃꯨꯅꯤꯒꯤ ꯃꯃꯥ ꯔꯁꯤꯌꯥ ꯃꯃꯪꯒ ꯆꯞ ꯃꯥꯟꯅꯔꯦ ꯏꯉꯛꯉꯛꯂꯝꯃꯤ ꯃꯍꯥꯛꯁꯨ ꯁꯍꯤꯗꯥ ꯍꯥꯏꯅ ꯂꯥꯎꯔꯒ ꯃꯨꯅꯤꯅ ꯆꯦꯜꯂꯛꯂꯤꯕ ꯃꯥꯏꯀꯩ ꯑꯗꯨꯗ ꯆꯦꯜꯂꯛꯂꯝꯃꯤ ꯅꯥꯀꯜ ꯑꯃꯗꯅ ꯄꯋꯟꯕꯨ ꯌꯥꯝ ꯇꯝꯊꯤꯅ ꯐꯨꯕꯤꯔꯝꯃꯤ ꯅꯥꯀꯜ ꯑꯃꯗꯅ ꯃꯇꯝ ꯀꯨꯏꯅ ꯊꯥꯗꯣꯛꯅꯔꯨꯔꯕ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯁꯤ ꯅꯨꯡꯁꯤꯅꯅ ꯆꯦꯠꯆꯦꯠꯅ ꯀꯣꯟꯁꯤꯟꯅꯔꯝꯃꯤ ꯅꯥꯀꯜ ꯑꯃꯗꯅ ꯄꯋꯟꯕꯨ ꯄꯨꯂꯤꯁꯅ ꯕꯠꯅ ꯁꯨꯕꯗꯒꯤ ꯆꯤꯡꯃꯥꯏ ꯑꯉꯝꯕ ꯑꯗꯨꯗꯒꯤ ꯑꯣꯟꯊꯔꯝꯃꯤ ꯆꯥꯟꯅꯕꯥꯞꯅ ꯚꯤꯗꯤꯑꯣ ꯅꯝꯂꯤꯉꯩ ꯆꯤꯡꯂꯣꯝꯗ ꯅꯣꯡꯃꯩ ꯀꯥꯞꯈꯤꯕꯒꯤ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯂꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯆꯥꯟꯅꯕꯥꯞꯅ ꯃꯃꯥꯡꯗ ꯊꯥꯒꯠꯈꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯚꯥꯏꯔꯦꯜ ꯆꯠꯂꯛꯂꯝꯃꯤ ꯚꯤꯗꯤꯑꯣ ꯑꯗꯨ ꯚꯥꯏꯔꯦꯜ ꯆꯠꯂꯛꯄꯗꯒꯤ ꯄꯋꯟꯒꯤ ꯅꯨꯡꯁꯤꯅꯖꯕꯤ ꯔꯁꯤꯀꯥꯅꯁꯨ ꯚꯤꯗꯤꯑꯣ ꯑꯗꯨꯕꯨ ꯎꯔꯝꯃꯤ ꯄꯥꯎ ꯑꯁꯤ ꯈꯕꯔꯗ ꯐꯥꯎꯕ ꯍꯦꯗꯂꯥꯏꯟ ꯇꯧꯗꯨꯅ ꯐꯣꯇꯣꯒ ꯀꯣꯟꯅꯅ ꯍꯥꯞꯂꯝꯃꯤ ꯑꯗꯨꯕꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ISIꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯗꯤ ꯄꯋꯟꯕꯨ ꯁ꯭ꯄꯥꯏꯅꯤ ꯃꯤꯆꯝ ꯅꯠꯇꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯈꯥ ꯇꯥꯕ ꯑꯣꯐꯤꯁꯥꯔꯁꯤꯡꯗ ꯍꯥꯏ ꯀꯔꯤꯅꯣ ꯄ꯭ꯔꯦꯁ ꯃꯤꯗꯤꯌꯥꯁꯤꯡꯁꯤꯕꯨ ꯃꯤꯆꯝ ꯑꯃ ꯑꯣꯏꯅ ꯈꯜꯍꯜꯂꯦ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯃꯈꯣꯏꯒꯤ ꯑꯣꯏꯅꯗꯤ ꯄꯋꯟꯕꯨ ꯏꯟꯗꯤꯌꯥꯒꯤ ꯑꯔꯣꯟꯕ ꯄꯥꯎꯃꯤ ꯁ꯭ꯄꯥꯏ ꯑꯃꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ ꯑꯇꯣꯞꯄ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯑꯗꯨꯕꯨ ꯁꯥꯔ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥꯅꯗꯤ ꯀꯟꯐꯥꯔꯝ ꯑꯣꯏꯔꯦ ꯑꯉꯥꯡ ꯑꯗꯨ ꯏꯟꯗꯤꯌꯥꯗ ꯃꯃꯥꯗꯒꯤ ꯇꯣꯉꯥꯟ ꯇꯥꯍꯧꯕꯅꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅꯗꯤ ꯌꯥꯅꯤꯡꯂꯝꯗꯦ ꯄꯋꯟꯕꯨ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯄꯥꯏꯅꯤ ꯍꯥꯏꯅ ꯑꯦꯃꯤꯠ ꯇꯧꯈꯣ ꯍꯥꯏꯔꯝꯃꯤ ꯍꯃꯤꯠ ꯁꯥꯔꯅ ꯏꯟꯗꯤꯌꯥꯗ ꯃꯈꯣꯏꯒꯤ ꯃꯤ ꯊꯥꯔꯒ ꯄꯋꯟꯒꯤ ꯃꯔꯝꯗ ꯄꯥꯎ ꯊꯨꯅ ꯂꯧꯔꯛꯑꯣ ꯍꯥꯏꯔꯝꯃꯤ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯄꯥ ꯑꯃ ꯏꯟꯗꯤꯌꯥꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯄꯋꯟꯒꯤ ꯃꯔꯝꯗ ꯊꯤꯕ ꯂꯥꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯄꯋꯟꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯝꯃꯤ ꯍꯃꯤꯠ ꯁꯥꯔꯅ ꯄꯋꯟꯁꯤ ꯃꯤꯆꯝ ꯑꯃꯅꯤ ꯍꯥꯏꯕ ꯈꯪꯕꯗꯒꯤ ꯄꯨꯂꯤꯁꯁꯤꯡꯅ ꯄꯋꯟꯗ ꯐꯨꯔꯝꯕ ꯑꯗꯨ ꯈꯥꯝꯂꯝꯃꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯄꯋꯟ ꯑꯁꯤ ꯃꯤꯆꯝꯅꯤ ꯗꯦꯜꯂꯤꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯒꯤ ꯃꯥꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯦ ꯍꯃꯤꯠ ꯁꯥꯔꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯌꯥꯅꯤꯡꯂꯝꯗꯦ ꯄꯋꯟꯕꯨ ꯁ꯭ꯄꯥꯏꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯍꯃꯤꯠ ꯁꯥꯔꯅ ꯃꯥꯒꯤ ꯊꯕꯛ ꯍꯦꯛ ꯄꯜꯂꯛꯄꯒ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯅꯪ ꯃꯗꯨ ꯉꯝꯂꯣꯏꯗꯕ ꯑꯣꯏꯔꯕꯗꯤ ꯍꯧꯖꯤꯛ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯑꯣ ꯑꯩꯈꯣꯏꯒꯤ ꯑꯇꯣꯞꯄ ꯑꯣꯐꯤꯁꯥꯔꯁꯤꯡ ꯂꯩ ꯑꯩ ꯈꯪꯉꯦ ꯅꯪ ꯋꯥꯔꯝꯂꯅꯤ ꯃꯇꯝ ꯈꯔ ꯁꯨꯇꯤ ꯂꯧꯔꯣ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤꯔꯝꯃꯤ ꯍꯃꯤꯠ ꯁꯥꯔꯅ ꯃꯍꯥꯛꯀꯤ ꯁꯥꯔꯚꯤꯁ ꯑꯁꯤꯗ ꯃꯔꯩꯕꯥꯛꯀꯤꯗꯃꯛ ꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯊꯧꯔꯝ ꯀꯌꯥ ꯑꯃ ꯃꯥꯏ ꯄꯥꯛꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯄꯥꯀꯤꯁꯇꯥꯟꯒꯤ ꯖꯦꯜ ꯑꯁꯤꯗ ꯃꯥꯒꯤ ꯃꯄꯨꯟꯁꯤꯅ ꯂꯣꯝꯈ꯭ꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯡꯆꯠ ꯊꯤꯔꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯆꯥꯟꯅꯕꯥꯞꯇ ꯍꯃꯤꯠ ꯁꯥꯔꯅ ꯐꯣꯟ ꯇꯧꯔꯒ ꯄꯋꯟꯕꯨ ꯄꯥꯀꯤꯁꯇꯥꯟꯗꯒꯤ ꯏꯟꯗꯤꯌꯥꯗ ꯍꯜꯍꯟꯈꯤꯁꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃ ꯏꯟꯇꯔꯅꯦꯠꯇ ꯊꯥꯒꯠꯂꯛꯑꯣ ꯍꯥꯏꯔꯝꯃꯤ ꯆꯥꯟꯅꯕꯥꯞꯅ ꯚꯤꯗꯤꯑꯣ ꯑꯗꯨ ꯊꯥꯒꯠꯂꯨꯕꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯇꯤꯚꯤ ꯆꯦꯅꯦꯜ ꯄꯥꯎꯗ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯇꯤꯚꯤ ꯆꯦꯅꯦꯜ ꯄꯥꯎꯗ ꯄꯋꯟꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯍꯥꯞꯂꯛꯂꯝꯃꯤ ꯄꯥꯎ ꯑꯗꯨꯗ ꯆꯥꯟꯅꯕꯥꯞꯅ ꯅꯔꯋꯥꯟ ꯆꯦꯛꯄꯣꯁꯇ ꯍꯌꯦꯡ ꯃꯌꯥꯝ ꯄꯨꯂꯞ ꯂꯥꯛꯄꯤꯔꯣ ꯍꯥꯏꯔꯝꯃꯤ ꯄꯥꯎ ꯑꯁꯤꯕꯨ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯀꯣꯛ ꯊꯣꯡꯕ ISIꯒꯤ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯇꯥꯕꯗꯒꯤ ꯅꯔꯋꯥꯟ ꯆꯦꯛꯄꯣꯁꯠ ꯕꯣꯔꯗꯔ ꯑꯗꯨꯕꯨ ꯊꯤꯡꯖꯤꯜꯂꯨ ꯑꯗꯨꯒ ꯄꯋꯟꯕꯨ ꯃꯌꯨꯝꯗ ꯍꯜꯍꯟꯈꯤꯅꯨ ꯍꯥꯏꯔꯝꯃꯤ ꯍꯥꯏꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯔꯋꯥꯟ ꯆꯦꯛꯄꯣꯁꯠ ꯕꯣꯔꯗꯔꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯍꯨꯞꯇꯨꯅ ꯂꯥꯛꯂꯝꯃꯤ ꯄꯋꯟꯒ ꯆꯥꯟꯅꯕꯥꯞꯀ ꯊꯦꯡꯅꯔꯝꯃꯤ ꯄꯋꯟꯅ ꯆꯥꯟꯅꯕꯥꯞꯇ ꯃꯨꯅꯤꯕꯨ ꯍꯪꯂꯝꯃꯤ ꯆꯥꯟꯅꯕꯥꯞꯅ ꯑꯩꯈꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯂꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯁꯛ ꯑꯗꯨꯕꯨ ꯕ꯭ꯔꯖꯪꯕꯂꯤꯅ ꯃꯥꯏ ꯄꯥꯛꯍꯜꯂꯦ ꯑꯗꯨꯒ ꯃꯨꯅꯤꯒꯤ ꯃꯤꯡ ꯁꯍꯤꯗꯥ ꯀꯧꯔꯝꯂꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯃꯥꯒꯤ ꯃꯃꯥ ꯃꯄꯥꯒ ꯄꯨꯟꯅ ꯂꯩꯈ꯭ꯔꯦ ꯄꯋꯟ ꯑꯃꯗꯤ ꯆꯥꯟꯅꯕꯥꯞ ꯀꯞꯃꯤꯟꯅꯗꯨꯅ ꯅꯨꯡꯁꯤꯅ ꯀꯣꯟꯅꯔꯝꯃꯤ ꯍꯃꯤꯠ ꯁꯥꯔꯅ ꯊꯦꯡꯂꯦ ꯆꯠꯂꯣ ꯍꯥꯏꯅ ꯄꯋꯟꯕꯨ ꯄꯨꯔꯝꯃꯤ ꯆꯥꯟꯅꯕꯥꯞꯅ ꯑꯃꯨꯛꯀ ꯂꯥꯛꯈꯣ ꯑꯗꯨꯒ ꯍꯟꯗꯛꯇꯤ ꯐꯦꯟꯁꯤꯡꯒꯤ ꯃꯈꯥꯗꯒꯤ ꯂꯥꯛꯂꯅꯨ ꯚꯤꯖꯥ ꯂꯧꯔꯒ ꯂꯥꯛꯑꯣ ꯄꯋꯟꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯋꯥꯁꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨ ꯕꯖꯔꯪꯒꯤ ꯚꯥꯏꯖꯥꯟ ꯍꯥꯏꯅ ꯂꯣꯏꯅ ꯂꯥꯎꯅꯔꯛꯂꯝꯃꯤ ꯄꯋꯟꯕꯨ ꯍꯃꯤꯠ ꯁꯥꯔꯅ ꯃꯤ ꯃꯌꯥꯝ ꯃꯔꯛ ꯑꯗꯨꯗꯒꯤ ꯄꯨꯔꯒ ꯊꯣꯔꯛꯏ ꯑꯗꯨꯒ ꯃꯐꯝ ꯑꯗꯨꯒꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯁꯤꯐꯥꯏ ꯑꯣꯐꯤꯁꯥꯔ ꯑꯗꯨꯗ ꯒꯦꯠ ꯍꯥꯡꯗꯣꯛꯑꯣ ꯍꯥꯏꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯅꯔꯋꯥꯟ ꯆꯦꯛꯄꯣꯁꯠ ꯕꯣꯔꯗꯔꯒꯤ ꯁꯤꯐꯥꯏ ꯑꯣꯐꯤꯁꯥꯔ ꯑꯗꯨꯅ ꯁꯥꯔ ꯑꯩꯈꯣꯏꯗ ꯃꯥꯕꯨ ꯐꯥꯎ ꯍꯥꯏꯕꯒꯤ ꯑꯣꯔꯗꯔ ꯑꯃ ꯄꯤꯔꯛꯂꯦ ꯍꯃꯤꯠ ꯁꯥꯔꯅ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯒꯤ ꯄꯨꯟꯁꯤ ꯑꯁꯤꯕꯨ ꯔꯤꯛꯁ ꯂꯧꯔꯒ ꯅꯪꯒꯤ ꯃꯥꯡꯈ꯭ꯔꯕ ꯅꯆꯥꯕꯨ ꯄꯨꯔꯛꯄ ꯑꯣꯏꯔꯝꯂꯕꯗꯤ ꯅꯪ ꯒꯦꯠ ꯑꯁꯤ ꯍꯥꯡꯗꯣꯛꯂꯣꯏꯗꯧꯔꯤꯕ꯭ꯔꯥ ꯁꯤꯐꯥꯏ ꯑꯗꯨꯅ
ꯑꯩꯅ ꯒꯦꯠ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯄꯗꯤ ꯉꯝꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯕꯖꯔꯪꯒꯤ ꯚꯥꯏꯖꯥꯟ ꯍꯥꯏꯅ ꯂꯥꯎꯕ ꯂꯦꯞꯂꯝꯗꯦ꯫ ꯍꯃꯤꯗ ꯁꯥꯔꯅ, ꯅꯪ ꯃꯁꯤꯒꯤ ꯈꯣꯟꯖꯦꯜꯁꯤꯡ ꯑꯁꯤ ꯇꯥꯗꯕ꯭ꯔꯥ? ꯃꯁꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯃꯤꯌꯥꯝꯒꯤ ꯈꯣꯟꯖꯦꯜꯅꯤ꯫ ꯃꯈꯣꯏꯅ ꯆꯨꯝꯃꯤ ꯂꯥꯜꯂꯤ ꯍꯥꯏꯕꯁꯤ ꯂꯣꯏꯅ ꯈꯪꯂꯕꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯝꯃꯣꯏꯗꯧꯔꯤꯕꯁꯦ? ꯁꯤꯐꯥꯏ ꯑꯗꯨꯅ, ꯑꯩꯈꯣꯏꯗ ꯑꯣꯔꯗꯔ ꯑꯃ ꯂꯩꯔꯦ ꯁꯥꯔ꯫ ꯃꯁꯤꯒꯤ ꯅꯨꯄꯥ ꯑꯁꯤꯅ ꯕꯣꯔꯗꯔ ꯂꯥꯟꯕꯗ ꯊꯤꯡꯉꯨ ꯍꯥꯏꯅ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯤꯐꯥꯏ ꯈꯨꯖꯣꯛ ꯈꯔ ꯑꯁꯤꯒ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯁꯤꯒ ꯀꯝꯄꯤꯌꯔ ꯇꯧꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥꯗꯤ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯝꯂꯅꯤ꯫ ꯄꯥꯀꯤꯁꯇꯥꯟꯒꯤ ꯂꯥꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯅ ꯆꯦꯟꯁꯤꯜꯂꯒ ꯕꯣꯔꯗꯔꯒꯤ ꯒꯦꯠ ꯑꯗꯨꯕꯨ ꯍꯥꯡꯗꯣꯛꯂꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯃꯨꯅꯤꯁꯨ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯋꯟꯗꯤ ꯕꯣꯔꯗꯔꯒꯤ ꯑꯍꯥꯟꯕ ꯒꯦꯠ ꯑꯗꯨꯕꯨ ꯂꯥꯟꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯨꯅꯤꯅ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯤꯠꯂꯒ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯄꯋꯟꯗꯤ ꯏꯟꯗꯤꯌꯥꯒꯤ ꯕꯣꯔꯗꯔ ꯒꯦꯠ ꯃꯌꯥ ꯌꯧꯁꯤꯜꯂꯝꯃꯤ꯫ ꯇꯥꯂꯛ ꯑꯗꯨꯗ ꯃꯨꯅꯤꯁꯨ ꯑꯅꯤꯁꯨꯕ ꯄꯥꯀꯤꯁꯇꯥꯟꯒꯤ ꯕꯣꯔꯗꯔ ꯒꯦꯠ ꯑꯗꯨꯕꯨ ꯌꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯗꯤ ꯋꯥ ꯉꯥꯡꯕ ꯉꯝꯗꯕꯅꯤꯅ ꯃꯈꯨꯠꯅ ꯄꯋꯟꯗ ꯏꯪꯒꯤꯠ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯋꯟꯗꯤ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯑꯣꯜꯂꯛꯈꯤꯗ꯭ꯔꯦ꯫ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯒꯦꯠ ꯑꯗꯨꯕꯨ ꯆꯪꯕ ꯍꯧꯔꯝꯃꯤ꯫ ꯃꯨꯅꯤ ꯕꯣꯔꯗꯔꯗ ꯈꯥꯔꯤꯕ ꯇꯥꯔꯥ ꯑꯗꯨꯕꯨ ꯄꯥꯏꯔꯒ ꯍꯥꯏꯔꯝꯃꯤ꯫ ꯄꯋꯟꯅ ꯑꯍꯥꯟꯕ ꯏꯟꯗꯤꯌꯥꯒꯤ ꯒꯦꯠ ꯃꯅꯨꯡꯗ ꯆꯪꯂꯛꯄꯒ ꯔꯁꯤꯀꯥꯅ ꯄꯋꯟ ꯍꯥꯏꯅ ꯂꯥꯎꯔꯝꯃꯤ꯫ ꯄꯋꯟ ꯔꯁꯤꯀꯥꯗ ꯌꯦꯡꯂꯝꯃꯤ꯫ ꯃꯨꯅꯤ ꯄꯋꯟꯕꯨ ꯑꯪꯀꯜ ꯍꯥꯏꯅ ꯀꯧꯅꯤꯡꯃꯟꯈꯤꯗꯨꯅ ꯂꯥꯎꯕꯗ ꯃꯈꯣꯟ ꯊꯣꯛꯈꯤꯗꯨꯅ ꯑꯪꯀꯜ ꯑꯪꯀꯜ ꯍꯥꯏꯅ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯄꯋꯟꯁꯨ ꯃꯈꯣꯜ ꯑꯁꯤ ꯇꯥꯕꯗ ꯃꯅꯤꯡ ꯂꯩꯗꯨꯅ ꯌꯦꯡꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯨꯅꯤꯕꯨ ꯎꯔꯝꯃꯤ꯫ ꯃꯨꯅꯤꯅ ꯖꯩ ꯁ꯭ꯔꯤꯔꯥꯝ ꯑꯪꯀꯜ ꯍꯥꯏꯅ ꯃꯈꯨꯠ ꯊꯥꯡꯒꯠꯂꯒ ꯌꯥꯝꯅ ꯀꯟꯅ ꯂꯥꯎꯔꯛꯏ꯫ ꯃꯨꯅꯤꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯃꯨꯅꯤꯅ ꯃꯈꯣꯜ ꯊꯣꯔꯛꯄ ꯑꯗꯨꯗ ꯉꯛꯂꯝꯃꯤ꯫ ꯄꯋꯜ ꯑꯃꯗꯤ ꯃꯨꯅꯤ, ꯏꯟꯗꯤꯌꯥꯒꯤ ꯑꯃꯗꯤ ꯄꯥꯀꯤꯁꯇꯥꯟꯒꯤ ꯉꯝꯈꯩ ꯃꯌꯥꯏꯗ ꯆꯦꯟꯁꯤꯟꯅꯔꯒ ꯃꯨꯅꯤꯕꯨ ꯄꯋꯟꯅ ꯊꯥꯡꯒꯠꯂꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯑꯣꯏꯈꯤ꯫ ꯃꯌꯥꯝ ꯀꯝꯗꯧꯕꯤꯔꯤꯒꯦ ꯐꯤꯂꯝ ꯑꯁꯤꯕꯨ? ꯐꯤꯂꯝ ꯑꯁꯤꯕꯨ ꯑꯗꯣꯝꯅ ꯑꯍꯥꯟꯕ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯑꯗꯣꯝꯒꯤ ꯃꯤꯠꯇꯒꯤ ꯃꯤꯅꯨꯡꯁꯤꯒꯤ ꯄꯤ ꯇꯥꯈꯤꯕ ꯑꯃꯗꯤ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃ ꯑꯗꯨꯃꯛ ꯇꯥꯔꯝꯒꯅꯤ ꯍꯥꯏꯅ ꯈꯜꯂꯤ꯫ ꯑꯩꯅ ꯐꯤꯂꯝ ꯑꯁꯤꯕꯨ ꯋꯥꯔꯤ ꯂꯤꯕ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯑꯃꯗꯤ ꯆꯤꯊ ꯅꯥꯟꯊꯧꯕ ꯌꯥꯎꯕ ꯃꯇꯝꯗ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯚ꯭ꯌꯨꯋꯔꯁꯤꯡꯅ ꯉꯥꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ꯫ ꯃꯈꯥ ꯇꯥꯅ ꯅꯨꯡꯁꯤꯕ ꯐꯤꯂꯝꯁꯤꯡ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯑꯩꯒꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯁꯨ ꯉꯁꯤꯒꯤ ꯐꯤꯂꯝ ꯑꯁꯤꯒꯨꯝꯕꯅꯤ, ꯍꯥꯏꯕꯗꯤ ꯑꯉꯥꯡꯁꯤꯡꯗ ꯐꯣꯀꯁ ꯇꯧꯕ ꯐꯤꯂꯝꯅꯤ꯫ ꯃꯃꯥꯡꯗ ꯖꯅꯋꯥꯔ ꯐꯤꯂꯝꯒꯤ ꯋꯥꯔꯤꯁꯨ ꯂꯤꯖꯈ꯭ꯔꯕꯅꯤ꯫ ꯇꯥꯕꯤꯗ꯭ꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯅ ꯇꯥꯅꯤꯡꯂꯒꯗꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟ ꯂꯤꯡꯗꯁꯨ ꯍꯥꯞꯆꯔꯕꯅꯤ, ꯃꯤꯠꯌꯦꯡ ꯑꯃꯨꯛꯇꯪ ꯇꯥꯕꯤꯌꯨ꯫ ꯑꯗꯨꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅ ꯌꯥꯊꯪ ꯅꯤꯖꯔꯤ꯫